ꯑꯗꯨꯒ ꯗ꯭ꯌꯨꯅ ꯁꯤ ꯊꯝꯃꯝꯃꯦ $37. ꯑꯣꯀꯦ ꯌꯥꯏ ꯑꯗꯨ ꯉꯥꯛꯇꯪ ꯁꯥꯏꯗ ꯊꯝꯃꯣ ꯍꯣꯏ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤꯅ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯁꯦ ꯍꯥꯏꯕꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯗꯥꯏꯔꯦꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯁꯨ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯠꯇ꯭ꯔꯣ ꯕꯤꯖꯦꯁ ꯍꯣꯏ ꯁꯥꯔ ꯎꯝ ꯀꯩꯅꯣ ꯀꯨꯃꯥꯔꯁꯦ ꯁꯛꯀ ꯎ ꯐꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯀꯨꯃꯥꯔꯁꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦꯅ Đây sao? ꯁꯥꯏꯂꯦꯁ ꯀꯦꯃꯦꯔꯥ ꯑꯣꯟ ꯇꯧꯔꯣ ꯑꯗꯒꯤ ꯃꯥꯂꯦꯝ ꯉꯥꯟꯕꯤ ꯑꯗꯒꯤꯗꯤ ꯑꯗꯤꯇ꯭ꯌ ꯑꯗꯒꯤꯗꯤ ꯃꯌꯨꯁꯃꯥ ꯃꯉꯥꯜ ꯁꯅꯥ ꯑꯩꯗꯤ ꯂꯝꯕꯤꯗ ꯂꯩ ꯅꯣꯏꯁ ꯂꯩꯒꯗ꯭ꯔꯥ ꯇꯧꯕꯅꯤ ꯀꯩꯅꯣ ꯑꯣꯀꯦ ꯇꯧꯔꯤ ꯑꯣꯀꯦ ꯑꯗ ꯑꯩꯅ ꯂꯝꯕꯤꯗ ꯅꯍꯥꯟ ꯁꯦꯜ ꯑꯩ ꯇꯧꯔꯤ ꯉꯁꯤ ꯀꯩꯅꯣꯝ ꯆꯠꯊꯖꯔꯛꯀꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗ ꯐꯣꯀꯁ ꯇꯧꯔꯒꯦꯕ ꯍꯧꯕꯒꯤ ꯄꯥꯔꯠꯇ ꯌꯥꯝ ꯐꯣꯀꯁ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯦꯀꯤꯡ ꯃꯅꯤꯗ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯔꯒꯦ ꯄꯩꯁꯥ ꯖꯦꯅꯔꯦꯠ ꯇꯧꯕ ꯃꯇꯥꯡꯗ ꯇꯞꯆꯕ ꯃꯤ ꯇꯞꯆꯍꯧꯔꯦ ꯇꯞꯄ ꯃꯤ ꯇꯞꯆꯔꯒ ꯑꯗꯨꯝ ꯂꯩꯖꯍꯧꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯊꯨꯕ ꯃꯤꯅ ꯊꯨꯖꯔꯦꯀꯣ ꯁꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯆꯠꯊꯖꯔꯛꯀꯗꯣꯏꯁꯦ ꯑꯩ ꯄ꯭ꯔꯦꯝꯖꯤꯠꯇ ꯑꯝꯇꯪ ꯀꯩꯅꯣ ꯅꯍꯥꯟꯒꯤ ꯃꯇꯥꯡꯗꯣ ꯑꯝꯇꯪ ꯍꯥꯏꯐꯦꯠꯇꯪ ꯑꯝꯇꯪ ꯔꯤꯄꯤꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨ ꯃꯇꯥꯡꯗ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯅꯍꯥꯟꯒꯤ ꯀꯣꯏꯁꯟꯗꯣ ꯇꯥꯕꯤꯕ꯭ꯔꯣ ꯄ꯭ꯔꯦꯝꯖꯤꯠ ꯍꯣꯏ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤ ꯃꯄꯨꯡ ꯑꯣꯏꯅ ꯁꯦꯜꯁ ꯇꯧꯕꯗ ꯑꯗꯨꯝ ꯀꯟꯇ꯭ꯔꯦꯛꯇꯨ ꯐꯖꯅ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯍꯧꯗꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯅ ꯂꯥꯛꯀꯗꯕꯗꯣ ꯑꯩꯅ ꯈꯔ ꯀꯛꯈꯤꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦꯅꯦ ꯃꯄꯨꯡ ꯑꯣꯏꯅ ꯑꯗꯣ ꯍꯣꯏ ꯍꯌꯦꯡꯗꯒꯤꯕꯨꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤꯗꯣ ꯑꯗꯨꯝ ꯃꯣꯏ ꯄꯩꯁꯥꯕꯨꯗꯤ ꯊꯤꯔꯛꯈꯔꯦ 8,000 ꯑꯗꯨꯝ ꯊꯤꯔꯛꯑꯦ ꯍꯥꯏꯗꯤ ꯄꯨꯡ 1 ꯃꯈꯥꯏꯗ 2,000 ꯁꯥꯕ ꯑꯗꯣ ꯃꯣꯏ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯏꯁꯇꯗꯤ ꯃꯦꯇꯔꯤꯌꯦꯜꯒꯨꯝꯕꯁꯨ ꯃꯣꯏꯒꯤ ꯂꯣꯒꯣ ꯍꯥꯞꯄꯒ ꯑꯗꯨꯝ ꯁꯦꯝꯗꯤ ꯁꯦꯝꯃꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯃꯤꯡ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯗꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯁꯥꯔꯅ ꯍꯥꯏꯕꯒꯨꯝꯅ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯊꯔꯛꯀꯦ ꯍꯥꯏ ꯀꯥꯟꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯥꯟꯅꯁꯦ ꯃꯣꯏ ꯁ꯭ꯀꯨꯜꯗꯣ 3 ꯂꯩꯕꯅꯤꯅ ꯃꯈꯥ ꯍꯧꯖꯤꯛꯀꯤ ꯌꯦꯡꯉꯒ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯤꯌꯨ ꯈꯤꯇꯪ ꯀꯟꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯗꯨꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯈꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨꯗꯣ ꯂꯦꯞꯄꯒꯦꯅ ꯈꯜꯂꯦ ꯑꯩꯈꯣꯏꯁꯨ ꯑꯩꯁꯨ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯕꯒꯤ ꯄꯣꯠ ꯌꯣꯟꯕꯗꯣ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯦꯛꯇꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯤꯕ ꯁꯣꯝꯇꯒꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯆꯠꯄ ꯈꯛ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯁ꯭ꯀꯨꯜꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯣꯏꯅ ꯂꯥꯛꯄ ꯅꯠꯇꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯏꯅꯕꯨꯗꯤ ꯅꯣꯡꯃ ꯈꯛꯇꯒꯤ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯇꯧꯗꯣꯏꯁꯤꯅ ꯄꯦꯔꯦꯟꯁꯁꯤ ꯃꯈꯣꯏꯒꯤ 5 ꯃꯤꯅꯤꯠ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯉꯥꯡꯗꯨꯒꯤ ꯏꯁꯨꯁꯤꯡꯗꯨ ꯃꯣꯏ ꯑꯦꯁꯦꯁꯃꯦꯟ ꯇꯧꯕꯒꯤ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯣꯏꯒꯤ ꯀꯩꯅꯣꯗ ꯀꯟꯀ꯭ꯂꯨꯖꯟ ꯄꯤꯕꯒꯤ ꯄꯣꯠꯅꯦꯕ ꯑꯗꯨꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯍꯦꯟꯅ ꯍꯧꯖꯤꯛꯀꯤ ꯁꯦꯜꯁꯀꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯑꯗꯨꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯄꯅ ꯂꯩꯔꯛꯇꯕ ꯁꯣꯝꯇꯒꯤ ꯃꯤꯅ ꯄꯤꯔꯛꯑꯒ ꯑꯗꯨꯝ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯔꯒ ꯂꯩꯔꯝꯕꯅꯦꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯑꯣꯅꯔ ꯑꯣꯏꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯇꯧꯔꯛꯄꯁꯦ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯃꯝꯅꯕ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯔꯅ ꯈꯤꯇꯪ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯑꯣꯀꯦ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯃꯌꯥꯝ ꯂꯣꯏꯅ ꯐꯨꯜ 100% ꯑꯦꯇꯦꯟꯁꯟ ꯄꯤꯕꯤꯔꯣ ꯁꯤꯗꯩꯁꯤꯗ ꯁꯦꯜꯁ ꯏꯁ ꯗ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟ ꯊꯤꯡ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯂꯥꯏꯔꯁꯨ ꯍꯧꯗꯣꯛꯑꯁꯨ ꯁꯦꯜꯁ ꯇꯧꯕ ꯉꯝꯗ꯭ꯔꯗꯤ ꯗꯦꯔ ꯏꯁ ꯅꯣ ꯌꯨꯁ ꯀꯣ ꯁꯣ 2 types of sales ꯐꯥꯔꯁꯇ ꯏ ꯀꯣꯃꯔꯁꯀꯤ ꯁꯦꯜꯁ ꯑꯃ ꯁꯦꯀꯦꯟꯗ ꯁꯔꯚꯤꯁꯀꯤ ꯁꯦꯜꯁ ꯑꯃ ꯏꯚꯟ ꯗꯣ ꯁꯦꯜꯁ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯀꯤ ꯆꯞ ꯃꯥꯟꯅ ꯇꯥꯔꯁꯨ ꯏ ꯀꯣꯃꯔꯁꯀꯤ ꯁꯦꯜꯁꯅ ꯇꯣꯡꯉꯥꯜꯂꯤ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯀꯤ ꯁꯦꯜꯁꯅ ꯇꯣꯡꯉꯥꯜꯂꯦ ꯍꯧꯖꯤꯛ ꯍꯪꯕꯤꯔꯤꯕ ꯀꯣꯏꯁꯟꯗꯣ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯇꯅꯦ ꯀꯣꯆꯤꯡ ꯁꯔꯚꯤꯁ ꯂꯣꯝꯗ ꯆꯤꯡꯉꯛꯄ ꯄꯣꯠ ꯑꯃꯗꯅꯦꯕ ꯍꯥꯏꯕꯗꯤꯀꯣ ꯑꯗꯨꯅ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁ ꯂꯣꯝꯁꯤꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯇ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯜ ꯇꯧꯕ ꯋꯥꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯗꯤ ꯁ꯭ꯀꯦꯂꯦꯕꯤꯂꯤꯇꯤꯗ ꯐꯣꯀꯁ ꯇꯧꯔꯁꯦ ꯁ꯭ꯀꯦꯂꯦꯕꯤꯂꯤꯇꯤ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯄ ꯃꯇꯝꯗ ꯍꯦꯟꯅ
income hena generate tawpa matamda aikoina sigi post de issue leidui kaino haitardi service maintain taw matamda aikoina pidoriba service sigi yaringai haibadi keno se akoina kaigumba mi marida serve taw tardi mi marida serve taw matamda aikoida either small money na di suppose akoina hojik haibi dol pa lising ani hire je lising ani charge taw matamda simuna tabiyo mayam lising ani charge tawraga aina mi manga law tardi mi manga se numit kunni ge law tardi example ne just an example adui tardi pot se no modo itarsu punga modo itarsu punga ni makhai do itarsu no modaina manga law matamda or numit kunni da manga law matamda lising ani gi sigi posina khoi da time se yamna cover up tawsangini time cover up tawsangini kai no da mi manga haiba pot se khoi na mi manga se tongan na mangonda one by one mangonda matam yamna tena matam pira pungum piraga mangonda sigi pot se mangonda khoi na tak lai tardi 2000 rupees sigi pot tai khoi scalable je ngamaroi so aduna two types of scalability ne lai se amana paisa pick na loba but audience yamna changba yaba ma amana paisa chauna loba but mi yamdaba kaino paisa chawradi mi dum yamaroi so mi manga loba matamda aikoina mi mamamdagi lising kun low tardi suppose lising kun low matamda 520 50 1 lakh rupees mi manga amdagi 20 days ki damakta so scalability da na khoya na focus to service ta la ko matamda adu ne menu ji hajar ka doise paisa charge to da pricing da khoina ko ngawriba mi ma khoina sales to da deal to wari ba sales close to wari take em na te ba khoina khoi ki scalability je khang da bai ne so aduna aina ji hai ju aina high achievers university je close to salaga aina only one-on-one mentorship program da focus to tardi yes one-on-one mentorship program da mi manga la hai se mi manga na lupa lakh amom thire hai se example ne 5 lakhs la 5 lakhs lakh po che moi aina 6 months ta thamme 6 months ta thamma matam da 5 lakhs 6 months la gi matam da ai mi manga se ta mi manga se gi the business to focus to matam da ingon matam yam da yu ne kai gina da moi the result from the tardi ingon su kai problem ke am la du aina sigi pot scale up to ke ai everyday gi pot ta everyday generate to ke that small amount of income small macha da khai do thama ganda audience yam changhan bai categorize among to rai ne so sidi isa gi apam da isana nungai jaga da pot form ta hala je siji ma ko siji ma hana wakan khanbiro service business to wo mi singna scalability se ai kai dagi scale up to dagi business se kamaina I scale up to ka dagi paisa je lakwa matam da limited o henda ba haibadi aina aingonda laaga aingonda ngasi mi tara lai ha je mi tara la ka po aingonda shit laitre aingonda pi capacity laita tardi mi tara du gi paisa di pick na low lai tardi time ne hena pitho ki tardi paisa na pick na low tardi kem kana bale hoye sigi potsi ma ko service la lakwa matam da adubu akoina service ki sales to focus to roje scalability de la ai has scalability je koi bhap tare koi no jik to je koi categorize to re fazana categorize to matung da hojik akoina per hour basis ta or per month basis ta or per 6 months basis ta or yearly basis ta akoina hojik lakwa matam da sales kamai to gudagi haibisine so ai adugi mamang da ina mayam da haijagi to system hai posi yam darka leiba paisa generate to matam da system hai po system hai tardi not only landing page not only tripware not only 3-4 page like them not only 5 page 6 page like them ni hai ba adu po tu ngata kau thopiu kai gi no am tam da at the end of the day matter where report se nangi attraction du ne attraction du lak do report audience lak ngam fam du ne darka lai report nang na fana tripware landing page fana sajanu nangi landing page fana fajajanu nangi video fana fajajanu until and unless nang the audience lakta tardi nangi hojiki sigi pochigi sales close to yam wagani sigi system je koi bhap ta bata koi understand to yam simple oina system je koi bhap ta har se buko bhap ta je school hire pochi da hojik school loire hospital loire maybe doctor hire se hospital loire or maybe a fitness coach hire se ahum je lakwa matam da suppose doctor zu ngai re doctor ama zu zik samna hai matam da nearby area da ne man paisa tali ju manipur da zik doctor ama hire se nearby area da maming chachagi ba mi sing ju doctor maming chatki ba hanan da gi famous oi ba ari ba sing duna moi gi di already audience moi gi thaina de khangna ba lei duna moi adugi paisa do generate tower lei jari ne but if hoji anauba ma
डॉक्टर हम थोलक मतमदा पैसा तानबदा मंगोन डॉक्टर माना स्केल अप तौरके माई पैसाजे हेन तालके हजिक ऑडियंस से माना हेन सेमगलके हाइतारदी कईनो हामतमदा मागी सिस्टम हम लेबम दरकार ताई हजिकती ऑनलाइन हाइरई पोचे कईनो हामतमदा आई ngasai प्रेमजित ममांगदा हाइजगिबदो हाइबदी युमदा चला चलागा दगी स्कूल दा चलागा कोइना सिगी पोचे परफॉर्म तौ लेतारदी स्केलेबिलिटी वारकनी हाइबदो ममांगदा जोइना हाइजग्रमने सो आई केनो हाइजरके सी मतांगदा डॉक्टर अमना लाकवा मतमदा डॉक्टर अमसिना मागी बिजनेस से हजिक माना इमुंगदा फमना मफम अमदा लेना अदगिदी माना हजिक मागी बिजनेस से सर्विस से मागी कमाइना स्केल अप तौरकदगी हाई तारदी सेंगना हायर मतमदा ऑनलाइन दा लाको मतमदा अखोइना सिस्टम द सिंपल ने मागी हजिक माना पीरीब वैल्यू तो हजिक हायर से माना पीरीब माना सपोज माजे कैंसर की डॉक्टर ने हायर से कैंसर की डॉक्टर होय मतमदा कैंसर सिदा माना रिलेटेड ओइबा कैंसर दगी कोई कमाइन प्रिवेंट ओइगनी कैंसर दे कोई कमाइना कैंसर दगी कोई कमाइना मायोकनगनी दगी सिगुंबा मखल मखल की कैंसर लंग्स कैंसर दगी कनो के हाइतारे कैंसर मखल मखल मैम सिंगसिदगी कोई कमाइना कनो तौगदगी हाइबा पोटसिदा सिगी करम मखल की मेडिसिन सिनगदगी करम अखोई हक्चांग से कमाइना कोई ट्रीटमेंट तौगदगी हाइबना चिंग मैम सिंग रिलेटेबल ओइना डॉक्टर अम ओइबगी मागी थादबम थोकबा मागी एक्सपोजर से पीबम थोक पीरब मतुंगदा देन माना हजिक चंकदोइसे अखोइना हजिक मंगोंदा बुकिंग तौदोइसे कमाइना बुकिंग तौदोइनो हाइबने अखोइना हजिक मागी कनोसिदा अखोइना ट्रीटमेंट अखोइना हजिक अखोइना प्रिवेंट तौगे अखोइना अखोइगी हेल्थ से कोई सिक्योर ओइहनगे हेल्थ से अखोइ ngalingaiदगी हौना अखोइ कैंसर सिदगी अखोइ ngakthoknaba कैंसर से फाइट तौनaba अखोइ कमाइन तौगदगी मागा कमाइना डील तौगदगी मे बी नंग बेंगलोर दा लेरमबे मे बी नंग सिदैसा सी हाइब लेटिव आइदी मणिपुर की डॉक्टर नि मणिपुर मचा खतंग ट्रीट तौगनी हाइब लेटिव आइदी कनोनिना आसाम की डॉक्टर नि आसामिस मचा खतंग ट्रीटमेंट तौगनी हाइब लेकेम लेटिव सिदी इसाना खंगदबैनेबको अदुइ तारदी हजिक समना हायसे मागी डॉक्टर दो हजिक योकिलकप मतंदा माना पिरेइबा वैल्यू दो ममांगदसु हाइग्रबने माई कंटेंट दुइ मतुंगना वैल्यू दो लाए लामतुंग ngasi बेंगलोर दगी मंगोंदा ngasi क्लाइंट अमा लाए बेंगलोर दे का क्लाइंट अमा लाए क्लाइंट से लाकोसे हजिक सी ओइतारदी माना हजिक मणिपुर की सराउंडिंग तौरबदो बेंगलोर दगी माई मनाक हजिक क्लाइंट से रीच आउट तौरबने रीच आउट तौरको पोचिदा माना हाइरेबा ट्रीटमेंट मागी ट्रीटमेंट प्लान मागी हजिक क्योर तौबगी दगी मागी हजिक सिगी एवरीथिंग से कमाई तौनी सिगी पैकेज से कमाई पीनी हाई तारदी सेंग हाइबना कमाइना सेल्स तौगनी हाइबा मतंग दोने लाइसे डॉक्टर जु सेल्स तौदबा यादि एवरी प्लेस अखोइ पुनमक लोइ सेल्स तौदबा यादि डॉक्टर जु सेल्स तोइने मागी नॉलेज तो मागी ट्रीटमेंट दो माना तमुरी पोतो मागी क्योर दो अदुगी पोतो सेल्स तौरे इने मियोइबा मुदा अखोइदा लोइ सेल्स तौरे ngaतनेबको लाइफ से सेल्स ने इना हाइग्रम मांग लाइफ से सेल्स ने सो दुइ तारदी माना लाको मतबजिदा हजिक हौजिकी मतमजिदा आइदी डॉक्टर नि आई जूम कॉल सिनरोय हाइबा यापोते आइदी डॉक्टर नि आई केनो फोन कॉल सिनरोय आइदी डायरेक्टली आइदी अचौबा मी हमने जो सुमाइन चेयर दा फम लेगे हाइ यापोते दुइ तारदी नंगी बिजनेस स्केल अप ओइरारोय हाइने अदुइ तारदी हजिक स्केल अप ओइगे हाइ तारदी कोइना हजिक थेंगरी पोचिदा सपोज बेंगलोर की क्लाइंट सिका जूम कॉल दा लाको मतमदा जूम कॉल दो ओइगेरा फोन कॉल दो ओइगेरा आइना हजिक सेल्स की मी म्यामना इशू म थेंगरकपजे कइदे इशू थेंगरके हाइजरके ऑनलाइन की हजिक क्वाइदगी पावरफुल एबा टूल से मैमना जूम कॉल सिदा पैसा याम चाउंग चाउंग थी से कइगिनो हाइ मतमदा पैसा थीरेगा जूम सिदा मैम लोइ सिनै जे कइगिनो हाइमदा जूम न खंगबगिने बिकॉज सिगिजे क्वाइदगी रिक्वायरमेंट ओइबा क्वाइदगी मच नीडेड ओइबा टूल समनी हजिक जनरेशन द बिजनेस ओनर मैम सिंगी अदगिदी कइनो तौरिबा टीम मीटिंग की अदगिदी बिजनेस ग्रो तौबइदमदा सिजे यामना इंपोर्टेंट ओइबा पार्ट अमनी हाइबजे खंगागा मोइना सिगी पोट से सेमगलइने ग्यान तारेको अदुना सिगी टूल से अखोइना इग्नोर तौबा हाइजे सर्विस बिजनेस ओनर अम ओइना अखोइ सेल्स बु अखोइना कइनो तौबु थुपचनबा कौइबा सिगी पोट्स अदगिदी अखोइगी यामना हाइनबा पोट खर लेइबा आइना यामना नुवाइता पोट खर लेइ सिजे हाइजरके पोजीशन अमदा सुम लेइनी हाइबा लेइतेबा अखोइगी पोजीशन से अखोइना हाइनै मणिपुर ददी ईमेल याम चटनदे ओके यारे मणिपुर ददी जूम कॉल चटनदे मणिपुर ददी सी चटनदे मणिपुर ददी सी चटनदे हाइबा पोने सी पोसे कइगिनो हाइ मतमदा पुथोकपिना मी लेतबा नॉलेज लेतबैने बट सिगी कंफर्ट से खंगी तारदी सिगी कंफर्ट सिगी कानाबा से खंगी तारदी मी लोइन मसिदा लोइ शिफ्ट तौरकनी सिदा लोइ शिफ्ट तौरकनी हौजिक आइगी अपॉर्चुनिटी से मपान लमदैसु मैम लाए आइगी क्लाइंट मैम सिंग मपान लमदैसु चंगे मयाम मपान दैसु ट्रीट तौबा ngame मपान दैसु अइना क्योर तौबा ngame वारी सनबा ngame अइना मणिपुर दा फम बेंगलोर की क्लाइंट अमा अइना बेंगलोर की पेशेंट अमा अइना डील तौबा ngame मध्य प्रदेश की पेशेंट अमा आसाम दा लेबा पेशेंट अमा आइगे वारी सनरगी पेशेंट ओइरे अदुमाइ तौदुना मा अइना हजि आइगी पेशेंट ओइना लई हाइबा पोसे लाक्ताडी मोना नीट तो लाक्ताडी मागी प्रॉब्लम दो क्या सॉल्व तौरताडी अदुगी कंफर्ट दो चंग तोरबने ओनली डिफरेंस कइनो खंगदबगी दमक्तने खंगदबगी सिगी पोचिना कमाइना कोइदा सेल जनरेट तौहनगदगी हाइबा पोतो खंगदबगी दमक्ता चंगबा ngamdrine अदुना अइना हजि हायकदोइसे सेल्स ला आगे बाय हजि
Shidi much needed ni formalities amoina phone call the wari sanagera Zoom call the sanagera isagi apamani school gi oishunu doctor gi oishunu whatever fitness gi oishunu oining boy jersunu live lak pochi da aina hojik charge to duise hour basis da 2000 rupees haiba pochi di yam pay ba hourly basis da one on one da 2000 rupees haina lakpa matamda sengna mongonda result pige hoi mana appointment amoina low laktadi that's fine, that's totally fine game kab lete aduga mana pami ba pot da sidagi hena mongonda pidoriba knowledge pisalake haita 2000 rupees yam pick ba pot na mane adu tadi ekoina 2000 rupees sidagi hena chawna 15000 da 20000 rupees da one on one da yolge or 50000 rupees ki yonge haita di aino ji haijar ka duise kwaidagi yamna simply mine ignore to go pot se kai no hai matamda sales lakpa matamda Zoom call do get a phone call do get a Zoom call ID in the high ticket the ID at over price the ID phone call the sales to okay on the phone call the sales to why was a karano kang de magi smile kai nu kang de man action pir ulak pa magi face expression ai ubangam de mana kai hai du kem khang bangam de face expression je ubangam tar de engon sales to banu ai ba have the ma face expression je dang sagi ma je interested oi bra oi dabra ade mana khali bo khan je kai no ai hai fe chora pa mai imagine to ga ai yenga ga matam gi matungina mana kai guma magi mood se magi boring chu bai type ta adagidi express towing the bai type ta mai sounding ta ta lai tardi mongunda aina adugi face expression ngatang da minute amada second amada mamu no bari sha bai base ai gi oina sales person amoina sigi pose understand to bom darka tai my body language study to bom darka tai aduna high ticket price di phone call da to buse ai gi oina di yam nungai ti success rate sizu kaina haim tamda sengna hairaga di zero dai lak tardi zero dagi sales to tardi ko kaigumba aina video aina aigi video on the sales to gra matungda then aigi staff amana phone call la sales to du adugi trip where you tonga le adum but directly ai nakta laaga Zoom call da aigi appointment set up to raga aina monda zero dagi horaga sales to tardi magi body language magi face expression magi tonality ja aina understand to bom darka taiba adu to ra matunga then only aina last pung amagi manung sida monda aina 50000 rupees ki sales to khai du ne ba yan ta ko 50000 rupees ki sales to sangjala ka du ne ba adu itardi aikoina sales to bungam drise kai gino ai haijarake first thing first sales da mayam na fail oi service lakpa matamda adagidi sigumba coaching lakpa matamda 50000 gi sales to fau da fail oi 20000 gi sales fau da fail oi ma thigi de haram edu ko na lega thirak tre hari ba poche kai no hai matamda nurture to bo yog da bagine nurture to bo yog da bine aina khwaidagi weak oiba sales se kai ni khomre ha ke khwaidagi ngasi bau to weak sales hanger ko matamda sales guy amana mi amaga wari sha matamda only thing mana ngangning be was the ngang sales person amana quite the week we put sini ko mana ngangning be was dang der ngangi ba aduga last ta mi sina yung sum taw ba ai tar man conversation mi ta kan conversation mina hoina minute manga mang ba mu khum da ba mu so that means adugi expressions is the adugi vocal to nang khangoba you are losing your sales nangi sales se mangba hora abane nangi sales se mangbagi chance hora abane sigi energy levels ida ko so sigi ekoina sales to ge high tardi sigi energy gi levels e momentum je ekoi fix to bom darka tai nang zungai ra ji wai sana matam da oh hoi nangna wa ngang matam da nangona nasada tan mam phawr kani kaino simi ri kaino my energy so yam low is a bit like tabai ra kaino nasada ama yaur kani but as a salesperson amoina nang energy je fix nang nasa je mana tan tarju nang nasagi energy je fix to do so ngaroi si ai gi thengnar ba po ne ba mana tan de man de wari sa tarju adu nang na khando ka da bane ba habdi mi khar lai ni ba my je interested oi de male thupsal lage da haina khan gi ba mi ju lai ni ba adu to guno energy je ana fix to biu energy isagi energy je mana tan darju ma tan de man de to ai mai energy chingkhat ke ba khan ma khan bi ro kai you know sometimes mi oi be introvert oi ba wanga ngam da masagi laziness oi ba masagi tan ba mi kyam lai ba but yaudi yawning ngam ba adu bu ai khoina close to ba haitab dagi khoi gi expression haitab dagi khoina khoi gi vocal je moi gi energy je ching ba haitab dagi sales se fail oi ba kyam yawi ni ko aduna si matanga to gudab se kai no andam ai mamang su yam hai gi do suppose mi jina oh sum to lai tardi direct hai biu kaino energy am wale energy so am low oi se kai gino sigi pose taseng na interested oira oidri ra amtang haibi sigi pose kaino smai wai thar ai bit tale ai bit yaudi sidi kaino kamaina grow to dino haibi na chingwa sigi pose presence of mind sin narga my energy se pull to khot prepom darka tai
energy se pull to khotpiro adu matam da ma nate de sir adu gi nate da mem adu gi nate da ai sum ai sign adu di kainu kitang ka ai ju talle sumaina ai gi nakta la ga sumaina wai shark ta di adu tak pa di ai gi energy se match tok da ba ta adu di ai ju ai gi coaching program pinning di adu mai tok ta di hai matam mai energy se kitang level up tor kani kitang ka wang khalakani wari je nungai han biyo wari je nungai halakan da mi khar lai ba sales to matam da aina pido je sini ai coin to do je sini 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 hoy mina last hoy the biggest mistake ne sales biggest mistake ne ai ninga si high report kai you know hai matam da ai sigi sales one ba sigi sales ai tab da dum boring churam ne sigi sales fail oi doro bane aduna sales to matam da khoi first wari sharp matam da every place da every wa mangang pa matam da okay aina to du shini nangi damak ta aina to bu ju shini nang yaning da bra magi response tak tak logo da and then mana hai ni yes nang na hangning ba question kai le ade mi na hai sales in tab da keno last da ai thamage adu di horen keno to hai biro sales guide na sales person du na hai ni ko sales person du na client du da magi client ba da hai ni ba adu di horen smai to biro ingon da horen do hai biro adu de du to ra matung da ai adu ga haijera age this is totally wrong ne sigi pot sales person amoina haige da pot se kai no hai matum da adu tadi aina hai ba mem sing loi clear oi biren khalli ko oi biraba doubt any doubt leiba leiraga di hoji hang bi horo ai everything answer loi pijage me kai no da somna pamba se kai nom tang hai biro fazan everything kai doubt lei biri okay adagi di somna hoji adu ai tadi somna hoji changage na khallaba somgi hoji ki lambel somgi next plan je kai no somna hoji khan biri je kai no kai doubt lei biri em lei tre se adu hoji anything issue lei tadi kai no financial issue lei ga na kai issue no sigi pot se hangnara matungda tak close to adu tadi smile to biro phone call da close to ba kai je mina phone call da close to ba je hai ba mi di phone call da close to duni phone call da dil close to suppose phone call da lising tranga hire je phone call da lising tranga hai je ham live po ne e hire ke ba hauji ki pot ne wari khusa da loi lei ba wari khusa je understand fan to biyo wari shark ba matam da aikoina phone call da close to ge hai matam da phone da wari sanar kan da adu di horen sumaina ai keno do screenshot to lorga ingon horen thabiro hai tardi he or she is not going to pay okay definitely I guarantee pig mid usually high game adu chorpudi kai issue no kai kamai lei sumai tore si tore adu ni sumai tore adu di fare ai gi je ai huzik sumai to jarage xyg da ai keno ma haijarage fare xyg na pami ba goal je si leire si leire si na pami je sini aduga xyg na pami ba goal je ju sumai chat kani sumai to gani have ai fazana understand tore aduga ai gi site gi jo ai huzik confirmation pire ai gi site gi ju ai na piba ngamni na khale huzik xyg na pami pot se aduga sidai ni si book chat pa matam da syg na to bi ga da pot sini ai huzik pura understand tore adubu ai huzik syg gi site gi confirmation am pame confirmation je kaino tharek narek to duira natraga na ngaktung time pass to bugira natraga ta sengna journey is join to duira kai to duino have the xyg na object hybiro first and foremost clear oi biro kaino aina payment ki procedure chang drikanda adagi di join to bugi process chang drikanda adu da fazana clear to bi horo kai gino hai matamda aina hoen ayong chatharaga last ta ai khalakhi ge haiba film du de talks ko adu hai dinge mong do xyg ki any doubt labor clearance adagi financial issue labor du labor da labor loi haibiro engonda yare ai munna tarage fazana 100% so mangonda open up ohelo sales to mata na mangonda yatina open up ohen ba sem dorka tai ba nang na ngangi posidi haina bam lai bane ba 70% question hango listen to 30% nang na reply pu hai bane sales seng na hai ga 70% question hango question hangi ngai noibani conversation na sum sangdorakani ba conversation sangdorok ba hai ta di sangdok yam sangdok mala ju phatte ko sangdorok ta di noibani mark space am la abane ba mangonda comfort zone am la abane nangonda ju comfort zone am la abane nang na khangdu ne mi am ek nang na phone to ba wari sa ba ga hek nang na mi ji da oh ai gi fees se sing trang ane na hoji thizen biro hai ru ya pote mi du nan adu de khalak adu de ken toroge ko na haijar age hairam chat khini ba adu sar pu noibani gi phase am la kani noibani gi comfort zone phase am la kani ba mazu open up orak ba nangzu open up orak ba matang am la kani ba matang je nangundu confidence am la kani ba oh si mi ji gi tonality je sumai tawre
ꯑꯗꯨ ꯅꯣꯏꯗ ꯊꯣꯛꯇꯕ ꯌꯥꯏ ꯅꯣꯏꯗ ꯈꯪꯈꯤꯗꯕ ꯌꯥꯏ ꯀꯩꯅꯣ ꯅꯣꯏꯗ ꯁꯦꯜꯁ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯣ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯦꯜꯁ ꯇꯧꯔꯛꯄꯅꯤꯅ ꯁꯦꯜꯁ ꯇꯧꯔꯛꯄ ꯃꯤ ꯑꯃꯗꯤ ꯁꯤꯒꯤ ꯇꯣꯅꯦꯂꯤꯇꯤꯁꯦ ꯐꯥꯕ ꯉꯝꯅꯤꯕ ꯇꯛ ꯐꯥꯕ ꯉꯝꯅꯤꯕꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯣꯀꯦ ꯁꯤ ꯃꯤꯁꯦ ꯍꯧꯖꯤꯛ ꯁꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯃꯥꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧꯔꯦ ꯃꯥ ꯍꯧꯖꯤꯛ ꯃꯥꯏ ꯀꯣꯛꯇ ꯆꯪꯉꯦ ꯃꯥ ꯍꯧꯖꯤꯛ ꯑꯩꯒꯤ ꯁꯦꯜꯁꯀꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯃꯥꯁꯦ ꯍꯧꯖꯤꯛ ꯆꯪꯉꯛꯑꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯃꯛꯀꯅꯤꯕ ꯃꯅꯝ ꯅꯝꯕ ꯉꯝꯃꯛꯀꯅꯤꯕ ꯑꯗꯨ ꯃꯇꯝꯗ ꯅꯪꯅ ꯑꯣ ꯁꯤ ꯃꯇꯥꯡꯗ ꯁꯤꯒꯤ ꯋꯥꯁꯦ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯁꯤꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯛꯀꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯝꯐꯣꯔꯠ ꯖꯣꯟ ꯑꯃ ꯐꯦꯁ ꯑꯃꯗ ꯄꯣꯔꯛꯑꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯌꯥꯝꯅ ꯐꯦꯜ ꯑꯣꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯁꯦꯜꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯍꯥꯟꯕꯗꯗꯤ ꯊꯝꯃꯣꯏ ꯑꯗꯨꯝ ꯗꯪ ꯆꯣꯡ ꯇꯥꯝ ꯗꯪ ꯈꯔ ꯑꯗꯨꯝ ꯆꯣꯡ ꯇꯥꯝꯅ ꯈꯔ ꯑꯗꯨꯝ ꯀꯣ ꯍꯩꯅ ꯍꯥꯏꯕꯗꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯅꯣꯏ ꯁ꯭ꯀ꯭ꯔꯤꯞꯇ ꯐꯣꯂꯣ ꯇꯧꯔꯗꯤ ꯌꯥꯔꯣꯏꯕ ꯁꯦꯜꯁ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯀ꯭ꯔꯤꯞ ꯐꯣꯂꯣ ꯁꯨꯡꯇꯧ ꯇꯧꯒꯅꯣꯕ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯇꯣꯡꯉꯥꯜꯂꯦꯕ ꯃꯤ ꯑꯃꯃꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯤ ꯑꯃꯃꯝꯅ ꯄꯥꯝꯃꯤꯕ ꯑꯦꯝꯕꯤꯁꯟꯁꯦ ꯃꯥꯒꯤ ꯋꯥꯔꯤ ꯂꯣꯏ ꯇꯣꯡꯉꯥꯜꯂꯦꯕ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯍꯥꯟꯅ ꯈꯪꯉꯣꯕ ꯃꯥꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯍꯥꯟꯅ ꯈꯪꯉꯣ ꯈꯪꯉꯀꯥꯟꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯨꯝꯕ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯋꯥꯔꯤ ꯈꯤꯇꯪ ꯌꯥꯜꯂ ꯃꯇꯨꯡꯗ ꯀꯝꯐꯣꯔꯠ ꯖꯣꯟ ꯑꯃꯗ ꯄꯣꯔꯛꯑꯣꯕ ꯀꯝꯐꯣꯔꯠ ꯖꯣꯟ ꯑꯃꯗ ꯍꯦꯛ ꯂꯩꯔꯦ ꯍꯥꯏ ꯀꯥꯟꯗ ꯅꯪꯅ ꯈꯪꯉꯛꯀꯅꯤ ꯅꯪꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯑꯃ ꯂꯥꯛꯀꯅꯤꯕ ꯀꯣꯟꯐꯤꯗꯦꯟꯁꯇꯣ ꯂꯥꯛꯄ ꯃꯇꯝꯗꯨꯗ ꯅꯪꯅ ꯋꯥꯔꯤꯁꯦ ꯅꯪ ꯅꯁꯥ ꯃꯊꯟꯇ ꯐ꯭ꯂꯣꯗ ꯆꯠꯂꯛꯀꯅꯤ ꯑꯗꯨꯒꯤ ꯐ꯭ꯂꯣꯗꯣ ꯍꯦꯛ ꯆꯠꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯥꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯆꯤꯡꯉꯨꯕ ꯇꯛ ꯆꯤꯡꯉꯨ ꯃꯥꯒꯤ ꯑꯦꯇꯦꯟꯁꯟꯁꯦ ꯆꯤꯡꯕ ꯃꯇꯝꯗꯨꯗ ꯃꯥ ꯂꯥꯁ ꯑꯗꯨꯝ ꯁꯨꯝ ꯌꯦꯡꯉꯨꯕ ꯑꯗꯨꯗꯅꯦꯕ ꯖꯨꯝꯒꯤ ꯄꯥꯋꯔ ꯂꯥꯛꯏꯁꯦ ꯖꯨꯝꯒꯤ ꯀꯣꯜꯗ ꯐꯣꯟ ꯀꯣꯜꯗ ꯁꯥꯕꯁꯤꯒ ꯖꯨꯝ ꯀꯣꯜꯒꯤ ꯄꯥꯋꯔꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯄꯣꯠꯁꯤꯒꯤ ꯃꯥꯒꯤ ꯐꯦꯁ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯑꯩ ꯁꯨꯝ ꯅꯣꯇꯤꯁ ꯇꯧꯕ ꯉꯝꯃꯦꯕ ꯑꯩꯉꯣꯟꯗ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯁꯦ ꯎꯔꯤꯉꯩ ꯑꯩꯅ ꯈꯪꯉꯦ ꯃꯥꯁꯦ ꯇꯁꯦꯡꯅ ꯄꯥꯝꯅꯤ ꯄꯥꯝꯃꯣꯏ ꯍꯔꯥꯎꯅꯤ ꯍꯔꯥꯎꯏ ꯍꯔꯥꯎꯗꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯝ ꯎꯕ ꯉꯝꯃꯛꯑꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯦꯠꯄ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯗꯤꯁ ꯏꯁ ꯗ ꯔꯥꯏꯠ ꯇꯥꯏꯝ ꯍꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯄꯤꯆ ꯇꯧꯕ ꯃꯇꯥꯡ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯍꯜꯂꯦ ꯑꯗꯨ ꯃꯇꯝꯗ ꯅꯪꯒꯤ ꯁꯦꯜꯁ ꯔꯦꯠꯁꯦ ꯀꯝꯄꯜꯁꯔꯤ ꯋꯥꯡꯀꯅꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯒ ꯇ꯭ꯔꯤꯞ ꯋꯦꯌꯔ ꯑꯃꯅ ꯁꯤꯅ ꯑꯩꯅ ꯖꯤꯔꯣꯗꯒꯤ ꯍꯧꯔꯒ ꯃꯉꯣꯟꯗ ꯁꯦꯜꯁ ꯇꯧꯕ ꯄꯣꯠꯅꯦ ꯇ꯭ꯔꯤꯞ ꯋꯦꯌꯔ ꯑꯃꯅ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅꯦ ꯍꯥꯏꯔꯁꯦ ꯁꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯍꯧꯖꯤꯛ ꯁ꯭ꯇꯥꯐ ꯂꯩꯔꯤꯕ ꯃꯣꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯁꯦꯜꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯀꯣꯟꯇꯦꯟꯠꯗ ꯁꯦꯜꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯤꯗ ꯖꯦꯅꯦꯔꯦꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯅ ꯐꯣꯟ ꯀꯣꯜ ꯇꯧꯈꯠꯂꯒ ꯁꯦꯜꯁ ꯇꯧꯕꯁꯦ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯤꯅ ꯑꯃꯨꯛ ꯇꯣꯡꯉꯥꯜꯂꯦꯕ ꯁꯤꯒꯤ ꯐꯣꯔꯃꯨꯂꯥꯁꯤꯅ ꯑꯃꯨꯛ ꯀꯩ ꯐꯣꯔꯃꯨꯂꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯁꯨ ꯈꯪꯖꯜꯂꯨ ꯅꯪꯅ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯗꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯀꯣꯟꯇꯦꯟꯠ ꯑꯃ ꯊꯥꯗꯔꯦ ꯍꯥꯏꯗꯅ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯂꯤꯗ ꯑꯃ ꯂꯥꯛꯑꯦꯕ ꯁꯤꯒꯤ ꯂꯤꯗꯁꯦ ꯅꯪꯒꯤ ꯁꯦꯜꯁ ꯒꯥꯏꯁꯤꯅ ꯁꯦꯜꯁ ꯇꯧꯕ ꯃꯇꯝꯗ 100% ꯁꯦꯜꯁ ꯀ꯭ꯂꯣꯖ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯄꯤꯔꯛꯀꯦ ꯐꯥꯔꯁꯇ ꯀꯩꯗ ꯗꯤꯄꯦꯟ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯣꯟꯇꯦꯟꯠ ꯅꯪꯅ ꯁꯦꯜꯁ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯅꯪꯒꯤ ꯇ꯭ꯔꯁꯠ ꯅꯪꯒꯤ ꯆꯦꯅꯦꯜꯁꯤꯗꯒꯤ ꯅꯪꯅ ꯕꯤꯜ ꯇꯧꯔꯛꯏꯕ ꯇ꯭ꯔꯁꯠ ꯅꯪꯁꯦ ꯀꯅꯥꯅꯣ ꯅꯪꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯔꯤꯂꯥꯏ ꯇꯧꯋꯦꯕ ꯀꯣ ꯅꯪꯒꯤ ꯁꯦꯜꯁ ꯒꯥꯏꯗ ꯅꯪꯅ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦꯕ ꯍꯣꯏ ꯁꯦꯜꯁ ꯒꯥꯏꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯃꯇꯥꯡꯁꯨ ꯂꯥꯛꯀꯅꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯅꯪꯅ ꯁꯦꯝꯃꯤꯕ ꯀꯣꯟꯇꯦꯟꯠꯁꯤꯒꯤ ꯚꯦꯂ꯭ꯌꯨꯁꯦ ꯃꯤꯉꯣꯟꯗ ꯑꯩꯁ ꯃꯥꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯑꯩ ꯔꯤꯂꯦꯠ ꯊꯤ ꯇꯧꯕ ꯉꯝꯃꯦ ꯑꯩꯅ ꯐꯤꯜ ꯇꯧꯕ ꯉꯝꯃꯦ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯄꯣꯠꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯗꯦꯠ ꯃꯤꯟꯁ ꯑꯩ ꯁꯤ ꯅꯨꯄꯥꯁꯦ ꯇ꯭ꯔꯁꯠ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯐꯥꯎꯔꯛꯏꯅꯦꯕ ꯃꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯃꯇꯝꯗ what am I doing ꯍꯥꯏ ꯇꯥꯔꯗꯤ even though ꯑꯩꯅ ꯅꯣꯂꯦꯖꯁꯦ ꯄꯤ ꯃꯇꯝꯗ ꯀꯩꯅꯣ ꯇ꯭ꯔꯁꯠ ꯑꯃ ꯕ꯭ꯔꯤꯖ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤꯅꯦꯕ ꯑꯩꯒ ꯀ꯭ꯂꯥꯏꯟꯁꯤꯒ ꯃꯔꯛꯇ ꯕ꯭ꯔꯤꯖ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯤꯅꯦꯕ ꯑꯣꯀꯦ ꯀ꯭ꯂꯥꯏꯟꯁꯤꯅ ꯔꯤꯂꯦꯇꯦꯗ ꯑꯣꯏꯔꯀꯥꯟꯗ ꯑꯣ ꯑꯩꯅ ꯐꯤꯜ ꯇꯧꯕ ꯉꯝꯃꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯥꯏ ꯀꯦꯟ ꯔꯤꯂꯦꯠ ꯗꯤꯁ ꯑꯩꯉꯣꯟꯗ ꯊꯣꯛꯏꯅꯦ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯆꯪꯉꯅꯤ ꯂꯤꯗꯁꯦ ꯇꯛ ꯐꯣꯝ ꯃꯦꯟꯈꯠꯂ ꯊꯝꯈ꯭ꯔ ꯃꯇꯨꯡꯗ ꯗꯦꯟ ꯑꯩꯒꯤ ꯁꯦꯜꯁ ꯒꯥꯏꯁꯤꯅ ꯀꯣꯜ ꯇꯧꯈꯠꯂꯅꯤ ꯑꯗꯨꯕꯨ ꯁꯦꯜꯁ ꯒꯥꯏꯁꯤꯁꯨ ꯐ꯭ꯂꯣꯞ ꯆꯠꯄ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯌꯥꯔꯣꯏꯕ ꯁꯦꯜꯁ ꯒꯥꯏꯁꯤꯁꯨ ꯋꯤꯛ ꯑꯣꯏꯕ ꯃꯤ ꯁꯦꯜꯁ ꯇꯧꯕ ꯉꯝꯗꯕ ꯃꯤ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯖꯒꯥ ꯑꯃꯨꯛ ꯂꯩꯔꯣꯏ ꯃꯥꯅ ꯑꯩꯒꯤ ꯂꯤꯗ ꯑꯃꯨꯛ ꯃꯥꯡꯍꯟꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯅꯤꯁꯦ ꯄꯦꯌꯔ ꯑꯞ ꯇꯧꯕ ꯃꯇꯝꯗ ꯑꯅꯤꯁꯦ ꯌꯥꯝ ꯆꯪꯉꯦꯕ ꯅꯪꯅ ꯚꯤꯗꯤꯑꯣꯁꯤꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯁꯦꯜꯁ ꯒꯥꯏꯗ ꯕ꯭ꯂꯦꯝ ꯇꯧꯕ ꯌꯥꯗꯦꯕ ꯕꯠ ꯅꯪꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯔꯀꯥꯟꯗ ꯁꯦꯜꯁ ꯒꯥꯏꯅ ꯇꯧꯗꯣꯏꯁꯦ ꯅꯪꯅ 70% ꯗꯤꯜ ꯀ꯭ꯂꯣज ꯇꯧꯈ꯭ꯔꯕꯅꯦꯕ 70% ꯌꯨꯇ꯭ꯌꯨꯕꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯤꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯃꯔꯝꯗ ꯑꯣꯜꯔꯦꯗꯤ 70% ꯗꯤꯜ ꯀ꯭ꯂꯣज ꯇꯧꯈ꯭ꯔꯕꯅꯦ 30%ꯁꯦ ꯍꯧꯖꯤꯛ ꯁꯦꯜꯁ ꯒꯥꯏꯒꯤ ꯊꯕꯛꯅꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯐꯣꯟ ꯀꯣꯜ ꯇꯧꯈꯠꯂꯒ 30%ꯗ ꯍꯧꯖꯤꯛ ꯐꯣꯟ ꯀ꯭ꯂꯣꯖ ꯇꯧꯗꯣꯏꯅꯦ ꯍꯧꯖꯤꯛꯀꯤ ꯗꯤꯜꯁꯦ ꯑꯣꯀꯦ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅꯦꯕ ꯍꯧꯖꯤꯛ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯃ ꯂꯩꯔꯦ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯅ ꯊꯣꯛꯎꯕꯅꯤ ꯌꯨ ꯗꯨ ꯗ ꯁꯦꯜꯁ ꯍꯥꯏꯕꯅꯦ I have already done 70% of sales now you do the 30% 하이브네 ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯔꯚꯤꯁ ꯕꯤꯖꯤꯅꯦꯁꯇ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯗꯣꯏꯁꯦ ꯄ꯭ꯔꯦꯝꯖꯤꯠꯇꯁꯨ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯇ꯭ꯔꯁꯠꯁꯦ ꯀꯃꯥꯏꯅ ꯕꯤꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯗ ꯐꯣꯀꯁ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ
service business ti am tonga leba product sidi leiraga product ki tongan ba pot amane service business haiba sidi product ta kona lai neba nangi product ai kona lauge hai neba but who are you nang se kanano aina trust to we aba mira nangi company je aina trust to we aba ya da bra haiba se first thing neba mina sida hire ka duis yaningi go service business si neba quite first who are you nang kanano kari nu nang ngon da pi duis haiba pot se si hana mon da khangan bam darka ta adu khanga kanda then only mana adu matam da du tardi aina phangdoi pot se explain to biro haiba gi position do phangdoi ne haubaga aina hekta mon da ka zoom call da poraga o sumaina lead ama thagat piram lead ama lai gi da phone to jarak pane to ai hoji haijara ge ko aina pi doi pot se kaino sine pama ba yara ba pesa thira ge da di si di sunga yaro si di kaino hadan si gi sales totally flop ne quite first di maga aiga mark conversation build up to wam changi conversation je haibati conversation build to wam haito mi am yaw conversation kamai build to ni hack aina call to khale suppose aina call to khale mi da hello si je abc oi biraba okay yes okay abc na sigi mafam sida kena to bira mi se fill up to bira mi se kai matang gi no haipete ngamda khangjabi yabra haibdi kai khallaga no kari wakhalon da kai khallaga dagi kari pambai da makto no karamba makhal gi guidelines pambai da makto no sida to bira mi jatang khangbi yabra haibi yabra okay hairan to abc se kai wai de biram no ade hojik du na kai hona biri adagi di hojik income stream labor laitabra adagi di hojik kai kai no da hojik process to ningin fam je kai no kai no process to ningi se de mana wari lithar ni matang dang sine okay aduga azik abc na sigi video se kamaina sigi video sang pasang tring mang da hana dagi video kya follow to bibra to bidabra okay adagi di hojik khalai je kai no hojik business ki matang da kaino khangok da na khangalai je kai no hana de ju khan bibra ta na hojik te hong digital business se changning be wakhan je khan bibra khan hojik ta khalai ra kyam kuire khan bi rei je hai na chingbu wari mem sarani okay yam fai adu di yam thina inspiring oi pod amane duai oi tardi hai wari ge sum sagala kanda adu tardi fare abc adu tardi abc gi wari su maram jo khangba hore adagi abc na pami pot su kaino khangba hore adagi abc gi seriousness soi uba ngame adu tardi sometimes ai ngon da hoji ayabam bibi ga drai hoji abc da hoji abc na pami pot sigi matung ina aina piga dori pot se kai kaino khoi da phanga dori pot se kai kaino haibagi ai mate amtang samda jarake yabra yes hairani okay abc na pami je hoji business am hodokpa but minimum investment de hodokpa example ne ben piece adu tardi fare abc na hoji hodong ni abc ki budget se kya no 30-40,000 okay 30,000 40,000 30-40,000 is the abc na hoji pam is a business am hodoga online business to hoji street transform to wo shigi pots ne hoji abc na pam income stream something e pots so sida is da aina kai gumba abc da aigi different idea abc da pirak tardi abc na sigi pots lotion bigadra natraga ne abc gi apamba business ki line na changingira sigi pots ndan clear ho hen biro hengonda okay game guide mana hairani game guide lete bro na sir na habi tar su dum game guide lete apam dum habi roi dum ai ge sana tar dim tawwe okay fine adu tardi aina hoji hai je aina kai gumba abc gi dum ta business ma khanbi tar su sigi business da abc na kai gumba 100% focus to bungam ni hai tardi sabina matam da abc du nu wai ni hai ni sina tro sine okay yare okay adu tardi sine abc smine to se potse abc na hoji laiba position jina season chatningi position jina season aina hoji tor khodoi post ni structure jina season sijida matam kyam chang kan si sema post kai learn to godage kamai kai to godage have post siji ma hoji abc da hype chawak ma knowledge lai biru okay siji ma sumaina mathang nurture to rakanda mana last okay adu itadi yare adu itadi fare abc ngai sai dige aina high explain to you ma'am sing abc pura chawak ma gyan tabira mani hene khalle any doubt later ngon hoji hang biyo kai ginon jamda aina hoji mamang the process to dir kan abc ga pam to haibiro natragane abc na kai gumba aingona sanadre aingona pamdre aigi atopam do in tawge hairaga su kashpa late de abc na dum habiro dum lepage stage 100% ko adu mana dum express to ra matunga den only nang namang chakhallaga monda highway area dai okay fare du di loi mak sanare hairabane abc music kaino da fees ki structure gi matang da payment gi process ok jarage yaraba o yai yar amtang haibiro ma jo hair soidana hairani kare aini sai energy build to ibn matung ina ma soidana hairani yai amta haibiro kem kai late hairani leina haidarani sumaina payment structure je sini koi ge lai je sini stage je sini hoji nang to ge project sini stage je hoji si je affordable oi project keno gi
ABCꯒꯤ affordable ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ issue ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯔꯅꯤ affordable ꯑꯣꯏ ꯇꯥꯔꯗꯤ ꯑꯣꯏ ꯍꯥꯏꯔꯛꯑꯅꯤ ꯑꯣꯀꯦ ꯑꯣꯏꯔꯦ ꯍꯥꯏꯔꯕꯅꯤꯅ ꯐꯔꯦ ꯑꯗꯨ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯔꯝ ꯀꯥꯟꯗꯒꯤ ꯍꯧꯔꯁꯤꯒꯦ ꯀꯔꯝ ꯀꯥꯟꯗꯒꯤ ABCꯅ ꯍꯧꯖꯤꯛ ꯀꯟꯐꯔꯃꯦꯁꯟꯁꯦ ꯂꯧꯕ ꯌꯥꯔꯕ ꯑꯗꯨ ABCꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯤꯃꯤꯇꯦꯗ ꯁꯤꯠꯅꯤ ꯑꯩꯗꯤ ꯃꯤ ꯌꯥꯝ ꯂꯧꯗꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ABCꯅ ꯁꯤꯗꯩꯁꯤꯗ ꯕꯨꯀꯤꯡ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯕ ꯍꯥꯏꯕꯁꯦ ꯁꯤꯁꯤꯅ ꯕꯦꯁꯅꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡ ꯑꯩ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯩꯅꯣꯝꯗ ꯂꯥꯛꯄꯗ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯊꯣꯛꯈꯤꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ABCꯅ ꯁꯤꯗꯩꯁꯤꯗ ꯇꯧꯁꯦ ꯍꯥꯏꯇꯥꯔꯗꯤ ABCꯅ ꯕꯨꯀꯤꯡ ꯃꯆꯥ ꯑꯃ ꯕꯨꯀꯤꯡ ꯑꯃ ꯇꯧꯕꯤꯔꯣ ꯁꯤꯁꯤꯅ ꯕꯦꯁ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯞꯅ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯔꯁ ꯇꯧꯒꯅꯨ ꯑꯩ ꯍꯦꯛꯇ ꯁꯦꯜꯁꯦ ꯑꯩ ꯄꯩꯁꯥ ꯂꯧꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟ ꯇꯥꯔꯗꯤ ꯁꯦꯜꯁ ꯇꯧꯕꯁꯨ ꯉꯝꯃꯣꯏ ꯇꯞꯅ ꯅꯪ ꯅꯁꯥꯗ ꯀꯝꯐꯣꯔꯠꯇ ꯂꯥꯛꯍꯜꯂꯣꯕ ꯅꯪ ꯅꯁꯥꯒꯤ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯃꯅꯨꯡꯗ ꯊꯣꯛꯍꯜꯂꯛꯑꯣꯕ ꯍꯥꯏꯗꯤ ꯑꯩ ꯀꯝꯐꯣꯔꯠ ꯑꯣꯏꯔꯦ ꯁꯤ ꯖꯒꯥꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯌꯩꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯥꯡꯁꯤ ꯁꯤ ꯃꯇꯥꯡꯁꯤꯗ ꯀꯝꯐꯣꯔꯠꯇ ꯂꯩꯔꯀꯥꯟꯗ ꯋꯥ ꯉꯥꯡꯉꯣꯕ ꯁꯦꯜꯁꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁꯦꯜꯁꯁꯦ ꯌꯥꯝ ꯄꯋꯥꯔꯐꯨꯜ ꯑꯣꯏꯕꯅꯦꯕ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯅ ꯈ꯭ꯋꯥꯏ ꯁꯣꯏꯔꯤꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯦꯁ ꯃꯤꯁꯇꯦꯛ ꯅꯣꯏꯅ ꯁꯦꯜꯁꯇ ꯇꯧꯔꯤꯗꯣꯏꯁꯦ ꯅꯪ ꯅꯁꯥꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪ ꯔꯦꯗꯤ ꯑꯣꯏꯗ꯭ꯔꯤꯀꯥꯟ ꯅꯪꯅ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯕ ꯄꯣꯠꯅꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯤ ꯃꯇꯥꯡ ꯍꯥꯏ ꯅꯪ ꯅꯁꯥꯅ ꯊꯛꯀꯠꯂꯒ ꯅꯁꯥꯗ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯊꯛꯀꯠꯄꯣꯏ ꯂꯥꯛꯀꯠꯄꯣꯏ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯂꯩꯔꯤꯀꯥꯟ ꯃꯇꯝꯁꯤꯗ ꯅꯪꯅ ꯄꯩꯁꯥ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒꯦꯁ ꯃꯤꯁꯇꯦꯛꯅꯦ ꯅꯪꯅ ꯁꯦꯜꯁ ꯇꯧꯕ ꯋꯥꯗꯣꯏꯁꯦ ꯀꯩ ꯑꯗꯨ ꯃꯇꯝꯗ ꯃꯤꯅ ꯄꯤꯔꯛꯄ ꯔꯦꯁꯄꯣꯟꯁ ꯅꯪ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯃꯣꯏ ꯕꯠ ꯅꯪꯅ ꯀꯥꯝ ꯑꯣꯏꯔꯀꯥꯟꯗ ꯅꯪꯅ ꯀꯝꯐꯣꯔꯠꯇ ꯂꯥꯛꯑꯀꯥꯟꯗ ꯑꯗꯨꯗꯤ ꯈꯟꯕꯤꯔꯣ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ ꯈꯤꯇꯪ ꯗꯣꯃꯤꯅꯦꯟꯁꯇꯀꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ ꯁꯤꯗꯤ ꯄꯨꯔꯥ ꯚꯦꯂꯨꯅꯤ ꯁꯤꯗ ꯁꯇ꯭ꯔꯛꯆꯔ ꯄꯨꯔꯥ ꯁꯦꯝꯃ ꯂꯩꯖꯔꯕꯅꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯑꯄꯥꯝꯕ ꯇꯧꯕꯤꯔꯣ ꯁꯣꯝꯒꯤ ꯑꯄꯥꯝꯕ ꯗꯤꯁꯤꯖꯟꯗꯤ ꯁꯣꯝꯒꯤꯅꯤ ꯁꯤꯒꯨꯝꯕ ꯍꯥꯏꯕ ꯉꯝꯃꯛꯄ ꯍꯥꯏꯕꯁꯦ ꯁꯤꯗꯩꯁꯤꯅ ꯑꯃꯨꯛ ꯈꯟꯗꯣꯏꯅꯦꯕ ꯑꯃꯨꯛ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯥ ꯑꯃꯨꯛ ꯆꯠꯈꯤꯗ꯭ꯔꯅꯦ ꯄꯩꯁꯥ ꯊꯤꯒꯗ꯭ꯔꯥ ꯊꯤꯔꯣꯏꯗ꯭ꯔꯅꯦ ꯁꯤ ꯄꯣꯠꯁꯦ ꯀꯣꯟꯐꯤꯗꯦꯟꯁꯇꯩ ꯂꯥꯛꯏꯅꯦꯕ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣ ꯅꯣꯏꯅ ꯑꯩꯒꯤ ꯐꯣꯔꯃꯨꯂꯥꯁꯦ ꯑꯃꯨꯛ ꯄꯥꯟꯕ ꯃꯇꯝꯗ ꯃꯇꯥꯡ ꯆꯥꯗꯅ ꯄꯥꯜꯂꯗꯤ ꯁꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯗꯤ ꯁꯤ ꯐꯣꯔꯃꯨꯂꯥꯁꯦ ꯄꯥꯟꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯦꯜꯁ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯩꯉꯣꯟꯗ ꯁꯦꯜꯁ ꯇꯧꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯥꯏꯔꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯝꯒꯤ ꯑꯄꯥꯝꯕꯅꯤ ꯇꯧꯅꯤꯡꯉꯦ ꯇꯧꯅꯤꯡꯗ꯭ꯔꯦ ꯁꯣꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ ꯆꯥꯟꯅꯔꯒꯗꯤ ꯁꯣꯝꯅ ꯇꯧꯕꯤꯔꯣ ꯀꯩꯅꯣ ꯇꯧꯕꯗ ꯇꯧꯕꯤꯔꯨꯅꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯥꯖꯕ ꯇ꯭ꯔꯁꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯁꯤक्योरꯁꯦ ꯑꯩꯒꯤ ꯃꯦꯟ ꯒꯣꯜꯗꯤ ꯇ꯭ꯔꯁꯅꯦꯕ ꯃꯉꯣꯟꯗ ꯄꯤꯔꯤꯁꯦ ꯇ꯭ꯔꯁ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯄ꯭लेꯁꯇ ꯂꯥꯛꯑꯕꯅꯤ ꯅꯪꯅ ꯁꯤꯗ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯄꯤꯗꯣꯔꯤꯕ ꯄꯣꯠꯁꯦ ꯑꯩꯅ 100% ꯕꯦꯛ ꯁꯄꯣꯔꯠ ꯄꯤꯗꯣꯔꯕꯅꯤ ꯍꯥꯏꯕꯁꯦ ꯃꯤꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯤꯅ ꯄꯥꯝꯗꯦꯕ ꯃꯤꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯑꯩꯒꯤ ꯁꯣꯂꯨꯁꯟꯁꯤꯗ ꯑꯩꯉꯣꯟꯗ ꯁꯄꯣꯔꯠ ꯄꯤꯕꯤꯒꯗ꯭ꯔꯥ ꯄꯤꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯩꯅ ꯊꯤꯔꯤꯕ ꯁꯣꯂꯨꯁꯟꯁꯦ ꯑꯗꯨꯗ ꯐꯣꯀꯁ ꯇꯧꯕ 100% ꯅꯪꯒꯤ ꯁꯦꯜꯁꯁꯦ ꯋꯔꯛ ꯇꯧꯅꯤ ꯃꯤ ꯎꯁꯜꯂꯒꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯐꯣꯀꯁ ꯇꯧꯕꯤ ꯇꯥꯔꯗꯤ ꯃꯤꯅ ꯄꯦ ꯇꯧꯅꯤ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯅꯪꯒꯤ ꯄꯩꯁꯥꯗ ꯐꯣꯀꯁ ꯇꯧ ꯇꯥꯔꯗꯤ ꯃꯤꯅ ꯄꯦ ꯇꯧꯋꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯔꯚꯤꯁꯀꯤ ꯇ꯭ꯔꯤꯞ ꯋꯦꯌꯔꯁꯦ ꯇꯣꯡꯉꯥꯜꯂꯦꯕ ꯇ꯭ꯔꯤꯞ ꯋꯦꯌꯔ ꯍꯥꯏꯇꯥꯔꯗꯤ ꯁꯤꯁꯇꯦꯝꯁꯦ ꯇꯣꯡꯉꯥꯜꯂꯦꯕ ꯁꯔꯚꯤꯁꯇꯗꯤ ꯑꯗꯨꯕꯨ ꯀꯣꯆꯤꯡ ꯕꯤꯖꯤꯅꯦꯁ ꯑꯃ ꯆꯂꯥꯏꯕ ꯃꯤꯗꯗꯤ ꯑꯩꯅ ꯑꯣꯜꯋꯦꯁ ꯔꯤꯀꯃꯦꯟ ꯇꯧꯗꯣꯏꯁꯦ ꯁ꯭ꯇꯥꯐ ꯑꯃ ꯔꯤꯁꯦꯞꯁꯅꯤꯁ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯍꯩꯕ ꯐꯣꯟ ꯀꯣꯜ ꯌꯥꯝ ꯍꯦꯟꯗꯜ ꯇꯧꯕ ꯍꯩꯕ ꯃꯤ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯗꯥꯏꯔꯦꯛꯂꯤ ꯀꯣꯜꯁꯨ ꯅꯪꯅ ꯂꯣꯏ ꯇꯧ ꯂꯩꯇꯥꯔꯗꯤ ꯅꯪꯒꯤ ꯚꯦꯂꯨ ꯍꯟꯊꯔꯛꯀꯅꯤ ꯅꯪꯅ ꯋꯥꯔꯤ ꯁꯥꯕ ꯅꯪꯅ ꯁꯦꯜꯁ ꯇꯧ ꯅꯪꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯃꯥꯡꯉꯛꯀꯅꯤ ꯅꯪꯒꯤ ꯚꯦꯂꯨꯁꯤ ꯌꯥꯔꯤꯉꯩ ꯋꯥꯡꯍꯟꯒꯗꯕꯅꯦ ꯁ꯭ꯇꯥꯐꯇꯨꯅ ꯗꯤꯜꯁꯦ ꯀ꯭ꯂꯣꯖ ꯇꯧꯔꯛꯑ ꯃꯇꯨꯡꯗ ꯅꯪꯅ ꯀꯣꯟꯇꯦꯟꯒꯤ ꯊ꯭ꯔꯨꯗ 70% ꯀ꯭ꯂꯣꯖ ꯇꯧꯔ ꯃꯇꯨꯡꯗ 30%ꯁꯤꯅ ꯁ꯭ꯇꯥꯐꯁꯤꯅ ꯀ꯭ꯂꯣꯖ ꯇꯧꯔ ꯃꯇꯨꯡꯗ ꯗꯦꯟ ꯅꯪꯅ ꯅꯥꯛꯇ ꯆꯪꯕ ꯃꯇꯝꯗ ꯅꯪꯅ ꯍꯥꯏꯌꯔ ꯄꯦꯀꯦꯖꯀꯤ ꯗꯤꯜꯗꯨ ꯅꯪꯅ ꯁꯦꯜ ꯇꯧꯕꯗ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯁ꯭ꯃꯣꯜ ꯄꯦꯀꯦꯖꯁꯨ ꯅꯪꯅ ꯁꯦꯜ ꯇꯧ ꯇꯥꯔꯗꯤ ꯍꯥꯏꯌꯔ ꯄꯦꯀꯦꯖꯁꯨ ꯅꯪꯅ ꯁꯦꯜ ꯇꯧ ꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁꯁꯦ ꯃꯥꯡꯉꯛꯀꯅꯤ ꯁꯤꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯩꯅꯦꯕ ꯑꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯁꯤꯁꯇꯦꯝꯁꯦ ꯁꯤ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯗꯤ ꯂꯦꯟꯗꯤꯡ ꯄꯦꯖ ꯁꯦꯝꯃꯒ ꯁꯦꯜꯁ ꯄꯦꯖ ꯁꯦꯝꯕꯗ ꯑꯗꯨ ꯈꯛꯇ ꯅꯠꯇꯦꯕ ꯁꯤꯁꯇꯦꯝ ꯍꯥꯏꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯟꯇꯦꯟꯠ ꯊꯥꯗꯔ ꯃꯇꯨꯡꯗ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯁ꯭ꯇꯥꯐꯅ ꯀꯣꯜ ꯇꯧꯈꯠꯂ ꯃꯇꯨꯡꯗ ꯗꯦꯟ ꯑꯩꯒꯤ ꯁ꯭ꯇꯥꯐꯅ ꯁꯨꯃꯥꯏꯅ ꯏꯟꯁꯇꯣꯜꯃꯦꯟꯗ ꯊꯤꯍꯜꯂ ꯃꯇꯨꯡꯗ ꯗꯦꯟ ꯑꯣꯟꯂꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑ ꯃꯇꯨꯡꯗ ꯍꯥꯏꯌꯔ ꯄꯦꯀꯦꯖꯇ ꯃꯦꯟꯇꯣꯔꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯥ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯣꯔ ꯑꯩꯒꯤ ꯁꯤ ꯁꯔꯚꯤꯁꯇ ꯌꯔꯂꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯌꯔꯂꯤ ꯁꯔꯚꯤꯁꯇ ꯃꯟꯊꯂꯤ ꯁꯔꯚꯤꯁꯇ ꯑꯗꯨꯗ ꯑꯗꯥ ꯁꯔꯚꯤꯁꯇ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯅ ꯁꯦꯜꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯁ ꯏꯝꯄꯣꯔꯇꯦꯟꯗꯤ ꯅꯪꯒꯤ ꯀꯝꯐꯣꯔꯠꯁꯦ ꯀꯥꯏꯗꯅꯣ ꯌꯦꯡꯉꯨ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜꯁ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯃꯄꯥꯁꯦ ꯀꯥꯏ ꯋꯥꯏꯗꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯪꯉꯨ ꯁꯦꯜꯁꯇ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯅꯤ ꯈꯛꯇꯅꯤꯀꯣ ꯑꯃꯈꯛꯇꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯦꯜꯁꯇꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯀꯩꯅꯣ ꯃꯌꯥꯝ ꯑꯝꯇ ꯑꯟꯁꯔ ꯑꯝꯇ ꯄꯤꯕꯤꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯦꯜꯁꯁꯦ ꯀꯥꯏ ꯃꯇꯥꯡꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯦꯜꯁ ꯀꯃꯣꯟ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯁꯦꯜꯁꯁꯦ ꯀꯥꯏꯗꯅꯣ ꯁꯥꯔ ꯃꯁꯥꯅ ꯊꯤꯖꯔ ꯂꯥꯛ ꯑꯦꯛꯖꯦꯛꯠꯂꯤ 100% ꯑꯦꯛꯖꯦꯛꯠꯂꯤ ꯃꯁꯥꯅ ꯃꯈꯣꯡ ꯊꯣꯡꯅ ꯂꯥꯛꯑꯕ ꯃꯤꯗꯤꯀꯣ ꯁꯦꯜꯁ ꯇꯧꯕꯗ ꯅꯪꯉꯣꯟꯗ
5 minutes. Nang na tanara chaluba sales di wani. Aduna bo lead signing. Masana adu tade khoi poche kaino khoi tawdu kaino. Masana makhong thongna lahan bajine sales to bunu ngai duisi. Sida focus to biu. Masana makhong thongna kamai lakan gadagi haiba si lahan bangam tardi lead sa lahan bangam tardi capture to bungam tardi sales to yam nungai ni. But aina stranger on the phone taroga aigi service ma sumai le nang pambra hayu tardi. Kana nang bo phone thamo hai tang. Nadra. But I nak tala ama bidu daina nang na sumai to rame hai tardi. Oh mane ai sumai si nei pam de si nei business ma sumai haudu ning amane ai sumai nei mentally sumai problem le sumai to bone si to bone hai tardi. Okay. Nang na sales to bone nangi comfort zone lai ra abani. Okay. Aduna paisa chauna service ta amuga conclusion ai hajarake. First study sumai to biro. First ai matam na hena pigi doira paisa na hena pick na log doira hai baji ma fazana khangdok piro ko paisa na hena pick na loraga matam na hena pi tardi yamna nungai business scale to the warn ani mak match ge daba matam su pi ge daba paisa su adugi equal oina lakadaba okay adu hana khandok piro adu hana prepare to ro matungda aigi service business se kamaina scale to godage haiba face don't focus to biro kamaina aigi service da mi aigi team yamna hapkalaga hena scale up to banga makadra natragana aigi client mem la akanda ina kamaina amuk to group ta pibadane hena scale up to rokadra natraga amamam pibadane hena scale up to rokadra siji mahana figure out to biro ani je most important thing ko si ani je figure out to biro si ani je figure out to ro matungda then aigi hojik trip where se kai oiduno kai gumba directly moine appointment set toroka ai nakta laktardi aina higher price ki mona sales to boidam ta ina zoom call da ma soidana pura zoom call zero dagi laktardi zoom call video call to biro then aigi content dagi laga aigi staff na call up to khola matung da close to ge sisi ma amu ani kedane way ani ne blai appointment ama fix close to ra matung da appointment se changa ga aiga maga wari sanara ina deal close to ba and then natragana aigi staff na ina 70% close or 30% je ina close to ba shi poch ne darka leis adu quite the important obedi price kya set to gudage have je khangbiu hourly charge kya to gudage ai kya deserve to ge have je khangbiu aina pidore value je kya mi adu de ina haiba ngamaroi kaino mi gi loi tonga le bisi mi gi my value kaino man pidori value je kaino man pidori business je kaino aina khangde ba ai gi ai chana ai khangjai jine aina khangba poto aina oh ai hour da si charge to gudam ni yearly da si charge to gudam ni monthly da si charge to gudam ni 3 months da si charge to guni haib je ai chana khangjagadam ni mi ne khanggadam natte okay si hairaba anyone you can make money sales is the most important part adubu service business ki sales ka e-commerce ki sales ka dum loi khetna ba laini kaino service business is high ticket ne paisa awang ma pot ne paisa awang ma pot lakpa matam da di aina the system the sembio system jam semam darka thai clear oi birabo yamna kasi clear oi birabo ha yamna nungai aduga anouba idea jam phange yamna maru oiba mafam kaya thanbire thank you okay sumain to biyo amtang adu yeng biyo aduda kai gumba result to phang da tardi amuk tana si result soidina phangne khang bagi ni ko kai no ai gum da phang dardi song da amu hena phang doi leira banga tani price to kitang ka price yamna siju khanbi gano ko haibdi aina price pi adi yamna lakani haibje khanbi gano haibdi ai ure ko haibdi price pick ne yon mi ki am ure adubu taseng na mogi service phajabra di phajadaba ki am ne price pick ka en kana bana te ko so kudi price chawna lawraga mi yam da bi thamaga mi yam da bi haitardi lakti lahan ba limited thambiraga dum adugi potune hena result thurakani adagi activeness thurakani kanabal akani badu potun adu boina hojik lupa songa da hojik high achievers university pithu tadi mayam loi paisalakani lupa songa da hojik ha paisalakudai de gyan menam tar kana karino karamana karino hai je kaino gyan men ta da bi dum pressure cooker kamakoi makhon tarakpo adagi hodong khongoi makhon tarakpo adagi di ja thorok den charang na kyam lakadune adu potuna hena ingon awaba moidune adu surpudi pisa wangaga time ju value labor mi de ju result piba haidi mayam si lei mayam je value labor mi ngatani aduna adu da piba adu gi potuna hena kana ba kyam lakani aduna chana khanbiro chana calculate to biro pero makal gi sa adubu high ticket this zoom call miss to biro so idana close to guni zoom call trust build to biro
Okay. Alba scan tawrabo. Hoi sir. Sell tong ngamudro. Hoi sir, ngắm đi sir. Pa kya gaya? Để khăn từ sir. Ising tara gaya. Hoi sir. Ising tara khatang. Nghe là suy sir. Sis. Okay. Premji ja re ko jikido. Hoi sir, yare tum make sense tum san tak pi kare. Okay. Next ta ai hujik e-commerce tum on chalaki. Ko. Aina sum ta ke. No sum apply to wiru no. Last time hayo say cái nói mà tha sa hầu cái cái bấm yo này này phải tao rồi này đúng hay bio last time sẽ là hayo certain class or duni certain class đó cái tao bộ tôi ngon đó smai anh si đi hay rồi anh không nói được anh đi hay rồi cái tao bagi anh ngon đó smai na cái ba cái nào phăng dre tu tao dre ai sana đi phone na đi hay đi smai hay rồi thì ai sana cái tao bagi này photi phone na này sana tu ai đi yam nung chai ngan zo ko la ge ta work to ni ha di sungai adu nga ta ne hai du ji ko adu go ta sing na munung de loi khang nga ta ne adu to bi ganu ko adu to bi po to ai ngon de ke mang jo roi adu hai ja du ta isa da so ko du ne adu na e-commerce ta na sales to ngale ko e-commerce ki matang ne e-commerce ki trip where nong to ngale one product question 3 product question 2 product question 10 product question de ki 50 product question it doesn't matter sales cyber positive sales na quite ki matter ro po ni ko sales yaudna business am chalai ngam de ai jungai de sales yaud ta de business chalai ngam moi ju pisa tan ngam moi pisa la ka tar di ai kamaina invest to gunu kamaina kai de scale up to gunu gamen ta ba sabak na te aduna focus am to roje ko yuji e-commerce ki sales se ko yuji ai kana am da hangi sales ta hangi yuji hoje akoi e-commerce ki sales se grow to se sakhat se high tar di yuji adu creator marketing shin ani influencer marketing shin ani paid advertisement marketing shin ani have wa tham group already in repeat to group one koi ji to de pot se kai no sale se koi ji to de pot se kai no e-commerce ki online ki through the koi ji pesa yam generate ro ke business music generate ro ke mine pot le hen ge hai tar di kai no point to this nungdin ji bau da camera on to do kang mu tum loi lei ro kamai to ma'am ji ꯁꯥꯔ ꯑꯗꯨꯒꯤ ꯀꯩꯅꯣ ꯁꯥꯔꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯗꯨ ꯅꯠꯇꯕꯗꯤ ꯈꯪꯗꯦ adu khangda di kamai thok to kanon da try to se kanon da try to business try to se business try to da khang bring hai bring high level ki mindset chen bring ꯁꯥꯔ ꯈꯪꯗꯦꯗ ti inal answer for the answer best answer ne sajid am da haro se ꯑꯇꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯈ꯭ꯔꯤꯁꯤꯡꯗꯨ ꯅꯠꯇꯕ ꯑꯇꯩꯗꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯄꯥꯔꯇꯅꯔ ꯀꯣꯂꯥꯕꯣꯔꯦꯁꯟꯒꯨꯝꯕ ꯇꯧꯕꯁꯨ ꯌꯥꯏ ꯄꯩꯁꯥ ꯇꯤꯡꯍꯟꯗꯕꯤꯗ adu haim te ni ji hai ꯑꯇꯣꯞꯄ ꯑꯥꯏꯗꯤꯌꯥ nungsi ba haro se nungsi bring answer do Okay, sir. First, the awareness piba through content. Adagi second product ki kano hat ta. Adi product ki story telling ata. CJ tok ta ga di first effective ga drangal. Ado atai di ko lance. loi chu minu ne hai ma'am sing ju aran bam te yauti adu boy hack tu ai no ai basic to nim sangai ji go e-commerce hai ta di nasagi e-commerce system ji mahana pura sembam darka tare ko si yaudana e-commerce su chalai ba su ngam nasagi system hai ta di kai no ai hack ke mayam na khali je akhoi manipur da khali je kai no ai hack ke manipur da
ꯋꯦꯕꯁꯥꯏꯠꯁꯦ ꯀꯩꯅꯣ ꯋꯦꯕꯁꯥꯏꯠꯁꯦ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯋꯦꯕ ꯁ꯭ꯇꯣꯔꯁꯦ ꯀꯩꯅꯣ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯁꯤꯐꯥꯎꯗ ꯐꯖꯅ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥꯝꯅꯦꯕ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯏ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯆꯠꯅꯗꯕꯩꯅꯤ ꯆꯠꯅꯗ꯭ꯔꯤꯗꯨ ꯀꯩꯅꯣ ꯈꯪꯗꯕꯩ ꯆꯠꯅꯗ꯭ꯔꯤꯅꯦꯕ ꯈꯪꯉꯗꯤ ꯄꯩꯁꯥ ꯍꯦꯟꯅ ꯂꯥꯛꯑꯦ ꯃꯐꯝ ꯈꯪ ꯇꯥꯔꯗꯤ ꯆꯠꯅꯔꯛꯇꯣꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏ ꯀꯣꯃꯔꯁ ꯍꯥꯏꯇꯥꯔꯗꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯀꯣꯃꯔꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯄꯣꯠ ꯌꯣꯜꯂꯤ ꯄꯣꯠꯁꯤꯗꯤ ꯀꯃꯥꯏꯅ ꯌꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯌꯣꯜꯂꯦꯕ ꯑꯗꯨ ꯑꯔꯥꯟꯕ ꯅꯠꯇꯦ ꯆꯨꯝꯃꯦꯀꯣ ꯑꯗꯨꯁꯨ ꯐꯦꯁꯕꯨꯛꯇ ꯌꯣꯜꯂꯦꯕ enquiries ki through da but adududi adugi business tudi limited over business never kamaina limited over business oise have they hack no mother nangi instagram the enquiries kya no laktu lising ama la lising ani la lising ahum la lising ma la nang loi ma han madus matam kyam chang duni adim thakda adugi 5000 people loi mak lai ni have like tip gyan tare ko adu itare akoina online की generation is the equina business to matam the scale up to dusi kamaina no hoige business se scale to khola chaki duje housing bang to ta su noi da use kenum hai ge ai faza ba explain am to ke loksalu ko kok se loksalu share to na se aina housing akoigi housing process kan tawri housing vistyle gi housing showroom gi kana location wise to housing survey kan tawri housing keno lorom da gi showroom lorom da lobo chat pasida yam thengnei guwahati city manung sida city manung gi gs road se guwahati gi main road ne gs road manung sida shop phange rent ta lising kunthra mathoi piu with maintenance 3.5 3500 rupees piu haiba ko 33500 plus deposit 6 months ki deposit piu haiba okay that's fine but stage da mugiyeng is rent sigi issue na tip पैसा लई है वाई सुनते पैसा पाई है वाई सुनते अदुगी वाई सुनते के हाई ताओ 31000 सिदा रेन 34000 से थागे आई थी दुने कोई थी दुने 34000 से थाग 34000 से थी मतमदा आई नो जिगिंग आई सिने 34000 सिदा हौजिक ngasi gi nati ba ini yengis ngasi gi business gi nati ba ini yengis ko ni yengis ngasi farene 34000 ji gi chahi ma gi koi paisa prepare or thamgre 34000 je koi pot yon ba yon da ba du to customer acquire to da ba chahi ma koi prepare to thamgre but chahi ma je lansal akan da su hayeng future da kai oira ka da ge ha ba pose ong yeng ai yan tare ko adu da sidai je quite first da parking gi issue lai re yam thina parking gi issue lai re crowded place ne hoji crowded place oi bani na hayeng la iba hoji shopping mall manung da ma phange shopping mall manung ja phang ba je shopping mall manung da hoji hai je moi ne koi da hai je si 35 pu hai ne 35 pu hai je shopping mall gi hek chang bai entrance ne lai but sigi post pi lau tar su shopping mall manung da lai gi post na khoi da kai kana phang da ge phang moi da gi ha si 100% ma khalai ne so kai noi na haini post jam da ai hoji ki market se yeng bana te ai na hoji ki yengi post se future da 3 years da evolve to pa matam da parking de kai da gi loi ler ga pura high quality gi people la ka dam fam se kai da no hai da yeng ai ne yenga kan da ai gi kok se kai da la ke khoi kok se kai da la ke nan da highway part la he highway part la ku matam da si system ne bai na hari po system je kai nan da si je ngasi yondra su hayeng yondra su yondi yondoi ne ma sem yondra su future da hayeng development ga loina na karak ba matam da sigi po sina kari oira ka da ge ha po se ai hana survey tok da ba yati yan dai ko dukan hangin ai shopping mall da fange shopping mall da hang dur lang durom ni haibo khan doi ta khanya puti pa fana lai re na wonda thiba ngamani hai tar ju kai nan da adu da changi ba investment da manga da khumang du dik thina mang du ne yan dai ko aduna mi yamna crowded oire nek ta nangi pot laini ha ju lai ti chi ju khango andak thibo tam no khang kani mi ekta crowded oire mi ka changani ha ju parking gi su park to bom leram dadi dagi di yenga chat ki pham oita kem kana ba de ngaki decoration ne but mi na thoin ki leiba la ka dam pham nangi industry ji ki chana pham ji kai da lei ga dagi ha pu si yeng ka dam ne so same thing ne ba ji hai ri po se website ta lai se kai no hai matam da nang na ngasigi hojiki instagram na taw instagram da sell taw ba kangbu se ngasigi yon bagi wakhan khan leiba ya di ha magi yola leiba yo khan dang khan ba ya di adu business na adu brand na adu business ne ngaki paisa khar ta lawra loire hai ba wakhal lon dang khan ba mi kangbu ne ba aduna business survive taw ngam moi yan dare ko aduna automation na lai je kai no hai matam da automation hai ta di
online gi benefit che kaino automation ne even when aina tumi kanda su still mina ai gi production laiba sine sida mu hai ba adu sir akoi gi hojiki website adi hojiki mi kyan lainadri hojik lainadra su sahi ma leiragadi lainarakani ha taruk leiragadi lainarakani ba nang hojik ta focus tawrdi yararoi business ta hojik ta focus tawdari hojik paisa khara lakte ne focus taw laitardi nang tungdal business taw sungam moy si khangjalo kai gino namda akhoin tawdoi business se hojik ki natte ba hojik khak paisa la ama talamaga nongalaga dukan thukchan gi ba dukan no te khoin tawdoi pot khoina semdoi brain je haying lakadoi ba sahi myam sing du lasting ogeda pot tu ne khoina semdoi pot gyan dai go business aduna nang na hojik sema matamda nangi web store sida manipur akhoi manipur lamda khangda tarsu aidi khangda ba de bo khon lon lao web store sida mayam na payment gi secure mina payment gi logo ga happy do kai gino hai matamda trust create tawre ine trust create payment gi logo happy ba debit card credit card visa adagi di master card hapai je hapning dana hapana tebo sigi post na trust secure ba fill pihan ba moida mayam na trust ma pire ine gan dai ko aduna ngasi gi wakan khan gano ba ngasi nangi website sa ai akoi manipur da di website leina de aduna ai dum instagram da dum yonge si wakan je khan gano si di ngaki ba business ki wakal lon ne nang na system se ma ka da nang nuai hen do pire ka na hen customer gi mind shift la ka da ba pot ne customer do on jala ka da pot ne aduna scale up to ge hai ta di instagram gi message na yaro e ba ko scale up to ge hai ta di nangi website se ta yaringai audience se pushan gi hai ba wakal lon khala ka da bane aduga nangi website da action lohon ge hai ba je shi je nangi main goal oi ge da bane kai no ina hainin ge sajid kai no ina hainin ge sajid ina hainin ge kai no haro automation oihanbe wanida sir kai no automation wen ba wani de kai no haro hojikki tawnariba trend je manipur gi sise oihandaba hade instagram da aina dum halla leibido adugi oihandabida sajid koi tho ga answer bi gano koi tho answer bi gano koi tho ga answer ju bi ba last ta da answer du kano haningi je sir ataina de ai yaudraso masana dum shares tawgiba adugi yes oihanba 100% adu main direct hayo adu potu kamain la hando no hai tar di adu potu ne win hai je nangi website sida action lo hon bagi chance to adu wangan bam darga ta ba adu kan nangi business scale up to wangam gani ba yan tare ko instagram da message kyam lakon instagram sida gi nang business scale to wangam hoi nangi survive to bagi rent thi bagi to waiting am bai but scale up to budi sungam oi ba paisa pai bagi position la oi ba adu ne ai ngasi hai je aina mayam na instagram da mayam yon gre facebook da mayam yon gre da ai kem collective aingonda kem kalak balai te aingonda kem ta du nungai tab su lai te ba ai gi poche kai no da goal se kai no hai tar di ngasi gi nate ba ai gi goal se ngasi gi nate ai la ka do ba sahi ani hum da ni yolak ka do pot tu ne ba ina ji goal se ina plan to go goal se kai gi no da adu ka nang ba sa pai du ne ba ai khange ba ai tha ani hum da instagram da pot jo lai ba sa pai ro have jai khange but long term da mina ai gi website ta gi lai ba trust to hena lak tar di ai gi poche hena pa sa la ka ni have jai khange so aduna thinking de sida law e-commerce scale up to ke hai tar di e-commerce build to da matam change ba nangi review semgat pa dagi di nangi hojiki advertisement adu da di tungana ko nei wari ne khoi first di nangi system do hana fadana sem do over payment gi system adagi di hojik hai diwali offer la hai je hojik se festival offers ne festival offer la hai je khoi hojik festival offer e-commerce da yamna chatli se kaino festival offers ne Amazon da Flipkart da big billion days Flipkart ki lai jagre Amazon gi kaino Indian kai ba big sale Amazon ki lai ha India festival है वो festival मैम सर India kai ba India festival इंडियन फेस्टिवल है वो मैम सर India festival adu lai poto moi gi sales ki kwai da gi highest oiba sales part ne kwai da gi highest sales to part ne any kaino da hangoba any seller da hangoba moi gi kwai da gi highest sale to matam je kai dano hanam da big billion days ka in Indian face siga si ani ji da kwai da gi sales to we ha kani so adu itardi aikoina Diwali la eba hojik Diwali la hojik make na dagi di silence na magi hojik mai Diwali la ena moi gi brand ji gi hojik
any mingam thola moigi Diwali offer na pithoe Diwali offer pithok mo nang tawdu mamang Diwali offer pi digan tawdu si kaino hay matamda nangi website se nangi web store se crash oitaba by first ta mayamna visitor kana crash oigi tadi adugi problem chobam laani nangi payment da issue le hendaba payment integration da issue le hendaba adagi di nangi product se matik chana nangi product se ready to laiba matam chana deliver to bai adugo automation da laiba kai gino hay matamda nangna advertisement da paisa pan hadara kana nangi website ta gi action je fan lokhale Lokala kana nang kai gumo automation thamauda nangi pot se out of stock oi gitar ju he na mina order to san behele nangi best hero best product se nangi best selling product se nang thambo matamda ngasi 100 product yon greba 100 product yon 100 product ti makha ta ba nang laitreba laita ta di nang na automation thamauda ta di out of stock cha ti ta di sigi pot se na mini hen lak nang matha sa dura bane aduna ekhoi work to gudab se everything scale up to ge hai ta di e-commerce di prepare loi to gudab festival offer like seasonal offer like hai tardi hoigi payment integration everything am the crash when message system dan lotion do nu na hojik to report se kai nu hack ba e-commerce to godam yam sing hojik chamam na lai je kwai first adi hoi isa ge product ready oidri that's fine I can capability ai yaning ba adu product to ready oiraba matung da system je yam thuna system je sem ga da bane system je sem ga da bane hojik samna ha matam da mi sing jam hange ba hojik ai chap matam da mapu wai sana matam da dukan ama hange matam da mapu khara over smart cha di nangi brand dum tang yeng ga ta brand yeng han la kan moi bap ta ba gum sine hai ba gum so aduna nasagi nangi store makeup to ba nasagi system makeup to ba hai bi di hauji email marketing hai je samna hai matam da tripwire mai ulagi ba noi da tripwire si da poche kamai yon do no hai tar di suppose sigi tripwire si yengo says there is the akhoi click funnel la chang ase si click funnel ne ba mi gi system the tripwire si yengo so I know this is try for free hai try for free de chang kanda quite first moina hangi je kaino start your 14-day free trial now hai tar di kaino da ai gi ming lore then email lore forever emails lore emails lore kan quite first moina emails lore then process to re process to matung da moi si chong thor kani ba create your account and get started in less than 60 seconds hai bne si je system ama se mai ne system je kaino makha da card number pirani du card number je pira matung start your free trial hai bne then I know this is a maning hangrani in a card numbers pinning the maning hungry. Maning han give them the moino already I emails gather togram low gravani moin emails. Okay. Aduna sigi systems in Ganta, hadly systems in anything same matamda, noigi systems the kamina nangi customer gi information they combine gather to honogani has a kind of the first day the nangi customer when you have a gram like table, but information they gather to hota de adu matumina tapna nurture to mutangi protection like Durovan. Yantarego. Aduna siguma tripwire je khango e-commerce scale up tor ke hai tari nangi quite first nangi system lo shallo matung da nangi product ready tawro matung then marketing strategy sinar lo mathang are nang influencer marketing sinagera creator marketing sinagera adagi di Facebook paid advertisement sinagera adagi di paid advertisement da zungai re paid advertisement da zu nungsibe wam hange namunda khumo
landing page की कानम से कहीं ना landing page तो या landing page हाई landing page की कानम से कहीं ना Okay, sir, landing page ꯀꯥꯟꯅꯕꯁꯦ any ꯀꯩ ꯍꯥꯏꯅꯤ ꯃꯤꯅ ꯂꯥꯛꯁꯤꯟꯕ ꯃꯇꯝꯗ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯉꯛ ꯇꯥꯔꯗꯤ ꯀꯗꯥꯏꯗ ꯐꯝꯍꯟꯒꯗꯒꯦ ꯑꯗꯒꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯈꯪꯅꯕ ꯀꯔꯤ ꯀꯔꯤ ꯍꯥꯞꯄꯤ ꯀꯔꯤ ꯀꯔꯤ ꯌꯥꯎꯏ ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯑꯗꯩ ꯀꯔꯤ ꯇꯧꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯈꯪꯅꯕ ꯖꯒꯥ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯂꯤꯠꯁ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯩ ꯇ꯭ꯔꯥꯐꯤꯛ ꯃꯌꯥꯝ ꯂꯥꯛꯄꯗꯨꯒꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯥꯐꯝ ꯖꯒꯥꯗꯣ कना आंसर भी नहीं व्हाट इज landing page Sir, ayun, landing page से हम trust की नहीं रखा था प्रोफेशनल ताबन yes I'm simple in high guess landing page हाई जैसे केम नती वो नन्ना पेड advertisement चलाई कांदा नंगना पामे बा हुजिकी particular वेब प्रोडक्ट तो particular नंगी प्रोडक्ट से particular वेब प्रोडक्ट तुगी केनोजे हाइबदी अदुगी directly अदुगी audience दा कमाइन पी के दगे have दुगी directly ना कहीं वो website ता पुसंदु शरु पुदी web store ता पुसंदु शरु पुदी हुजिकी page तो सिगी प्रोडक्ट से advertisement ताऊरी directly सिगी प्रोडक्ट से चंगा येंगो सिगी प्रोडक्ट से details तो खांगो हाइबदी जमुता मतलब मांगन दब जदुगी प्रोडक्ट तो पुसला इने को अदुना landing page से work तौर इने e-commerce ता work तौर है हदी Amazon दा आई ना उजिक हाई रेबा Amazon दा येंगो बा Amazon दा नंगो उजिक मोबाइल में advertisement तो चले बा तो चला ना अदुगी मफम से click तो कौन Amazon की front page तो चोंग थोक तारे ना गावर लाइक रनी बना लाइक रोइड्रो Amazon की front page ना click तो वो हजिक की phone तो ये नम की वो तो काय लेकर गया है Amazon दा तारों चोंग थोक Amazon की front page चोंग थोक ना गावर लाइक रनी but Amazon na directly hauski product tugi mafam da pusan gi tadi nangi product tugi mafam details sa sang bayarni and then adui makhada kai lai Amazon na kai hapsale haro kyam study tawge kyam tawdagi ing kyam yam na business ki easy ngi kyam yam chen dagi ing upsell gumba upsell yes exactly upsell ngi yam ti smart over dani khanga dani yam study tawdani upsell to mudam da upsell da jik Dinesh upsell के example हम पिरो नंगी website चलाए भाई यूजिक नंगी खूम अमसों थु खूम से इन लेगिन लाए बा ना जिक तो दो upsell से कहीं इंगोन तो दो upsell से कहीं ꯑꯩ ꯈꯪꯗꯦ ꯁꯥꯔ ꯑꯞꯁꯦꯜꯒꯤ ꯃꯇꯥꯡꯁꯦ कना खंगे upsell की मतंग कना खंगे उंग सीबन तो कना खंगे हरो ꯑꯩꯁꯨ ꯈꯤꯇꯪ ꯑꯥꯏꯗꯤꯌꯥ ꯂꯩ ꯁꯥꯔ ꯑꯞꯁꯦꯜ हरो हरो ꯀꯩꯅꯣ ꯑꯞꯁꯦꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄ꯭ꯔꯗꯛ ꯂꯨ ꯇꯤꯀꯦꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯗꯛ ꯑꯃ ꯌꯣꯟꯈ꯭ꯔ ꯃꯇꯨꯡꯗ ꯅꯪ ꯑꯩꯈꯣꯏꯗ ꯃꯣꯏꯒꯤ ꯀꯃꯤꯠꯃꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯂꯧꯔꯦ ꯐꯪꯉꯦ ꯍꯥꯏꯔ ꯃꯇꯨꯡꯗ ꯀꯩ ꯍꯥꯏꯅꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯣꯐꯤꯠ ꯋꯥꯡꯕꯒꯨꯝꯕ ꯍꯥꯏ ꯇꯤꯀꯦꯠ ꯑꯥꯏꯇꯦꯝꯒꯨꯝꯕ ꯑꯃꯨꯛꯀ ꯌꯣꯟꯕꯁꯦ ꯁꯨꯝꯕꯁꯦ ꯑꯞꯁꯦꯜ ꯍꯥꯏꯅ ꯍꯥꯏ ꯃꯥꯜꯂꯦ ꯁꯥꯔ अतुबदे महिष्मा हम दाहरो दना upsell अधिक हम दाहरो दना महिष्मा कोई लो ले महिष्मा आई सकम तो उगे उभंग महिष्मा हाँ सर ꯑꯩꯗꯣ ꯐꯤꯚꯔ ꯈꯖꯤꯛ ꯂꯩꯕ ꯑꯗꯨꯒꯤ ꯂꯣꯛ ओके ओके पथारो दे महिष्मा तो हम पिरो तो हम पिरो हम ता ꯁꯃꯥꯅ ꯃꯥꯅ ꯄꯥꯝꯃꯤꯕ ꯄ꯭ꯔꯗꯛꯇꯨꯗ ꯃꯃꯜ ꯑꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯃꯜ ꯈꯤꯇꯪ ꯍꯦꯟꯕ ꯍꯥꯏꯗꯤ ꯏꯟꯅꯔꯋꯦꯌꯔꯗ ꯀꯩꯅꯣ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯏꯟꯅꯔꯋꯦꯌꯔꯁꯦ ꯃꯥꯏ ꯄ꯭ꯔꯗꯛ ꯔꯦꯟꯖꯁꯨ ꯃꯌꯥꯝ ꯈꯦꯠꯅꯗꯣꯏꯅꯦꯕ ꯑꯗꯣ ꯄ꯭ꯔꯗꯛ ꯑꯋꯥꯡꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯗꯦꯃꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯥꯏꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯃꯤ ꯄꯣꯠꯇꯣ ꯆꯪꯉꯛꯄꯅ ꯑꯗꯨꯒꯤ ꯔꯦꯟꯖꯇ ꯄꯥꯝꯃꯒꯁꯨ ꯄꯣꯠꯇꯨꯒꯤ ꯚꯦꯂꯨꯗꯣ ꯈꯪꯉꯀꯥꯟꯗꯨꯗ ꯑꯍꯦꯟꯕ ꯄꯣꯠꯇꯨ ꯂꯧꯈꯤꯕꯗꯣ ꯑꯗꯨ ꯑꯞꯁꯦꯜꯁ ꯑꯣꯏꯗꯧ ꯃꯥꯜꯂꯦ मुसीबा हायरोम दा ꯇ꯭ꯔꯥꯏ ꯇꯧꯒꯦꯁꯦ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯍꯥꯏꯖꯔꯣꯏ ꯑꯩꯈꯣꯏꯅ ꯐꯣꯟ ꯑꯃ ꯑꯩꯅ ꯌꯦꯡꯉꯦ ꯈꯜꯂꯁꯦꯕ ꯑꯗ ꯑꯞꯁꯦꯜ ꯌꯥꯎꯔꯛꯄꯗꯣꯏꯁꯦ ꯍꯥꯏꯗꯤ ꯐꯣꯟꯗꯨꯒ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯊꯧ ꯇꯥꯕ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯅꯤ ꯈꯪꯗꯦ ꯀꯣꯚꯔꯅꯤ यस ꯈꯪꯗꯦ ꯑꯗꯒꯤ यस ꯁꯤꯒꯨꯝꯕ ꯃꯦꯇꯔꯤꯌꯦꯜꯁ ꯍꯥꯏꯗꯤ ꯂꯣꯋꯔ ꯄ꯭ꯔꯥꯏꯁ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ यस ꯁꯤꯒꯨꯝꯕꯗ ꯑꯞꯁꯦꯜ ꯑꯌꯥꯝꯕ ꯍꯥꯞꯄꯁꯦ यस 100% हायरगदी अपसेल दसु खेनब लइबो अपसेल दैनो जि कैमरा लइगेन लाएबो
camera ꯂꯩꯒꯦꯅ ꯂꯥꯛꯏ ꯄꯣꯠꯇꯨꯗ cameraꯒꯤ ꯃꯈꯥꯗꯨꯗ ꯀꯩꯒꯨꯝꯕ upsell ꯇꯧꯔꯤꯅꯤꯅ Amazonꯗ toothbrush ꯎꯁꯜꯂꯛꯇꯥꯔꯗꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯉꯣꯟꯗ example ꯅꯦꯕ ꯑꯗꯩ ꯑꯗꯨꯗꯩꯗꯨꯗ toothpaste ꯎꯁꯜꯂꯛꯇꯥꯔꯗꯤ ꯑꯗꯨꯗꯩꯗꯨꯗ half pen ꯎꯁꯜꯂꯛꯇꯥꯔꯗꯤ unrelated ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯅꯠꯇ꯭ꯔꯥ camera ꯂꯩ ꯂꯥꯛꯄꯗꯨꯗ camera ꯃꯈꯥꯗ lens ꯎꯁꯜꯂꯛꯇꯥꯔꯗꯤ related ꯑꯣꯏꯕ ꯄꯣꯠꯅꯦꯕ lens ꯑꯃ ꯆꯞ ꯆꯥꯅꯕ ꯄꯣꯠ ꯑꯃ lens ꯑꯃ ꯎꯁꯜꯂꯛꯇꯥꯔꯗꯤ ꯁꯤꯒꯤ lens ꯁꯤꯁꯨ ꯅꯪꯒ ꯆꯥꯅꯕ ꯄꯣꯠꯅꯤ ꯍꯥꯏꯕ ꯄꯣꯠ ꯎꯠꯂꯛꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯁꯤ lens ꯁꯤ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯤꯅꯣ ꯄꯨꯂꯞ ꯀꯌꯥꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯈꯜꯂꯒ ꯑꯃꯨꯛ ꯑꯗꯨꯅ upsell ꯇꯧꯔꯤꯗꯣ ꯑꯗꯨꯅꯦꯕ upsell ꯍꯥꯏꯕ ꯄꯣꯠꯁꯦ ꯌꯥꯝ powerful ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯩꯁꯥ ꯂꯩꯕ ꯃꯤꯅ ꯂꯩꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯑꯗꯨꯅ same thing ꯃꯤꯅ ꯍꯥꯏꯗꯣ frequently bought together ꯀꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯣ Dinesh ꯅꯪꯅ jeans ꯑꯃꯒ ꯌꯦꯡꯉꯨꯕꯗ ꯈꯣꯡꯎꯞꯇꯨꯒ ꯑꯅꯣꯞ ꯑꯃꯒ ꯎꯞꯁꯜꯂ ꯐꯨꯔꯤꯠꯀ ꯄꯨꯁꯜꯂꯗꯤ frequently bought together ꯀꯥꯏꯅ ꯊꯣꯛꯂꯛꯇ꯭ꯔꯣ These are all marketing ꯅꯪ ꯑꯗꯨ Amazon ꯅꯠꯇꯦꯕ ꯑꯗꯨ Amazon Jeff Bezosꯅ ꯁꯤ ꯇꯧꯔꯒ Dinesh ꯁꯤ ꯈꯜꯂꯦ ꯁꯤ ꯄꯤꯈ꯭ꯔꯣ ꯍꯥꯏꯕ ꯅꯠꯇꯦꯕ ꯄꯨꯔꯥ ꯑꯣꯇꯣꯃꯦꯁꯟꯗ ꯊꯝꯈ꯭ꯔꯕ ꯄꯣꯠꯅꯦꯕ ꯅꯪꯅ ꯃꯥꯗꯤ ꯑꯗꯨꯝ ꯂꯩ ꯃꯥꯗꯤ ꯀꯩꯝ ꯈꯪꯄꯣꯠꯇꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯞꯄꯤ ꯀꯩꯝ ꯈꯪꯄꯣꯠꯇꯦ ꯃꯥꯗꯤ ꯑꯣꯟꯂꯤ ꯑꯣꯇꯣꯃꯦꯁꯟ ꯁꯦꯠ ꯑꯞ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦ ꯑꯗꯨꯗꯩꯗꯤ ꯅꯪꯅ ꯁꯤꯗꯤ frequently bought together ꯑꯩꯁꯨ ꯂꯩꯁꯟꯕ ꯋꯥꯅꯦ ꯅꯪ So these are all upsell ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯌꯥꯝ ꯈꯪꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯖꯤꯝꯒꯤ ꯐꯤꯠꯅꯦꯁ ꯌꯣꯜꯂꯤꯕ ꯁꯥꯏꯂꯦꯁ ꯑꯣꯏꯅ ꯍꯥꯏꯔꯁꯦ ꯁꯥꯏꯂꯦꯁꯅ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯋꯤꯟꯇꯔ ꯌꯧꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯃꯥꯅ ꯖꯦꯀꯦꯠ ꯑꯃ ꯃꯥꯒꯤ ꯐꯤꯠꯅꯦꯁꯀꯤ ꯖꯦꯀꯦꯠ ꯑꯃ ꯌꯣꯟꯊꯠꯂꯦꯕ ꯑꯗꯨꯏ ꯃꯈꯥꯗ ꯍꯥꯞꯄꯛꯑꯦꯕ ꯍꯥꯏꯕꯗꯤ frequently bought together ꯇꯤ ꯁꯔꯠ ꯑꯃꯒ ꯑꯗꯒꯤꯗꯤ ꯖꯦꯀꯦꯠ ꯑꯃꯒ ꯁꯤ ꯑꯅꯤꯁꯦ ꯄꯥꯕ ꯃꯇꯝꯗ ꯀꯩꯅꯣꯁꯤꯒ ꯇ꯭ꯔꯦꯛ ꯄꯦꯟ ꯑꯃꯒ ꯌꯥꯎꯁꯜꯂꯛꯑꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯁꯨꯠꯇꯣ ꯐꯖꯍꯟꯕ ꯄꯣꯠ ꯑꯃ ꯈꯥꯏꯗꯣꯔꯛꯇꯥꯔꯗꯤ ꯑꯗꯨ upsell ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯔꯤꯄꯤꯠꯇ ꯃꯉꯣꯟꯗ ꯌꯦꯡꯅꯤꯡꯕ ꯃꯉꯣꯟꯗ ꯉꯁꯥꯏꯒꯤ add to cart ꯍꯥꯞꯆꯤꯜꯂꯛꯄꯗ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯀꯅꯤ Amazonꯗ ꯌꯦꯡꯉꯨ ꯅꯣꯏ ꯕꯣꯔꯤꯡ ꯁꯨꯛꯆꯨ ꯆꯨꯔꯣꯏ Amazonꯗ ꯄꯣꯠ ꯑꯃ ꯌꯦꯡꯀꯥꯟꯗ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯄ ꯑꯃ ꯌꯦꯡꯀꯥꯟꯗ ꯑꯃ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯛꯄ ꯑꯃ ꯌꯦꯡꯀꯥꯟꯗ ꯉꯥꯂꯦ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯇꯧꯕꯅꯤ ꯌꯦꯡꯉꯨ Amazonꯗ ꯅꯪ Amazon ꯍꯥꯏꯁꯦ ꯀꯩꯅꯣ attention ꯅꯪ ꯊꯣꯛꯈꯤꯅꯣ ꯍꯥꯏꯅꯦꯕ ꯂꯩꯗ꯭ꯔꯤꯐꯥꯎ ꯊꯣꯛꯈꯤꯅꯣ ꯍꯥꯏꯅꯦꯕ ꯂꯩꯗꯗꯤ ꯂꯩꯌꯨ ꯅꯪ ꯍꯥꯏꯅꯤ ꯍꯜꯂꯛꯈꯣ ꯂꯩꯗꯗꯤ ꯂꯩꯌꯨ ꯉꯁꯤ ꯂꯩꯗꯁꯨ ꯍꯌꯦꯡ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯅꯦꯕ Amazon ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ So these are all sales ꯉꯥꯛꯇꯅꯦꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯈꯪ ꯇꯥꯔꯗꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯁꯦꯡꯅ ꯃꯌꯥꯝꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯑꯩ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯁꯟꯕꯤꯌꯣ ꯅꯣꯏ ꯇꯁꯦꯡꯅ ꯄꯩꯁꯥ ꯄꯥꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯄ꯭ꯔꯦꯖꯦꯟꯠꯀꯤ ꯋꯥꯈꯜ ꯈꯟꯒꯅꯨ ꯄ꯭ꯔꯦꯖꯦꯟꯠꯀꯤ ꯋꯥꯈꯜ ꯈꯟꯒꯅꯨ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ ꯍꯌꯦꯡ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯉꯒ ꯍꯌꯦꯡꯗ ꯌꯣꯟꯕ ꯋꯥꯈꯜ ꯈꯟ ꯇꯥꯔꯗꯤ ꯅꯪꯒꯤ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯗꯨꯃꯀꯣ ꯑꯗꯨꯒ ꯌꯥꯔꯤꯉꯩ ꯁꯦꯜꯂꯤꯡ ꯅꯪ ꯅꯁꯥꯒꯤ ꯁꯦꯜꯁꯦ ꯌꯥꯝꯅ ꯈꯪꯉꯣ ꯁꯦꯜꯁꯦ ꯅꯪꯒꯤ ꯏ-ꯀꯣꯃꯔꯁ ꯅꯪ ꯅꯁꯥꯅ ꯌꯣꯟꯗ ꯇꯥꯔꯁꯨ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯦ ꯃꯤꯉꯣꯟꯗ ꯀꯃꯥꯏꯅ ꯌꯣꯟꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯈꯪꯕ ꯋꯥꯈꯟꯗꯣ ꯈꯪꯍꯜꯂꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯄꯩꯁꯥ ꯗꯦꯐꯤꯅꯦꯠꯂꯤ ꯅꯪ ꯄꯩꯁꯥ ꯇꯥꯟꯗꯣꯔꯕꯅꯤ ꯄꯩꯁꯥ ꯑꯗꯨ ꯍꯩꯇ꯭ꯔꯗꯤ ꯄꯩꯁꯥ ꯁꯨꯡꯇꯥꯟ ꯇꯥꯟ ꯉꯝꯃꯣꯏ ꯁꯨꯛꯇꯥꯟ ꯇꯥꯟ ꯉꯝꯃꯣꯏ ꯍꯥꯏꯒꯅꯤ ꯐꯅ ꯈꯣꯡ ꯐꯖꯕ ꯄꯨꯔꯛꯁꯅꯨ ꯐꯅ ꯑꯍꯣꯡꯕꯗ ꯄꯨꯔꯛꯁꯅꯨ ꯑꯗꯨ ꯈꯪꯗꯅ ꯄꯣꯠ ꯌꯣꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯅ ꯉꯁꯤ ꯁꯤꯁꯦ ꯑꯃꯨꯛ ꯇꯧꯔꯒ ꯑꯃꯨꯛ ꯁꯤꯁꯦ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯖꯅ ꯍꯥꯞꯆꯤꯜꯂꯒ ꯃꯣꯟ ꯃꯈꯥꯗ ꯑꯃꯨꯛ ꯐꯖꯅ ꯊꯝꯃꯣ ꯑꯃꯨꯛ ꯁꯤ ꯇꯧꯔꯒ ꯑꯃꯨꯛ ꯍꯥꯞꯄ ꯇꯨꯝꯊꯔꯣ ꯀꯣ ꯅꯥꯈꯣ ꯑꯗꯨꯒ ꯐꯖꯅ ꯍꯧꯒꯠꯂꯒ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯑꯃꯨꯛ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁ ꯑꯃꯗꯤ ꯍꯧꯒꯦꯅ ꯀꯟꯅ ꯈꯜꯂꯤꯕꯅꯦ ꯍꯥꯏꯔꯒ ꯑꯃꯨꯛ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯣ ꯅꯠꯇ꯭ꯔꯣ ꯅꯣꯏꯁꯦ ꯀꯩꯅꯣꯁꯦ ꯇꯧꯒꯦꯗꯤ ꯈꯟꯕ ꯃꯤ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯀꯩꯅꯣꯝ ꯋꯥꯠꯄ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯩꯈꯣꯏ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯤꯗꯤ ꯌꯥꯎꯗꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯀꯩꯅꯣ ꯁꯤꯕꯣ ꯀꯩꯒꯤꯅꯣꯕ ꯑꯩ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯏꯗꯤ ꯈꯔ ꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯩ ꯄꯩꯁꯥ ꯄꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯗꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯤ ꯀꯩꯒꯤꯅꯣꯁꯦ ꯃꯤꯅ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯣ ꯍꯤꯟꯗꯤꯗ ꯕꯥꯍꯔ ꯃꯟ ꯅꯤꯀꯂꯣ ꯚꯥꯏ ꯁꯔꯀꯁ ꯍꯩꯗꯣ ꯕꯥꯍꯔꯗ ꯃꯄꯥꯟꯗ ꯁꯔꯀꯁꯅꯦ ꯆꯠꯂꯤꯁꯦ ꯄꯨꯔꯥ ꯁꯔꯀꯁꯅꯦ ꯃꯄꯥꯟꯗ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯣ ꯏꯃꯨꯡꯗ ꯁꯨꯝ ꯂꯩ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯧꯗꯤ ꯂꯣꯏ ꯇꯧꯅꯤꯡꯉꯦ ꯈꯪꯉꯦ ꯕꯤꯖꯤꯅꯦꯁ ꯂꯣꯏ ꯇꯧꯅꯤꯡꯉꯦ ꯄꯩꯁꯥ ꯂꯣꯏ ꯄꯥꯏꯅꯤꯡꯉꯦ ꯈꯜꯂꯦ ꯑꯗꯨꯕꯨ ꯀꯩꯅꯣꯝꯃ ꯋꯥꯠꯂꯤꯕ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯝꯃ ꯋꯥꯠ ꯃꯆꯦꯠ ꯑꯃ ꯄꯖꯜ ꯑꯃ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯄꯤꯁ ꯑꯃ ꯀꯟꯅ ꯋꯥꯠꯂꯤ ꯍꯥꯏꯇꯥꯔꯦ ꯀꯩ ꯄꯤꯁꯅꯣ ꯁꯤꯅꯦ ꯉꯛꯏꯁꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯐꯔꯦ ꯂꯩꯇ꯭ꯔꯦ ꯀꯥꯏ ꯂꯩꯒꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯄꯥꯔꯠꯅꯔ ꯊꯤꯌꯨ ꯀꯩꯗꯧꯔꯒꯦ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯊꯤꯌꯨ ꯀꯩꯗꯧꯔꯒꯦ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯑꯣ ꯕꯤꯖꯤꯅꯦꯁ ꯇꯧꯁꯦ ꯍꯥꯏꯌꯣ ꯇꯥꯟꯅꯔꯣ ꯂꯨꯄꯥ ꯂꯤꯁꯤꯡ ꯀꯨꯟ ꯄꯨꯊꯣꯛꯅꯔꯁꯦ ꯍꯥꯏꯌꯣ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯅꯕ ꯇꯧꯔꯣ ꯃꯥꯡꯃꯤꯟꯅꯔꯣ ꯇꯣꯡꯃꯤꯟꯅꯔꯣ ꯑꯃꯨꯛ ꯈꯟꯅꯔꯣ ꯑꯃꯨꯛ ꯁꯥꯎꯅꯔꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯇꯝꯃꯣ ꯑꯩ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯊꯟꯗ ꯑꯃꯨꯛ ꯇꯧꯒꯦ ꯌꯥꯔ ꯕꯤꯠ ꯂꯩꯇꯦ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯀꯥꯟꯗꯦ ꯅꯣꯏ ꯁ꯭ꯂꯣ ꯌꯥꯝ ꯆꯠꯂꯦ ꯑꯃꯨꯛ ꯑꯩ ꯏꯊꯟꯗ ꯑꯃꯨꯛ ꯇꯧꯔꯣ ꯑꯗꯩ ꯄꯥꯔꯠꯅꯔ ꯑꯃꯨꯛ ꯊꯤꯔꯣ ꯑꯃꯨꯛ ꯊꯕꯛ ꯇꯧꯃꯤꯟꯅꯔꯁꯦ ꯑꯃꯨꯛ
ꯀꯥꯈꯠꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯑꯗꯩ ꯈꯤꯇꯪ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯅꯤ ꯑꯗꯨ ꯃꯇꯝꯗꯗꯤ ꯍꯩ ꯁꯤ ꯄꯥꯔꯠꯅꯔꯁꯤꯅ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯩ ꯒꯦꯞ ꯑꯃ ꯊꯝꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯊꯕꯛ ꯇꯧꯃꯤꯟꯅꯔꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯄꯩꯁꯥ ꯈꯔ ꯂꯥꯛꯑꯅꯤ ꯃꯥꯁꯨ ꯄꯥꯏꯔꯅꯤ ꯃꯥꯁꯨ ꯅꯨꯡꯉꯥꯏ ꯈꯜꯂꯅꯤ ꯑꯗꯩꯗꯤ ꯑꯃꯨꯛ ꯁꯤꯗꯤ ꯄꯩꯁꯥ ꯈꯔ ꯂꯩ ꯑꯇꯥꯡꯕ ꯄꯣꯠ ꯈꯔ ꯂꯩꯊꯣꯛꯑꯒꯦ ꯁꯤꯗꯤ ꯒꯥꯔꯤꯒ EMIꯗ ꯂꯧꯊꯣꯛꯑꯒꯦ ꯑꯗꯩ ꯑꯃꯨꯛ ꯄꯨꯊꯔꯣ ꯑꯃꯨꯛ ꯃꯥꯡꯉꯣ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯧꯒꯠꯂꯣ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯃꯨꯛ ꯍꯧꯒꯠꯂ ꯑꯃꯨꯛ ꯁꯦꯝꯃꯣ ꯑꯃꯨꯛ ꯑꯗꯩꯗꯤ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯑꯃꯨꯛ ꯕꯤꯜ ꯇꯧꯔꯣ ꯑꯃꯨꯛ ꯑꯗꯨꯅꯤ ꯀꯩꯅꯣ ꯂꯥꯏꯐ ꯍꯥꯏꯁꯦ ꯑꯗꯨꯗꯩ ꯁꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯨꯝ ꯂꯥꯛꯇꯣꯏꯅꯤ ꯑꯗꯩꯗꯤ ꯑꯁ ꯑꯩ ꯅꯍꯥꯟ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯗ ꯄꯨꯡ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯀꯥꯔ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯒꯤꯗꯤ EMI ꯐꯖꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦ ꯕꯤꯖꯤꯅꯦꯁ ꯐꯖꯅ ꯇꯧꯗꯕ ꯌꯥꯗꯦ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯀꯥꯟꯗ ꯆꯍꯤ 6-7 ꯍꯧꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯆꯍꯤ 6-7 ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯌꯧ ꯂꯩꯔꯝꯃꯅꯤ ꯑꯗꯩꯗꯤ ꯑꯁ ꯁꯤꯗꯤ ꯕꯤꯖꯤꯅꯦꯁ ꯐꯖꯅ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯃꯥꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔ ꯂꯩꯔꯕ ꯄꯣꯠꯅꯤ ꯃꯥꯡ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧ ꯇꯥꯕꯅꯤ ꯕꯤꯖꯤꯅꯦꯁ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯐꯥꯎꯗ ꯈꯟꯅꯔꯤꯅꯤ ꯊꯥꯡ ꯌꯥꯅ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯔ ꯊꯥꯡ ꯌꯥꯅꯩꯅꯤ ꯍꯥꯏꯗꯣꯏꯅꯤ ꯊꯥꯡ ꯌꯥꯅꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯊꯥꯡ ꯌꯥꯅꯩꯁꯤꯁꯨ ꯀꯩꯒꯤꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯊꯥꯡ ꯌꯥꯅꯩꯁꯤꯁꯨ ꯀꯩꯅꯣ ꯃꯇꯝꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯋꯥꯠꯄꯩꯅꯦꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯋꯥꯠꯄꯩꯅꯦ ꯊꯥꯡ ꯌꯥꯅꯩꯁꯤꯁꯨ ꯀꯩꯅꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯋꯥꯠꯄ ꯍꯥꯏꯇꯥꯔꯗꯤ ꯀꯩꯅꯣ ꯃꯇꯝꯗ ꯃꯤꯁꯤꯅ ꯊꯥꯡ ꯌꯥꯅꯔꯛꯇꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯒꯦ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯅꯦ ꯊꯥꯡ ꯌꯥꯅꯔꯛꯇꯣꯏꯁꯦ ꯏꯗꯔ ꯑꯩꯅ ꯍꯦꯟꯅ ꯄꯥꯝꯁꯜꯂꯨꯕ ꯃꯤꯉꯣꯟꯗ ꯄꯤꯅꯤꯡꯗꯕ ꯃꯇꯥꯡ ꯂꯥꯛꯄꯗꯩꯗꯤ ꯑꯃꯗꯣ ꯁꯥꯎꯔꯛ ꯇꯥꯕꯅꯦ ꯃꯁꯥꯅ ꯑꯃꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯄꯤꯅꯤꯡꯗꯕ ꯃꯇꯥꯡ ꯂꯥꯛꯇꯥꯔꯦ ꯑꯩꯉꯣꯟꯗꯁꯨ ꯁꯥꯎꯅꯤꯡꯕ ꯂꯥꯛꯇꯥꯕꯅꯤ ꯑꯗꯨ ꯀꯩ ꯀꯧꯏ ꯕ꯭ꯔꯣꯛ ꯃꯥꯏꯟꯁꯦꯠ ꯀꯧꯋꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯀꯩꯅꯣ ꯏꯊꯟꯗ ꯂꯣꯏ ꯐꯪꯒꯦ ꯏꯊꯟꯗ ꯂꯣꯏ ꯄꯩꯁꯥ ꯄꯥꯏꯒꯦꯗꯤ ꯌꯥꯔꯣꯏꯕ ꯅꯪꯁꯨ ꯄꯥꯏꯌꯣ ꯑꯩꯁꯨ ꯄꯥꯏꯌꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟ ꯇꯥꯔꯗꯤ ꯅꯣꯏꯕꯥꯅꯤ ꯃꯔꯛꯇ ꯈꯟꯅꯕ ꯂꯥꯛꯀꯗ꯭ꯔꯣ ꯂꯥꯛꯑꯣꯏ ꯅꯪꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯑ ꯅꯪꯁꯨ ꯂꯦꯝꯕꯔꯒꯤꯅꯤ ꯊꯣꯛ ꯑꯩꯁꯨ ꯂꯦꯝꯕꯔꯒꯤꯅꯤ ꯊꯣꯛ ꯅꯪ ꯊꯣꯛꯄ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯄꯩꯁꯥ ꯂꯥꯛꯁꯦ ꯂꯣꯏꯔꯦ ꯅꯪ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯖꯣ ꯑꯄꯥꯝꯕꯗꯤ ꯅꯪ ꯑꯄꯥꯝꯕꯅꯤ ꯅꯪ ꯌꯨ ꯊꯛꯀꯦꯔꯥ ꯇꯥꯒꯦꯔꯥ ꯇꯨꯝꯒꯦꯔꯥ ꯅꯪ ꯑꯄꯥꯝꯕ ꯕꯠ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗꯗꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯇꯥꯔꯗꯤ ꯅꯣꯏ ꯀꯩꯅꯣ ꯄꯥꯔꯠꯅꯔ ꯊꯤꯔꯨ ꯀꯩꯗꯧꯔꯒꯦ ꯄꯥꯔꯠꯅꯔ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯄꯥꯔꯠꯅꯔ ꯉꯥꯛꯇꯅꯦ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔ ꯉꯥꯛꯇꯅꯦ ꯕ꯭ꯔꯣ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯈꯥꯏꯔꯁꯦ ꯑꯩ 10,000 ꯄꯨꯊꯣꯛꯑꯦ 10,10 ꯄꯨꯊꯣꯛꯑꯦ ꯅꯪ 10,10 ꯄꯨꯊꯣꯛ 10 ꯄꯨꯊꯣꯛ ꯍꯧꯔꯁꯦ ꯇꯧꯈꯥꯏꯔꯁꯦ ꯏꯕꯥꯅꯤ ꯗꯦꯜꯂꯤ ꯆꯠꯂꯨꯔꯁꯦ ꯒꯨꯍꯥꯇꯤ ꯆꯠꯂꯨꯔꯁꯦ ꯃꯨꯝꯕꯥꯏ ꯆꯠꯂꯨꯔꯁꯦ ꯊꯤꯔꯨꯔꯁꯦ ꯃꯊꯪ ꯊꯤꯗꯔꯒ ꯑꯗꯨꯝ ꯍꯧꯗꯣꯛꯑꯁꯦ ꯀꯩ ꯂꯩꯕ ꯌꯥꯕꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯕꯒꯦ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯗꯦꯜꯂꯤ ꯆꯠꯂꯒ ꯑꯃꯨꯛ ꯃꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯛꯑꯗꯤ ꯑꯃꯨꯛ ꯋꯥ ꯑꯃꯨꯛ ꯉꯥꯡꯉꯗꯤ ꯈꯪꯗꯕꯅꯤ ꯂꯣꯟꯂꯤꯒ ꯍꯩꯇꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯈꯜ ꯂꯩꯇꯥꯔꯗꯤ ꯑꯃꯨꯛ ꯑꯣꯏꯔꯔꯣꯏ ꯑꯃꯨꯛ ꯅꯠꯇ꯭ꯔꯣ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯗꯨ ꯏꯠ ꯅꯥꯎ ꯗꯦꯜꯂꯤꯗ ꯑꯃ ꯆꯠꯂꯒ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯕꯦꯡꯒ꯭ꯂꯣꯔ ꯆꯠꯂꯝꯗ ꯃꯨꯝꯕꯥꯏꯗ ꯆꯠꯂ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯤ ꯑꯩ ꯋꯥꯔꯦ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯦ ꯍꯥꯏꯕꯗ ꯑꯩ ꯋꯥꯔꯦ ꯁꯖꯤꯠ ꯑꯩ ꯋꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯚꯤꯇꯥꯃꯤꯟ ꯑꯝꯇ ꯄꯤꯔꯛꯑꯣ ꯁꯖꯤꯠ ꯋꯥꯗꯅꯕ ꯅꯪ ꯈꯥꯡꯕ ꯉꯝꯅꯕ ꯑꯩꯅ ꯚꯤꯇꯥꯃꯤꯟ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯜꯕꯥꯁ ꯑꯩꯉꯣꯟꯗ ꯚꯤꯇꯥꯃꯤꯟ ꯑꯝꯇ ꯔꯤꯀꯃꯦꯟ ꯇꯧꯔꯛꯑꯣ ꯁ꯭ꯂꯣ ꯆꯠꯄ ꯃꯤꯒꯤ ꯈꯥꯡꯕ ꯉꯝꯅꯕ ꯀꯩ ꯚꯤꯇꯥꯃꯤꯟ ꯂꯩ ꯅꯪ ꯀꯩ ꯚꯤꯇꯥꯃꯤꯟ ꯆꯥꯏ ꯍꯥꯏꯔꯣ ꯁ꯭ꯂꯣ ꯆꯠꯄꯒꯤ ꯑꯩꯁꯨ ꯁ꯭ꯂꯣ ꯈꯤꯇꯪ ꯆꯠꯀꯦ ꯑꯩꯁꯨ ꯚꯤꯇꯥꯃꯤꯟ ꯆꯥꯔꯒ ꯑꯗꯨꯗ ꯏꯕꯥꯅꯤ ꯃꯥꯟꯅꯔꯅꯤ ꯑꯩꯁꯨ ꯐꯤꯜ ꯇꯧ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯔꯗꯩꯗꯤ ꯑꯣꯀꯦ ꯑꯩꯁꯨ ꯑꯜꯕꯥꯁꯅ ꯍꯥꯏꯗꯤ ꯌꯥꯏ ꯍꯥꯏꯕ ꯈꯜꯂꯛꯑꯅꯤ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯜꯕꯥꯁ ꯍꯥꯏꯔꯛꯑꯣ ꯗꯤꯅꯦꯁ ꯋꯥꯈꯜꯁꯦ ꯁꯨꯝ ꯁꯥꯡꯗꯣꯛꯄꯒꯤ ꯀꯩ ꯒꯨꯂꯤ ꯆꯥꯒꯦ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯋꯥꯈꯜ ꯁꯨꯝ ꯁꯥꯡꯗꯣꯛꯄꯒꯤ ꯗꯤꯅꯦꯁ ꯅꯪ ꯕꯤꯖꯤꯅꯦꯁ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯌꯥꯗ꯭ꯔꯤꯌꯦ ꯈꯣꯡꯎꯞꯀꯤꯗꯤ ꯁꯥꯔ ꯌꯥꯔꯤꯌꯦ ꯌꯥꯗ꯭ꯔꯤꯕ ꯀꯩꯁꯨ ꯌꯥꯝꯅ ꯁꯦꯜꯁ ꯇꯧꯗ꯭ꯔꯤꯕ ꯑꯗꯨ ꯀꯩꯒꯤ ꯁꯦꯜꯁ ꯇꯧꯗ꯭ꯔꯤꯅꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯕꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯕꯗꯣ ꯑꯩ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯕꯤꯁꯅꯨꯄꯨꯔ ꯕꯦꯝꯕ꯭ꯂꯣꯟ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇꯩꯅꯦꯕ ꯃꯥꯏ ꯃꯅꯥꯎꯄꯥꯗꯣ ꯑꯩꯈꯣꯏ ꯇꯤꯟꯅꯩꯌꯦꯕ ꯑꯩꯅ ꯁꯨꯝ ꯃꯣꯏꯗ ꯁꯨꯝ ꯍꯥꯏꯕꯗ ꯃꯣꯏꯗꯣ ꯇꯧꯕꯩꯗꯣ ꯖꯒꯥ ꯈꯔ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯦ ꯑꯗꯨꯗ ꯈꯔ ꯀꯩꯅꯣ ꯍꯥꯏꯗꯧꯔꯥ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯈꯔ ꯂꯩꯕ ꯅꯠꯇꯦ ꯕꯥꯔꯇꯔ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯣꯛꯈ꯭ꯔꯣꯕ ꯑꯗꯨ ꯀꯩꯒꯤꯅꯣ ꯁꯦꯜꯁ ꯇꯧꯗ꯭ꯔꯤꯗꯣ ꯁꯦꯜꯁ ꯇꯧꯗ꯭ꯔꯤꯁꯦ ꯑꯩꯒꯤꯁꯦ ꯑꯦꯋꯦꯔꯅꯦꯁ ꯋꯥꯠꯄ ꯑꯩꯒꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯩ ꯍꯥꯏꯁꯦ ꯑꯦꯋꯦꯔꯅꯦꯁ ꯑꯗꯨ ꯀꯩꯒꯤ ꯇꯧꯗ꯭ꯔꯤꯅꯣ ꯑꯦꯋꯥꯔꯅꯦꯁꯇꯣ ꯀꯩꯒꯤ ꯋꯥꯠꯍꯜꯂꯤꯅꯣ ꯈꯪꯉꯗꯤ ꯀꯩꯒꯤ ꯋꯥꯠꯍꯜꯂꯤꯅꯣ ꯍꯣꯏ ꯇꯧꯔꯒꯦ ꯖꯒꯥꯁꯤꯕ ꯂꯩꯇꯕꯁꯤꯗꯀꯣ ꯍꯣꯏ ꯍꯥꯏꯕꯨꯗꯤ ꯍꯥꯏꯅꯦꯕ ꯍꯣꯏ ꯏꯅꯥꯎꯄꯥ ꯂꯩꯀꯥꯏꯒꯤ ꯃꯤꯗꯨꯗꯤ ꯈꯪꯉꯦꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯪꯉꯦ ꯃꯔꯨ ꯑꯣꯏꯅ ꯂꯩꯀꯥꯏꯗꯒꯤ ꯂꯥꯟꯊꯣꯛꯈꯤꯕꯁꯦ ꯑꯝꯇ ꯈꯪꯗꯦꯕ ꯂꯩꯀꯥꯏꯗꯗꯤ ꯈꯪꯉꯦꯕ ꯂꯩꯀꯥꯏ ꯈꯛꯇꯅ ꯄꯥꯝꯕꯗꯣ ꯍꯥꯏꯗꯤ ꯄꯨꯂꯞ ꯕꯤꯖꯤꯅꯦꯁ ꯄꯤꯛꯈ꯭ꯔꯕ ꯂꯩꯀꯥꯏꯗ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤ ꯈꯪꯍꯟꯕ ꯉꯝꯗ꯭ꯔꯗꯤ ꯀꯔꯤ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯣ ꯑꯣꯖꯥ. ꯀꯩ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ
ꯑꯩꯅ ꯁꯨꯝ ꯑꯣꯐꯂꯥꯏꯟꯗ ꯁꯨꯝ ꯇꯧ ꯂꯩꯕꯁꯤꯗ ꯑꯗꯨꯅꯅꯦ ꯑꯗꯨ ꯀꯩꯒꯤ ꯅꯪ ꯑꯣꯟꯂꯥꯏꯟ ꯀꯩꯒꯤ ꯇꯧꯗ꯭ꯔꯤꯅꯣ ꯀꯔꯤ ꯑꯋꯥꯕ ꯀꯩꯅꯣꯗꯣ ꯀꯩ ꯗꯦꯂꯤꯚꯔꯤ ꯄꯣꯠꯇꯣ ꯃꯥꯒꯤ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯈꯥꯏꯗꯣꯛꯈ꯭ꯔꯅꯤ ꯄꯦꯀꯦꯖꯤꯡ ꯈꯥꯏꯗꯣꯛꯈ꯭ꯔꯅꯤ ꯑꯗꯨꯗ ꯀꯌꯥꯝ ꯌꯥꯝ ꯂꯦꯝꯕ ꯑꯣꯏꯗꯦꯕ ꯁꯥꯔ ꯑꯗ ꯍꯥꯏꯃ ꯑꯩꯅ ꯏꯃ ꯑꯗꯨ ꯇꯧꯗꯕꯅꯦꯕ ꯑꯗꯨꯗꯤ ꯀꯦꯜꯀꯨꯂꯦꯠ ꯇꯧ ꯇꯥꯕꯅꯤꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯒꯤ ꯀꯦꯜꯀꯨꯂꯦꯁꯟ ꯇꯧ ꯇꯥꯕꯅꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯍꯌꯦꯡ ꯀꯃꯥꯏꯅ ꯁ꯭ꯀꯦꯜ ꯑꯞ ꯇꯧꯗꯣꯔꯤꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯗꯤꯅꯦꯁ ꯑꯣꯀꯦ ꯍꯥꯏꯔꯝꯃꯅꯤ ꯍꯣꯔꯦꯟ ꯇꯨꯝꯈ꯭ꯔꯅꯤ ꯑꯃꯨꯛ ꯑꯣꯀꯦ ꯍꯥꯏꯔꯝꯃꯅꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯗꯩ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯁꯦ ꯇꯧꯔ ꯀꯩ ꯑꯣꯟꯂꯥꯏꯟꯁꯦ ꯆꯪꯕꯁꯦ ꯈꯔ ꯋꯥꯗꯧ ꯃꯥꯜꯂꯦꯕ ꯑꯩ ꯍꯥꯏꯗꯤ ꯑꯩꯁꯦ ꯈꯔ ꯇꯥꯅ ꯌꯣꯟꯕ ꯄꯥꯝꯃꯦ ꯇꯥꯅ ꯌꯣꯟꯕ ꯃꯇꯝꯗ ꯃꯣꯏ ꯀꯩꯅꯣꯒꯤ ꯄꯣꯠꯇꯣ ꯗꯦꯂꯤꯚꯔꯤꯒ ꯑꯗꯨ ꯈꯥꯏꯗꯣꯛꯈꯤꯕꯗꯣ ꯅꯪ ꯄꯣꯠ ꯀꯥꯏꯗꯩ ꯂꯧꯒꯦ ꯍꯥꯏꯔꯣ ꯅꯪ ꯄꯣꯠ ꯀꯥꯏꯗꯩ ꯂꯧꯒꯦ ꯍꯥꯏꯔꯣ ꯍꯟꯗꯛꯀꯤꯁꯤꯕꯨꯗꯤ ꯗꯦꯜꯂꯤꯗ ꯂꯧꯋꯦ ꯁꯥꯔ ꯗꯦꯜꯂꯤꯗ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯅꯪꯅ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯩ ꯂꯧꯕꯗ ꯂꯨꯄꯥ ꯉꯥꯏꯈꯣ ꯂꯨꯄꯥ ꯑꯗꯨ ꯍꯥꯏꯔꯛꯑꯅꯨ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯍꯥꯏꯔꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗ ꯌꯣꯟꯕꯗ 700 ꯌꯣꯟꯕ ꯌꯥꯎꯋꯦ ꯈꯣꯡꯎꯞꯀꯤ ꯃꯇꯨꯡ ꯏꯟꯅ 600 ꯌꯣꯟꯕ ꯌꯥꯎꯋꯦ ꯄ꯭ꯔꯣꯐꯤꯠ ꯀꯌꯥꯅꯣ ꯅꯪ ꯄ꯭ꯔꯣꯐꯤꯠ ꯀꯌꯥ ꯆꯣꯡꯊꯣꯛꯏꯅꯣ ꯍꯧꯖꯤꯛꯁꯦ 200 ꯑꯗꯨꯃꯥꯏꯅ ꯆꯣꯡꯊꯣꯛꯑꯦ 700 700 ꯌꯣꯜꯂꯦ ꯅꯪꯒꯤ 200 ꯀꯝꯄ꯭ꯌꯨꯇꯔ ꯈꯤꯇꯪ ꯂꯨꯄꯥ ꯆꯣꯡꯊꯣꯛꯑꯦ ꯀꯌꯥꯗ ꯌꯣꯟꯒꯦ ꯀꯝꯄꯤꯇꯤꯇꯔꯁꯦ ꯕꯤꯁꯅꯨ ꯕꯖꯥꯔꯗ ꯑꯩ ꯄꯣꯠꯇꯣ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕꯗ ꯑꯗꯨꯝ 700 800 900 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯣꯜꯂꯣ ꯑꯗꯩ ꯍꯦꯟꯕꯁꯨ ꯌꯣꯜꯂꯝꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯑꯩ ꯀꯩꯅꯣꯗꯤ ꯌꯦꯡꯁꯤꯟꯗ꯭ꯔꯦ ꯕꯤꯖꯤꯅꯦꯁ ꯄ꯭ꯔꯗꯛ ꯁꯤꯂꯦꯛꯁꯟ ꯆꯦꯟꯖ ꯇꯧꯔꯣ ꯑꯗꯨꯗꯤ ꯑꯣꯀꯦ ꯇꯧꯒꯦ ꯑꯍꯧꯕꯒꯤꯁꯦ ꯑꯩ ꯈꯨꯝꯈꯤꯕ ꯃꯇꯥꯡꯗ ꯀꯩꯁꯨ ꯌꯥꯝꯅ ꯊꯤꯖꯤꯟꯕ ꯑꯣꯏꯈꯤꯗꯦꯕ ꯑꯩ ꯁꯨꯝ ꯐꯝꯃ ꯁꯨꯝ ꯂꯩꯕꯗꯨꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯇꯧꯁꯟꯈꯤꯕꯅꯦ ꯁꯨꯝ ꯐꯝꯃ ꯁꯨꯝ ꯂꯩꯔꯦ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯇꯥ ꯂꯩꯔꯦ ꯑꯗꯨꯝ ꯇꯧꯁꯟꯈꯤꯕꯅꯦꯕ ꯑꯗꯨꯝ ꯑꯗꯨ ꯌꯦꯡꯁꯤꯟꯈꯤꯕ ꯌꯥꯗꯦ ꯗꯥꯉꯣ ꯑꯗꯨ ꯌꯥꯗꯦ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯒ ꯅꯪꯅ ꯃꯤ ꯈꯔꯅ ꯌꯥꯕ ꯋꯥꯅꯤ ꯅꯪꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯒꯅꯨ ꯗꯦꯂꯤꯚꯔꯤꯁꯨ ꯃꯣꯏꯒꯤ ꯅꯪꯒꯤ ꯀꯁꯇꯃꯔ ꯄꯤꯍꯜꯂꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁ꯭ꯀꯦꯜ ꯑꯞ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯤ ꯑꯗꯨꯒꯤ ꯐꯣꯔꯃꯨꯂꯥ ꯁꯨꯛꯄꯥꯟ ꯄꯥꯟꯒꯅꯨ ꯑꯗꯨ ꯉꯥꯛꯇꯪꯒꯤ ꯀꯁꯇꯃꯔ ꯈꯔꯅ ꯌꯥꯕ ꯋꯥꯅꯤ ꯀꯁꯇꯃꯔ ꯈꯔꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯁꯨ ꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯣꯔꯗꯔ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯗꯦꯂꯤꯚꯔꯤꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯤꯗꯣꯏꯅꯦ ꯍꯥꯏꯗꯤ ꯑꯩꯁꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯇꯧꯒꯅꯨ ꯁꯤꯗꯤ ꯀꯁꯇꯃꯔꯅ ꯋꯥꯈꯜ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯟꯕ ꯄꯣꯠꯅꯦ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯁꯤꯜꯂꯒ ꯄ꯭ꯔꯥꯏꯁꯇꯣ ꯄꯤꯌꯣ ꯑꯗꯨꯗ ꯌꯥꯎꯍꯜꯂꯣ ꯑꯗꯨꯗ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯌꯥꯎꯍꯜꯂꯣ ꯑꯗꯨꯗ ꯍꯦꯟꯅ ꯀꯁꯇꯃꯔꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤ ꯇꯧꯗ꯭ꯔꯣ ꯅꯣꯏ ꯃꯌꯥꯝꯗꯤ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯇꯣꯉꯥꯟꯅ ꯄꯤꯅꯤ ꯍꯥꯏꯗ ꯅꯣꯏꯅ ꯂꯩꯅꯤꯡꯗꯕ ꯐꯥꯎꯕꯅꯦ ꯑꯗꯨꯝ ꯄꯩꯁꯥ ꯐꯅ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯑꯁ ꯇꯜꯂꯦ ꯂꯨꯄꯥ ꯆꯥꯝꯃꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯄꯤꯗꯣꯏꯅꯤ 30 40 ꯑꯦꯛꯁꯇ꯭ꯔꯥ ꯄꯤꯗꯣꯏꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯨꯛ ꯈꯟꯗ꯭ꯔꯣ ꯀꯩꯁꯨ ꯂꯩꯕ ꯄꯩꯁꯥ ꯅꯠꯇꯦꯕ ꯀꯩꯁꯨ ꯂꯩꯕ ꯄꯩꯁꯥ ꯅꯠꯇꯦ ꯃꯤꯑꯣꯏꯕꯁꯦ ꯀꯩꯁꯨ ꯂꯩꯕ ꯄꯩꯁꯥ ꯅꯠꯇꯦ ꯏꯀꯣꯅꯣꯃꯤ ꯍꯣꯠꯂꯛꯄꯗ ꯁꯤꯅꯦꯕ ꯑꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯟꯈꯤꯕ ꯍꯥꯏꯕꯁꯦ ꯁꯤꯅ ꯈ꯭ꯋꯥꯏ ꯕꯦꯁꯅꯦ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯦꯁ ꯑꯗꯨꯅ ꯑꯗꯨ ꯌꯥꯔꯣꯏ ꯗꯤꯅꯦꯁ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯁꯥꯖꯤꯠ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯗꯣꯏꯅꯣ ꯇꯧꯕ ꯄ꯭ꯔꯗꯛꯇꯨ ꯌꯥꯔꯗꯤ ꯄ꯭ꯔꯗꯛꯇꯨ ꯁꯦꯂꯦꯛꯁꯟ ꯆꯦꯟꯖ ꯇꯧ ꯇꯥꯕꯅꯦ ꯑꯗꯨꯁꯨ ꯍꯪꯗꯦ ꯇꯧꯐꯝ ꯊꯣꯛꯄ ꯃꯥꯡꯉ ꯐꯠ ꯊꯣꯛꯄ ꯇꯧꯔꯝꯅꯤ ꯑꯗꯨ ꯂꯥꯁꯇꯗꯤ ꯁꯣꯏꯔꯒ ꯑꯗꯨꯁꯨ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯗꯨꯝ ꯌꯥꯎꯐꯝ ꯊꯣꯛꯄ ꯌꯥꯎꯅꯤ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯀꯥꯏꯗꯒꯤ ꯑꯗꯨꯗꯤ ꯁꯔ ꯔꯣꯜ ꯅꯝꯕꯔ 31 ꯄ꯭ꯔꯖꯦꯟ ꯁꯔ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇꯦ ꯑꯗꯨ ꯅꯪꯅ ꯇꯧꯔꯤ ꯄꯣꯠꯇꯨꯗꯤ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯝꯃꯨ ꯀꯩꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯇꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯈ꯭ꯔꯕꯣ ꯅꯠꯇꯦ ꯁꯤ ꯂꯣꯏꯁꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯗꯨꯝ ꯇꯥꯟꯅꯔꯁꯦ ꯁꯥꯔ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯂꯧꯔꯨꯕꯅꯤ ꯂꯣꯏꯁꯤꯟꯗꯕꯗꯤ ꯌꯥꯔꯔꯣꯏ ꯇꯦꯛ ꯇꯦꯛ ꯑꯗꯨ ꯇꯧꯔꯒ ꯌꯥꯝ ꯏꯀꯥꯏ ꯂꯣꯏꯁꯤꯟ ꯊꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯦꯅꯤꯁꯟ ꯃꯤꯁꯇꯔ ꯇꯦꯅꯤꯁꯟ ꯇꯥꯏ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯔꯤꯕ ꯅꯪꯒꯤ ꯄꯥꯎꯒ ꯑꯝ ꯇꯥꯗꯦ ꯅꯪ ꯅꯈꯣꯟ ꯅꯋꯥꯒ ꯑꯝ ꯇꯥꯈꯤꯗ꯭ꯔꯦ ꯀꯩꯅꯣ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯑꯩꯁꯦ ꯀꯔꯝꯕ ꯇꯧꯅꯤ ꯈꯟꯕꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯝꯕ ꯇꯧꯅꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯑꯣ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯀꯣꯜ ꯇꯧꯔ ꯂꯩꯔꯒ ꯔꯣꯁꯟ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯨꯃꯥꯔꯖꯤꯠ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯁꯅꯥꯖꯧꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯕ꯭ꯔꯤꯖꯦꯁ ꯑꯩꯒꯤ ꯅꯨꯃꯤꯠꯇꯨꯗꯤ 24 ꯑꯋꯥꯔꯗꯨꯗ ꯍꯧꯈ꯭ꯔꯅꯤ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯍꯣꯏ ꯁꯥꯔ ꯑꯩ ꯇꯧꯔꯛꯀꯦ ꯁꯥꯔ ꯑꯩꯁꯦ ꯏ ꯀꯣꯃꯔꯁꯀꯤ ꯃꯇꯥꯡꯗ ꯇꯧꯅꯤꯡꯕ ꯁꯥꯔ ꯏ ꯃꯥꯔꯀꯦꯇꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯇꯧꯔꯨ ꯍꯥꯏꯁꯤꯗꯤ ꯏ ꯀꯣꯃꯔꯁꯁꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯅꯣꯏ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯑꯣꯄꯟꯂꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯏꯂꯦꯁ ꯁꯤꯃꯥ ꯑꯗꯒꯤꯗꯤ ꯃꯌꯨꯁꯃꯥ ꯑꯗꯒꯤꯗꯤ ꯏ ꯀꯣꯃꯔꯁ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯩ 100% ꯐꯨꯜ 100% ꯑꯩ ꯍꯧꯖꯤꯛ ꯍꯣꯏ ꯉꯥꯛꯇꯪ ꯑꯩ ꯆꯤꯟꯕ ꯃꯇꯝꯗ ꯐꯣꯟ ꯄꯥꯏꯅꯗꯕ ꯃꯈꯜ ꯑꯃꯅꯦ ꯑꯩ 100% ꯃꯣꯏꯒꯤ ꯍꯧꯖꯤꯛ 100% ꯑꯗꯨꯝ ꯄꯤꯔꯛꯈꯤꯅꯤ ꯑꯩꯅ ꯁꯥꯏꯂꯦꯁꯀꯤꯒ ꯍꯧꯖꯤक ꯃꯥꯏ ꯄ꯭ꯔꯣꯗꯛꯇꯨ ꯌꯧꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯣꯗꯛ ꯗꯤꯁꯥꯏड ꯇꯧꯔꯦ ꯍꯧꯖꯤꯛ ꯃꯥꯏ ꯄ꯭ꯔꯣꯗꯛꯇꯨ ꯀꯔꯝ ꯀꯥꯟꯗ ꯌꯣꯟꯒꯅꯤ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯑꯩꯅ 100% ꯑꯗꯨꯝ ꯒꯥꯏꯗꯦꯟꯁ ꯄꯤꯔꯛꯀꯅꯤ ꯀꯃꯥꯏꯅ ꯌꯣꯜꯂꯛꯀꯅꯤ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯌꯣꯟꯁꯨ ꯌꯣꯜꯍꯜꯂꯛꯀꯅꯤ ꯕ꯭ꯔꯦꯟꯁꯨ ꯁꯦꯝꯍꯜꯂꯛꯀꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝ ꯊꯤꯡ ꯑꯩꯅ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯍꯥꯏꯔꯤ ꯄꯣꯠꯁꯨ ꯁꯤꯅꯤ ꯑꯩ ꯁꯞꯄꯣꯔꯠ ꯄꯤꯒꯦ ꯍꯥꯏꯁꯤꯗꯤ ꯇꯧꯕꯗꯨꯗꯩ ꯅꯣꯏ ꯇꯧꯖ ꯇꯧꯕꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯇꯧꯁꯦ ꯑꯩ ꯇꯧꯒꯦ ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯔꯣꯏꯕ ꯑꯗꯨꯗꯤ ꯅꯣꯏ ꯇꯧꯔꯛꯑꯣ ꯇꯧꯃꯤꯟꯅꯔꯁꯤ ꯆꯪꯒꯗꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯅꯣꯏꯅ ꯁꯤꯗ ꯄꯤꯁꯤ ꯑꯗꯨ ꯇꯧꯁꯤ ꯑꯗꯥ ꯇꯧꯁꯤ ꯍꯥꯏꯕꯗꯣ ꯂꯣꯏ ꯇꯥꯟꯅꯔ ꯂꯣꯏꯔꯦ ꯑꯦꯕ꯭ꯔꯤꯊꯤꯡ ꯗꯦꯜꯂꯤ ꯌꯧꯍꯟꯁꯤ ꯃꯨꯝꯕꯥꯏ ꯌꯧꯍꯟꯁꯤ ꯑꯗꯒꯤ ꯅꯣꯔꯠ ꯏꯁꯇ ꯌꯧꯍꯟꯁꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯂꯦꯠꯁ ꯗꯨ ꯇꯨꯒꯦꯗꯔ ꯋꯤꯠ ꯑꯩ ꯁꯞꯄꯣꯔꯠ ꯄꯤꯒꯦ ꯍꯥꯏꯁꯤꯗꯤ 100% ꯇꯧꯗ꯭ꯔꯒꯗꯤ ꯑꯩ ꯈꯪꯗꯦ ꯇꯧꯗ꯭ꯔꯒ
ꯁꯔꯅ ꯇꯥꯛꯏꯁꯦ ꯑꯩ ꯀꯣꯛꯇ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯕ ꯄꯣꯠꯇꯨꯗꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯣ ꯍꯥꯏꯔꯛꯑꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯅꯪ ꯅꯁꯥꯅ ꯇꯧꯔꯣ ꯑꯩ 100% ꯁꯞꯄꯣꯔꯠ ꯄꯤꯔꯒꯦ ꯍꯧꯖꯤꯛ ꯗꯤꯅꯦꯁꯇꯁꯨ ꯑꯩꯅ ꯍꯥꯏ ꯗꯤꯅꯦꯁꯁꯨ ꯁꯞꯄꯣꯔꯠꯅꯦ ꯗꯤꯅꯦꯁ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯆꯦꯟꯖ ꯇꯧ ꯍꯥꯏꯁꯦ ꯃꯔꯝ ꯂꯩꯔꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯗꯛꯇꯨ ꯌꯥꯔꯣꯏ ꯍꯥꯏꯁꯦ ꯑꯩꯅ ꯆꯦꯟꯖ ꯇꯧꯔꯣ ꯑꯗꯨ ꯈꯪꯉ ꯆꯠꯇꯥꯔꯗꯤ ꯑꯗꯨ ꯗꯦꯅꯤꯁꯟ ꯅꯪ ꯑꯩꯉꯣꯟꯗ ꯍꯪꯗꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯅꯪ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯣ ꯍꯣꯏ ꯁꯥꯔ ꯑꯩ ꯍꯪꯉꯒꯦ ꯁꯥꯔ ꯑꯩꯁꯦ ꯈꯤꯇꯪ ꯀꯔꯝꯕ ꯇꯧꯒꯅꯤ ꯋꯥꯈꯜꯁꯦ ꯈꯜ ꯂꯩꯔꯕ ꯇꯥꯟꯅꯁꯤ ꯀꯩꯗꯧꯒꯦ ꯇꯧꯃꯤꯟꯅꯁꯤ ꯀꯩꯗꯧꯔꯒꯦ ꯇꯧꯃꯤꯟꯅꯁꯤ ꯁꯦꯝꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯩꯅ ꯁꯤ ꯂꯩꯔꯤꯁꯦ ꯅꯠꯇ ꯇꯥꯔꯗꯤ ꯀꯩ ꯀꯥꯟꯅꯔꯤ ꯍꯣꯏ ꯁꯥꯔ ꯑꯩ ꯅꯨꯃꯤꯠ ꯌꯥꯝ ꯇꯧꯔ ꯐꯣꯟ ꯇꯧꯔꯛꯑꯒꯦ ꯁꯥꯔꯗ ꯇꯧꯔꯣ ꯆꯥꯎꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯈꯪꯗꯕ ꯄꯣꯠꯇꯣ ꯇꯥꯟꯅꯁꯤ ꯑꯩꯅ ꯈꯪꯗꯕꯁꯨ ꯅꯣꯏꯗꯩ ꯇꯝꯒꯦ ꯑꯗꯒꯤꯗꯤ ꯅꯣꯏꯅ ꯈꯪꯗꯕꯁꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕ ꯄꯣꯠ ꯁꯤ ꯃꯇꯝꯗ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯀꯩꯅꯣ ꯃꯥꯂꯦꯝꯉꯥꯟꯕꯤ ꯇꯥꯕ꯭ꯔꯣ ꯌꯦꯟꯁꯦꯝꯕꯝ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯇꯥꯗ꯭ꯔꯕꯣ ꯔꯥꯍꯨꯜ ꯇꯥꯏ ꯁꯥꯔ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯑꯝꯇ ꯄꯥꯎ ꯐꯥꯎꯅ ꯑꯩꯅ ꯀꯧꯕꯅꯦ ꯇꯥꯗ꯭ꯔꯦ ꯍꯣꯏ ꯁꯥꯔ ꯇꯧꯒꯦ ꯑꯥꯔꯖꯦꯟꯇꯤꯅꯥ ꯊꯨꯅ ꯍꯧꯅꯕ ꯇꯧ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯍꯣꯏ ꯁꯥꯔ ꯑꯩꯗꯣ ꯑꯍꯥꯟꯕꯒꯤ ꯄꯣꯠ ꯁꯦꯝꯄꯜ ꯂꯧꯕꯅꯤꯅ ꯃꯣꯏꯗꯣ ꯄꯨꯂꯞ ꯁꯥ ꯆꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪꯗꯤ ꯉꯥꯏꯔꯣ ꯂꯣꯏꯗꯤ ꯂꯣꯏꯗꯣꯔꯦꯗꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯍꯧꯖꯤꯠ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝ ꯋꯥꯡꯕꯅꯦ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯉꯁꯥꯏꯗꯤ ꯐꯥꯒꯤ ꯇꯧꯕ ꯌꯥꯕ ꯇꯧꯔꯦ ꯑꯁꯦꯡꯕꯗ ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯀꯝꯄꯤꯇꯤꯁꯟ ꯌꯥꯝ ꯋꯥꯡꯕꯅꯦ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧ ꯁꯠ ꯄꯥꯅꯕ ꯇꯧ ꯉꯁꯥꯏ ꯍꯥꯏꯗꯣ ꯐꯥꯒꯤꯗ ꯑꯁꯦꯡꯕ ꯌꯥꯎꯈ꯭ꯔꯕꯅꯦ ꯄꯥꯔꯠꯅꯔ ꯊꯤꯌꯣ ꯄꯥꯔꯠꯅꯔ ꯊꯤꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯧ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯦꯜ ꯑꯣꯏꯌꯣ ꯑꯗꯨꯝꯇꯪ ꯖꯠ ꯀꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯍꯪꯉꯣ ꯑꯩ ꯁꯞꯄꯣꯔꯠ ꯄꯤꯒꯦ ꯍꯥꯏꯁꯤꯗꯤ ꯕꯠ ꯍꯣꯏ ꯑꯩ ꯁꯨꯝ ꯉꯥꯏ ꯂꯩꯔꯒ ꯑꯩꯅ ꯁꯨꯝ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯃꯣꯔꯅꯤꯡ ꯈꯨꯗꯤꯡꯒꯤ ꯅ꯭ꯌꯨ ꯑꯥꯏꯗꯤꯌꯥ ꯄꯤꯔ ꯅꯣꯏ ꯁꯨꯝ ꯊꯨꯞꯆꯜꯂ ꯊꯝꯃꯒ ꯑꯗꯨꯒ ꯂꯥꯁꯇ ꯍꯪꯉꯨꯔꯀꯥꯟꯗꯅ ꯈꯪꯗꯦ ꯁꯥꯔ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯣꯕ ꯑꯗꯨꯗꯤ ꯁꯤꯝꯁ ꯂꯥꯏꯛ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯨꯗꯤ ꯑꯄ꯭ꯂꯥꯏ ꯇꯧ ꯀ꯭ꯋꯤꯛ ꯃꯤꯅ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯇꯛ ꯂꯥꯎ ꯌꯦꯡꯉꯦ ꯑꯦꯂꯦꯛꯁ ꯍꯣꯔꯃꯣꯖꯤꯒꯤ ꯚꯤꯗꯤꯑꯣꯗ ꯃꯤꯅ ꯀꯃꯦꯟ ꯐꯖꯕ ꯑꯃ ꯄꯤꯌꯦ ꯑꯦꯂꯦꯛꯁ ꯍꯣꯔꯃꯣꯖꯤꯒꯤ ꯚꯤꯗꯤꯑꯣꯗ soon as you watch this video you apply it ꯅꯪꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯌꯦꯡꯕꯒ ꯑꯄ꯭ꯂꯥꯏ ꯇꯧ ꯑꯗꯔꯋꯥꯏꯁ ꯅꯪ ꯀꯩꯝꯇ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏ ꯕꯤꯀꯣꯁ ꯀꯩꯒꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯅꯪꯅ ꯁꯤꯒꯨꯝꯕ 100 ꯌꯦꯡꯈꯤꯕ ꯃꯇꯝꯗ ꯅꯪ ꯇꯞꯅ ꯂꯣꯏ ꯊꯨꯞꯆꯟꯈꯤꯅꯤ ꯑꯣꯀꯦ ꯑꯩ ꯑꯟꯃ꯭ꯌꯨꯠ ꯇꯧꯕꯤꯔꯛꯀꯦ ꯑꯩꯉꯣꯟꯗ ꯌꯥꯔꯔꯣꯏ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯔꯕꯣ ꯐꯣꯟꯗꯒꯤ ꯄꯥꯏꯕ ꯀꯥꯟꯗ ꯑꯝꯇ ꯒꯥꯏꯗ ꯇꯧꯕꯤꯈꯣ ꯁꯤ ꯑꯟꯃ꯭ꯌꯨꯠ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯒꯥꯏꯗ ꯇꯧꯕꯤꯈꯣ ꯀꯅꯥꯅ ꯒꯥꯏꯗ ꯇꯧꯕꯤꯗꯣꯏꯅꯣ ꯐꯣꯟꯗꯒꯤ ꯑꯟꯃ꯭ꯌꯨꯠ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯈꯣ ꯀꯩꯗꯧꯔꯒꯦ ꯕꯦ ꯀꯅꯥꯒꯤꯅꯣ ꯁꯥꯔ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤꯗꯣ ꯑꯩ ꯇꯧꯒꯦ ꯈꯪꯗꯦ ꯅꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯠ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯍꯟꯅꯤꯡꯉꯦ ꯁꯠ ꯄꯩꯁꯥ ꯇꯥꯜꯍꯟꯅꯤꯡꯉꯦ ꯅꯣꯏ ꯃꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯕꯤꯗ꯭ꯌꯥꯅꯟꯗ ꯁꯔꯥꯡꯊꯦꯝ ꯍꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯥꯔ ꯁꯨꯝ ꯈꯜꯂꯨꯔꯕ ꯃꯇꯨꯡ ꯍꯥꯏꯔꯗꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄꯁꯦ ꯉꯝꯈꯤꯔꯣꯏꯅ ꯈꯜꯂꯦ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯕꯤꯖꯤꯅꯦꯁꯁꯦ ꯌꯦꯡꯕ ꯍꯣꯠꯅꯕꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯨ ꯅꯧꯖꯕꯒꯤ ꯈꯔ ꯋꯥꯔꯦ ꯁꯥꯔ ꯑꯇꯣꯞꯄ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯅꯪ ꯐꯦꯃꯤꯂꯤ ꯑꯗꯨꯗꯨꯅ ꯕꯤꯖꯤꯅꯦꯁꯇꯣ ꯁꯨꯝ ꯐꯦꯃꯤꯂꯤ ꯕꯤꯖꯤꯅꯦꯁꯇꯣ ꯐꯔꯦꯅꯦ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯐꯦꯃꯤꯂꯤ ꯕꯤꯖꯤꯅꯦꯁꯇꯨ ꯅꯪ ꯂꯔꯟ ꯇꯧꯔꯤꯕ ꯇꯧꯗꯕ꯭ꯔꯕ ꯍꯧꯖꯤꯛ ꯑꯗꯨꯗꯤ ꯌꯥꯝ ꯇꯧꯔꯤꯗ ꯑꯅꯧ ꯑꯅꯧꯕ ꯑꯁ ꯍꯥꯟꯅ ꯑꯩꯈꯣꯏ ꯕꯥꯅ ꯁꯨꯝ ꯇꯧꯔꯝꯕꯗꯣ ꯑꯩꯈꯣꯏꯅ ꯀꯔꯤꯝ ꯈꯪꯉꯝꯗꯕꯅꯦ ꯑꯗꯣ
ꯌꯥꯎꯁꯜꯂꯀꯥꯟꯗꯗꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯏꯟꯅꯔ ꯋꯥꯔꯀꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕꯗꯤ ꯃꯌꯥꯝ ꯑꯃ ꯈꯪꯉꯦ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯇꯝꯁꯜꯂꯨ ꯎꯝ ꯁꯤ ꯅꯤꯡꯁꯤꯡꯉꯣ ꯋꯥꯟ ꯂꯥꯁ ꯊꯤꯡ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯕ ꯃꯤꯅ excuse me ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯕ ꯃꯤꯅ ꯍꯥꯏꯍꯟꯗ꯭ꯔꯤꯁꯦ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯇꯧꯕ ꯀꯥꯡꯕꯨꯒꯤ ꯀꯩꯅꯣ ꯂꯣꯛꯁꯦ ꯈꯣꯍꯜꯂꯤꯁꯦ ꯉꯥꯏꯀꯣ ꯌꯥꯗꯦ ꯍꯥꯏꯒꯅꯨ ꯍꯥꯏꯅꯦꯕ ꯕꯤꯛ ꯃꯦꯟꯁꯟꯗ ꯑꯆꯧꯕ ꯌꯨꯝꯗ ꯀꯥꯔ ꯑꯇꯥꯡꯕ ꯊꯧꯕ ꯕꯤꯛ ꯕ꯭ꯔꯦꯟ ꯊꯧꯕꯁꯦ ꯒꯚꯔꯟꯃꯦꯟ ꯖꯣꯕꯀꯤ ꯃꯤꯅ ꯁꯨꯡꯊꯧ ꯊꯧꯗꯕꯅꯤ ꯒꯚꯔꯟꯃꯦꯟ ꯖꯣꯕꯀꯤ ꯃꯤꯅ ꯑꯋꯥꯠ ꯑꯄꯥ ꯋꯥꯠꯇꯅ ꯍꯤꯡꯉꯦ ꯍꯥꯏꯕ ꯈꯛꯇꯅꯤ ꯄꯨꯟꯁꯤ ꯆꯥꯎꯅ ꯍꯤꯡꯕꯗꯤ ꯑꯦꯅꯤꯊꯤꯡ ꯅꯪ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯅꯪ ꯂꯝꯕꯦꯜ ꯆꯠꯄ ꯃꯇꯝꯗ ꯂꯝ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯕ ꯃꯇꯝꯗ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯂꯩꯔꯝꯃꯦ ꯃꯩꯒ ꯊꯤ ꯉꯥꯜꯂꯒ ꯀꯥꯔ ꯃꯌꯥꯝ ꯈꯤꯜ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯁꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯆꯧꯕ ꯑꯃꯒꯤ ꯌꯨꯝ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯝ ꯍꯥꯏꯔꯅꯤ ꯅꯠꯇ꯭ꯔꯥ ꯅꯪꯒꯤ ꯃꯥꯏꯟꯗ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯑꯗꯨꯅ ꯈꯜꯂꯣ ꯄꯩꯁా ꯄꯥꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯕꯤꯖꯤꯅꯦꯁ ꯕꯠ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯥꯏꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯂꯦꯝꯉꯥꯟꯕꯤ ꯌꯥꯔꯕꯣ ꯃ꯭ꯌꯨꯠ ꯇꯧꯕ ꯑꯟꯃ꯭ꯌꯨꯠ ꯇꯧꯕ ꯌꯥꯔꯕꯣ ꯃꯥꯗ ꯀꯩꯅꯣ ꯅꯦꯠꯋꯥꯛꯀꯤ ꯏꯁꯨ ꯈꯔ ꯑꯣꯏ ꯍꯥꯏꯕꯅꯤꯅ ꯃꯀꯣꯛꯇꯩ ꯆꯪꯉꯣꯗꯤ ꯍꯥꯏꯈꯤꯕꯅꯦ ꯌꯥꯔꯦ ꯀꯣꯟꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯁꯤ ꯌꯥꯔꯦ ꯑꯦꯅꯤꯋꯦ ꯒꯥꯏꯁ ꯑꯩꯒꯤꯗꯤ ꯅꯣꯏꯗ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯣꯏꯁꯦ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯈꯤꯕ ꯄꯣꯠ ꯂꯣꯏ ꯄꯤꯔꯝꯅꯤ ꯀꯩꯝ ꯋꯥꯎꯅꯨ ꯄꯤꯁꯨ ꯄꯤꯔꯒ ꯂꯥꯛꯏꯀꯣ ꯇꯥꯛꯁꯨ ꯇꯥꯛꯑꯒ ꯂꯥꯛꯏ ꯁꯞꯄꯣꯔꯠꯁꯨ ꯇꯧꯔꯒ ꯂꯥꯛꯏ ꯑꯉꯝꯕꯉꯩ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯏ ꯆꯪ ꯈꯣꯠꯇꯅ ꯇꯧꯗꯅ ꯑꯗꯨꯕꯨ ꯍꯣꯠꯅꯖꯗꯕ ꯃꯤꯒꯤꯗꯤ ꯑꯩ ꯎꯄꯥꯏ ꯁꯨꯡꯅ ꯂꯩꯇꯦ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯑꯦꯅꯤꯊꯤꯡ ꯅꯪꯅ ꯄꯥꯝꯕꯁꯤꯡ ꯅꯪ ꯈꯪꯗꯕꯁꯤꯡ ꯑꯩꯅ ꯉꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯒꯦ ꯑꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ ꯃꯣꯔꯅꯤꯡ ꯑꯣꯏꯔꯦ ꯃꯣꯔꯅꯤꯡ ꯀ꯭ꯂꯥꯁꯁꯨ ꯌꯥꯎꯗꯕ ꯀꯌꯥ ꯑꯃꯅꯤ ꯃꯤꯁ ꯇꯧꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯨꯝ ꯊꯥ ꯑꯃ ꯂꯩꯔ ꯑꯃ ꯅꯣꯡꯉꯥꯜꯂ ꯌꯥꯎꯔꯝꯕ ꯅꯣꯡꯉꯥꯜꯂ ꯑꯃꯨꯛ ꯌꯥꯎꯗꯕ ꯀꯌꯥ ꯑꯃꯅꯤ ꯑꯗꯨ ꯑꯗꯨꯝ ꯇꯥꯛꯑꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯃꯤꯠꯃꯦꯟ ꯄꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯃꯤꯠꯃꯦꯟ ꯄꯤꯗꯦ ꯍꯥꯏꯕꯁꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯅꯁꯥꯅ ꯈꯟꯖꯔꯣ ꯌꯥꯔꯦ ꯕꯠ ꯑꯩ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯑꯦꯟꯁꯔ ꯔꯥꯎꯟ ꯈꯔ ꯄꯤꯒꯦ ꯀꯣꯏꯁꯟ ꯑꯦꯟꯁꯔ ꯔꯥꯎꯟꯁꯤꯗ ꯀꯅꯥ ꯀꯩ ꯀꯣꯏꯁꯟ ꯂꯩꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯐꯣꯟꯗ ꯅꯝꯕꯁꯦ ꯃꯌꯦꯛ ꯁꯦꯡꯗꯦꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯏꯗꯤꯠ ꯇꯧꯔꯒ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯌꯦꯛ ꯍꯦꯟꯒꯠꯍꯟꯕ ꯌꯥꯒꯗ꯭ꯔꯕ ꯅꯪ ꯀꯩ ꯐꯣꯟ ꯑꯩ ꯁꯤꯖꯤꯟꯅꯒꯦ ꯑꯣꯞꯄꯣꯅꯦ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯈꯔ ꯋꯥꯠꯂꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯌꯦꯛꯁꯦ ꯌꯥꯝ ꯑꯗꯨꯗꯤ ꯁꯦꯡꯉꯦ ꯌꯥꯔꯣꯏ ꯍꯦꯟꯒꯠꯍꯟꯕ ꯀ꯭ꯋꯥꯂꯤꯇꯤ ꯍꯦꯟꯒꯠꯍꯟꯕꯗꯤ ꯌꯥꯔꯣꯏ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯀꯩꯅꯣ ꯇꯧꯕꯗꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯕꯦꯛꯒ꯭ꯔꯥꯎꯟ ꯄꯨꯂꯞ ꯆꯦꯟꯖ ꯇꯧꯕꯩꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯀꯦꯞꯀꯠ ꯀꯩꯕ ꯑꯗꯨꯝ ꯌꯥꯕ ꯚꯤꯗꯤꯑꯣꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯄꯨꯂꯞ ꯆꯦꯟꯖ ꯇꯧꯕꯗꯣ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯑꯃ ꯈꯤꯜꯂꯣ ꯅꯪꯒꯤ ꯀꯥꯗ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯑꯃ ꯊꯝꯃꯣ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯗꯣ ꯂꯧꯔ ꯃꯇꯨꯡꯗ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯗꯤ ꯌꯥꯝ ꯍꯣꯡꯕꯅꯤ ꯀꯩꯗꯧꯔꯦ ꯂꯨꯄꯥ ꯆꯥꯝꯃ ꯌꯥꯡꯈꯩ ꯄꯤꯕ ꯐ꯭ꯔꯤ ꯅꯠꯇ꯭ꯔꯁꯨ ꯏꯃꯨꯡꯗ ꯂꯩꯕ ꯒ꯭ꯔꯤꯟ ꯑꯃ ꯈꯤꯜꯂꯣ ꯒ꯭ꯔꯤꯟ ꯐꯤ ꯑꯃ ꯃꯅꯤꯡꯗ ꯊꯝꯃꯣ ꯌꯨꯡꯉꯒ ꯒ꯭ꯔꯤꯟ ꯀꯩꯅꯣꯗꯨꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯧꯔꯀꯥꯟꯗ ꯀꯦꯞ ꯀꯠꯇ ꯆꯪꯉꯀꯥꯟꯗ ꯀꯦꯞ ꯀꯠꯇ ꯀꯩꯅꯣ ꯑꯃ ꯂꯩꯕꯅꯦ ꯃꯥꯒꯤ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯂꯧꯊꯣꯛꯄꯒꯤ ꯖꯒꯥꯗꯣ ꯑꯗꯨꯗ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯂꯣꯏꯅ ꯃꯥꯅ ꯑꯗꯨꯝ ꯇꯞꯅ ꯂꯣꯏ ꯔꯤꯀꯃꯦꯟ ꯇꯧꯔ ꯂꯧꯊꯣꯛꯈꯤꯅꯤ ꯌꯥꯝ ꯂꯥꯏꯅ ꯑꯦ ꯌꯦꯡꯉꯒꯦ ꯇꯧꯔꯒ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯊꯝꯃꯣ ꯃꯅꯤꯡꯗ ꯀ꯭ꯔꯣꯃꯥ ꯀꯤ ꯍꯥꯏꯕ ꯀꯩꯅꯣꯝ ꯌꯥꯎꯕꯅꯦ ꯀ꯭ꯔꯣꯃꯥꯀꯤꯗ ꯇꯧꯔꯣ ꯑꯣꯀꯦ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯊꯤ ꯍꯩꯕ ꯊꯤ ꯈꯪꯗꯔꯦꯅ ꯀꯣꯏꯁꯟ ꯂꯩꯇ꯭ꯔꯕꯣ ꯁꯥꯔ ꯀꯩꯅꯣꯝꯇ ꯍꯪꯖꯍꯧꯒꯦꯔꯣ ꯌꯥꯏ ꯑꯩ ꯃꯁꯛ ꯎꯗ꯭ꯔꯦ ꯔꯣꯁꯟ ꯃꯁꯛ ꯎꯗ꯭ꯔꯦ ꯉꯁꯥꯏꯗꯩ ꯈꯜꯂꯤꯅꯦ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯁꯨ ꯉꯁꯥꯏ ꯊꯕꯛ ꯁꯥꯔ ꯉꯁꯥꯏ ꯀ꯭ꯂꯥꯁ ꯌꯥꯎꯕꯗꯨꯗꯤ ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯩ ꯒꯥꯔꯤ ꯊꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑ ꯀꯩꯅꯣ ꯇꯧꯔ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯔꯣꯁꯟꯒꯁꯨ ꯋꯥꯔꯤ ꯀꯩꯅꯣ ꯁꯥꯟꯅꯗꯣꯏ ꯂꯩ ꯑꯩ ꯀꯣꯟꯅ ꯑꯣ ꯄ꯭ꯔꯗꯛꯁꯦ ꯁꯦꯡꯅ ꯍꯥꯟꯅꯒꯤꯗꯨꯗ ꯑꯗꯨꯝ ꯇꯧꯗꯤ ꯇꯧꯅꯤꯡꯕꯒꯤ ꯑꯗꯨꯝ ꯑꯍꯦꯟꯕ ꯅꯣꯂꯦꯖꯁꯦ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯟꯖꯤꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯈꯟꯗꯒꯤ ꯏꯟꯖꯤꯟꯕꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗ ꯂꯥꯛꯄꯁꯦ ꯀꯟꯁꯦꯞꯁꯦ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗꯕ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯁꯥꯔ ꯀꯃꯥꯏꯅ ꯏꯁꯇꯥꯔꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏꯁꯦ ꯑꯗꯨꯗ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯂꯩꯕ ꯁꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯀꯃꯥꯏꯅ ꯏꯁꯇꯥꯔꯠ ꯇꯧꯕ ꯀꯟꯁꯦꯞ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯍꯥꯏꯗꯤ ꯁꯥꯔꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯁꯨ ꯌꯥꯏꯑꯕ ꯑꯍꯥꯟꯕꯗ ꯅꯪꯒꯤ ꯂꯦꯟꯗꯤꯡ ꯄꯦꯖ ꯉꯁꯥꯏꯒꯤ ꯋꯦꯕꯁꯥꯏꯠ ꯁꯦꯝꯃꯣ ꯑꯗꯨꯗꯒꯤ ꯃꯊꯪꯗ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯠ ꯑꯗꯨꯗ ꯅꯣ ꯊꯥꯗꯍꯧꯔꯣ ꯅꯣ ꯅꯣ ꯑꯦꯀꯥꯎꯟ ꯍꯥꯡꯉꯣ ꯋꯥꯔꯤ ꯑꯗꯨ ꯂꯣꯏ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩ ꯍꯥꯏꯖꯔꯛꯑꯒꯦ ꯀꯃꯥꯏꯅ ꯍꯧꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦꯕ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯔꯣꯁꯟꯗꯩ ꯀꯩꯅꯣꯝ ꯍꯥꯏꯖꯔꯛꯀꯦꯕ ꯔꯣꯁꯟꯅ ꯀꯩꯒꯨꯝꯕ
loinamak ready oiba ngai leradi adu numitu sungna la aroiba khoi first ko aduga ai hojik haji roshan gi hojik hojik puthokwa product se hekta first class oini haibusu leiteba adu su kem kai ba leiteba but roshan hojik tawgoda posidi hawdok pasineba hawdok pasida phaba yai phattaba yai thibi yai phajaba yai kem kai ba leiteba but main important oi posidi amuktang hawdok pagi parts da sida hana focus to biyoba website haiba part adagidi kaino haiba part content haiba parts di sidi numit thama changba da thama da loi ready to gotaba ngata neba but most importantly hojik kaino na roshan na product sida haipetang focus to biyo product se hana kitang do isu product se packet amani do isu product se hana ready to biyo product se ready to kana di roshan da product to laitana heng kai maina website hange na content marketing to na kai kan duno aduna product sida hana average oiba product se ai hojlage da haiba khadam labiyo ai perfect oiba ngai aro ai masala je ekta sumai to si to ngai aro have je khan biyo ai howdaba ya de haiba position da sida dum hojlage haiba part na hojlaga na ai na jo hai gari ko hojlaga na learn to ba ma howdabida dum ngai leiba ma ani je khenab je hojlaga learn to bujine na phabane hojlaga learn to boi wakhan khan biyo website content marketing influencer marketing adu dadi ko nagi wari neba why first the product se hana kitang kak ready to biyo that's the first step adu da hana focus to biyo ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯄ꯭ꯔꯗꯛꯇꯣ ꯍꯥꯟꯅ ꯔꯦꯗꯤ ꯇꯧꯒꯦ ꯍꯥꯏꯗꯤ ꯄꯦꯀꯦꯠ ꯑꯃ ꯑꯅꯤꯗꯪ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯍꯣꯏ ꯑꯩ ꯑꯗꯨꯗ ꯀꯩꯅꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯥꯔ ꯑꯞ ꯁꯦꯜꯁꯀ ꯀ꯭ꯔꯣꯁ ꯁꯦꯜꯁꯀ ꯃꯇꯥꯡꯒꯤꯗ ꯑꯗꯨ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯂꯤꯗ ꯍꯥꯏꯐꯦꯠ ꯑꯩꯅ se ꯍꯥꯏꯈꯤꯕꯗꯨꯒ upsell da ngasi ginger garlic paste ama tholeba ginger garlic paste se leigen lak madam da ginger garlic paste ki makha da machal ama homemade machal ama usaleba upsell mane habdi sije habdi mina haiba frequently both together and thokchaleba habdi machal manipur habdi homemade machal haiba unga dagi ginger garlic paste ga ani sika pa matam da chak enjang thongdu ne adagi adui matung da amuk amajung hapchale amaduna kai no haimatam da thao magumba mu hapchale oil ama healthy oil ama hapchale adu da singu pot upselling ne sigi pot sai gi mingonda loibana hendab to man laiduri pot da hena upsell sum tokson do ai gi brand du yen tare ko ꯑꯩ ꯀꯩꯅꯣꯗ ꯊꯤꯕꯗꯗꯤ ꯑꯩ ꯍꯥꯟꯅꯁꯨ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤꯁꯨ ꯃꯤꯇꯤꯡ ꯇꯧꯕꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯞꯁꯦꯜꯁꯤꯅ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯗꯛ ꯃꯥꯅ ꯋꯥꯔꯤꯅꯤ ꯏꯟꯅꯔꯋꯦꯌꯔꯁꯤꯗ ꯕ꯭ꯔꯤꯞꯁꯦ ꯄꯥꯝꯃꯦ ꯍꯥꯏꯔꯁꯦ ꯕ꯭ꯔꯤꯞꯁꯦ ꯄꯥꯝꯕꯁꯦ ꯄ꯭ꯔꯗꯛꯇꯨꯒꯤ ꯃꯥꯒꯤ ꯚꯦꯂꯨꯗꯣ ꯍꯦꯟꯅ ꯋꯥꯡꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯍꯜꯂꯅꯦꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯍꯜꯂ ꯃꯇꯨꯡꯗꯨꯗ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯨꯗ ꯀꯩꯅꯣ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯚꯦꯂꯨ ꯋꯥꯡꯍꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯀꯥꯟꯗꯨꯗ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯏꯟꯅꯔꯋꯦꯌꯔ ꯊꯤꯕ ꯂꯥꯛꯄꯗꯨꯗ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯁꯣꯛꯁꯀꯨꯝꯕ ꯑꯃ ꯑꯗꯩꯗꯤ ꯕꯦꯁꯀꯨꯝꯕ ꯑꯃ ꯍꯥꯞꯆꯤꯟꯈꯤꯕ ꯁꯤꯁꯤꯅ ꯀ꯭ꯔꯣꯁ ꯁꯦꯜꯁ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯗꯨꯅ se ma upsell to le mani makhada frequently both together hai upsell is the ko si upsell makhalam ne makhada le feature items to consider si related over personal related over product ngata ne so si upsell mo upsell to khra bane si gi pot se khoida dai suppose ai usi ama khallage ba sidong le chap mana na moi upsell to mine si gi pot so makhal makhal ne si di requirement du matung ina dagi si mu hire se sile le men magi case adagidi ma aduda temper da lo hapsel mem si upsell ne si gi pot mi on lerem dai da amu to plap legi na marketing ne si gi pot so ꯁꯥꯔ sumaina ꯁꯤꯒꯤꯁꯦ different ꯑꯩꯈꯣꯏꯅ ꯁꯦꯝꯖꯗꯣꯏꯔꯣ akoin semja duini akoina automation system da tagging gi through the same gi one time adui matung ina mana dabda da chongthorkani semba haibde akoina sigi mapa da si chongthol wa amu ta chongthon ga da bane si joi take but understand tawro gyan taro pot se kamai kamai work tawgani hai pot se kan roshan gyan tabire ko ꯑꯧ ꯇꯥꯔꯦ ꯁꯥꯔ question atopadi next question ꯉꯁꯥꯏ ꯁꯥꯔꯅ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯏꯗꯅ ꯑꯩꯗꯣ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯦꯕ ꯄꯣꯠꯇꯣ ꯃꯥꯅ ꯊꯥꯔꯛꯄ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯨꯗ ꯑꯗꯨꯒ ꯑꯃꯗꯤ ꯌꯥꯔꯛꯑꯦꯕ ꯊꯥꯔꯛꯀꯦ ꯍꯥꯏꯌꯦ ꯑꯗꯣ ꯆꯥꯔꯖꯇꯤ ꯂꯨꯄꯥ 1,500 ꯍꯥꯏꯌꯦ ꯑꯗꯨ ꯑꯗꯨꯝ ꯇꯧꯍꯜꯂꯁꯤꯔꯥ 1,500 ꯑꯣꯏꯇꯥꯔꯗꯤ ꯁꯥ
ꯂꯨꯄꯥ ꯂꯤꯁꯤꯡ ꯄꯣꯠ ꯇꯔꯨꯛꯀꯤ ꯄꯣꯠ ꯑꯃꯗ ꯄꯣꯠꯇ ꯄꯣꯠ ꯑꯃꯗ ꯄꯣꯠ ꯑꯃꯗ ꯄꯣꯠ ꯑꯃꯗ ꯆꯥꯎꯋꯦꯕ ꯗꯃꯤꯅꯦ ꯑꯗꯨ ꯁꯦꯝꯄꯜꯗꯣ ꯂꯧꯕ ꯂꯣꯏꯔꯒ ꯄꯣꯠꯇꯤ ꯃꯥꯏ ꯄ꯭ꯔꯥꯏꯁ ꯀꯌꯥ ꯑꯣꯏꯔꯛꯇꯣꯏꯕ ꯑꯗꯨꯗꯤ ꯁꯦꯝꯄꯜ ꯂꯧꯔꯣꯏ ꯁꯥ ꯑꯃꯨꯛ ꯈꯛꯇꯪꯅꯦ ꯂꯩꯗꯣꯏꯁꯦ ꯗꯃꯤꯅꯦ ꯑꯣ ꯅꯍꯥꯟꯒꯤꯗꯣ ꯗꯃꯤꯅꯦꯕ ꯅꯪ ꯄꯦꯇꯔꯟꯗꯨꯗꯤ ꯌꯧꯔꯛꯑꯕꯣ ꯗꯃꯤꯅꯦ ꯍꯥꯏꯕ ꯗ꯭ꯔꯦꯁ ꯐꯤꯔꯣꯟ ꯁꯦꯠ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩ ꯚꯥꯞ ꯇꯥꯔꯦꯕ ꯄꯦꯇꯔꯟ ꯌꯧꯔꯛꯇ꯭ꯔꯤ ꯌꯧꯔꯛꯇ꯭ꯔꯤꯕ ꯑꯗꯨ ꯗꯃꯤꯅꯦꯕ ꯑꯗꯨꯗꯨꯅ ꯅꯪ ꯀꯩꯀꯩꯗ ꯄꯦꯇꯔꯟ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯌꯧꯔꯛꯇ꯭ꯔꯤ ꯃꯣꯏꯅ ꯅꯨꯃꯤꯠ 9ꯅꯤ ꯆꯪꯅꯤ ꯍꯥꯏꯌꯦꯕꯀꯣ ꯗꯃꯤꯗꯨꯔꯣ ꯗꯃꯤꯗꯨꯅ ꯅꯪꯉꯣꯟꯗ ꯗꯃꯤꯗꯣ ꯍꯧꯖꯤꯛ ꯂꯩꯔꯗꯤ ꯀꯩꯀꯩ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯃꯣꯏꯗꯒꯤ ꯄꯦꯇꯔꯟ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯗ꯭ꯔꯦꯄꯤꯡ ꯇꯧꯔꯁꯨ ꯌꯥꯖꯔꯦ ꯑꯗꯨꯒ ꯐꯣꯇꯣꯁꯨꯠ ꯇꯧꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤꯗꯤ ꯗꯃꯤꯗ ꯍꯣꯏ 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 ꯁꯦꯠꯄꯁꯤꯅ ꯌꯥꯝꯅ ꯃꯤꯅ ꯑꯦꯇ꯭ꯔꯦꯛꯁꯟꯗꯣ ꯄꯤꯕ ꯍꯦꯜꯂꯦꯕ ꯑꯗꯨꯒꯤ ꯄꯥꯝꯃꯕ ꯑꯩꯅ ꯌꯥꯝ 1,500,000ꯁꯦ ꯑꯩ ꯈꯪꯗꯕꯩ 1,500,000 ꯇꯥꯡꯉꯤꯔꯣ ꯍꯣꯡꯉꯤꯔꯣ ꯗꯃꯤꯗꯨꯅꯅꯦ ꯑꯩꯒꯤ ꯗ꯭ꯔꯦꯁ ꯑꯔꯩꯕꯗꯨꯁꯨ ꯁꯦꯠꯆꯜꯂꯒ ꯇꯧꯔꯁꯨ ꯑꯩ ꯌꯥꯔꯦ ꯚꯥꯞ ꯑꯗꯨꯒ ꯇꯥꯔꯦꯕ ꯑꯩ ꯍꯪꯉꯤꯁꯦ ꯍꯧꯖꯤꯛꯀꯤ ꯗꯝꯃꯤꯁꯦ 1,500,000 ꯄꯤꯔꯤꯁꯦ 1,500,000 ꯄꯤꯗꯦ ꯗꯃꯤꯗꯤ 3,000 ꯄꯤꯌꯦꯕ ꯑꯗꯨꯒ ꯆꯥꯔꯖꯇꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖꯁꯦ 1,500,000 ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯒꯤ ꯌꯦꯡꯉꯒꯈꯔ ꯇꯥꯕꯤꯒꯦ 1,100,000 ꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯦꯕ ꯍꯧꯖꯤꯛꯁꯦ ꯒꯨꯋꯥꯍꯥꯇꯤꯗ ꯌꯧꯍꯜꯂꯛꯑꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯂꯨꯄꯥ ꯀꯌꯥ ꯂꯧꯒꯦ ꯍꯪꯉꯨ ꯒꯨꯋꯥꯍꯥꯇꯤꯗ ꯑꯩꯅ ꯁꯥꯔꯒꯤ ꯑꯦꯗ꯭ꯔꯦꯁꯇꯣ ꯊꯥꯕ ꯀꯥꯟꯗ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯗꯅ ꯂꯨꯄꯥ 2,000 ꯇꯥꯏ 1,100,000 ꯍꯥꯏꯔꯛꯑꯦ ꯋꯦꯠ ꯀꯌꯥ ꯂꯨꯝꯃꯤꯅꯣ ꯗꯝꯃꯤꯗꯣ ꯍꯧꯖꯤꯛ ꯃꯥ ꯋꯦꯠꯇꯤ KG 9 ꯈꯛꯇꯅꯦ ꯑꯗꯣ ꯕꯣꯛꯁꯇꯣ ꯌꯥꯝ ꯆꯥꯎꯕ ꯕꯣꯛꯁꯇ ꯍꯣꯠꯂꯦ ꯍꯥꯏꯌꯦ ꯕ꯭ꯔꯦꯛ KG 9 KG 9 ꯍꯥꯏꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ KG 9 ꯑꯣꯏꯕꯩꯅꯦ ꯄꯩꯁꯥ ꯆꯪꯉꯛꯏꯗꯣ KG 9 KG 2 ꯍꯦꯟꯕꯗ ꯄꯩꯁꯥ ꯌꯧꯔꯀꯥꯟꯁꯤꯗ ꯍꯣꯏ ꯑꯗꯨ ꯑꯣꯏꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ KG 9 ꯑꯣꯏꯇꯥꯔꯗꯤ ꯔꯤꯂꯦꯇꯦড ꯑꯣꯏ ꯑꯗꯨꯗꯤ ꯑꯩꯒꯤꯗ ꯑꯗꯨꯝ ꯁꯤꯞ ꯇꯧꯍꯜꯂꯒꯦ ꯁꯥꯔ ꯍꯣꯏ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ KG 9 ꯑꯣꯏꯔꯗꯤ ꯀꯩꯝ ꯀꯥꯏꯗꯦ ꯍꯣꯏ ꯑꯩꯗꯤ KG 3 4ꯒꯤ KG 1.5 ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯥꯜꯂꯨꯔꯦ KG 9 ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯧꯁꯥꯅꯤ ꯃꯈꯣꯡ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯋꯦꯕ ꯍꯣꯏ ꯑꯦꯃꯥꯖꯣꯟꯗꯅ ꯑꯗꯨꯅꯅꯦ ꯃꯈꯣꯡ ꯍꯣꯡꯉꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯑꯗꯨꯅꯅꯦ ꯃꯣꯏ ꯃꯈꯣꯡ ꯌꯥꯎꯕꯩ ꯂꯧꯔꯒꯦ ꯇꯧꯕ ꯃꯣꯏ ꯀꯥꯏꯗꯅꯕ ꯂꯤꯁꯤꯡ ꯏꯟꯁꯨꯔꯦꯟꯁꯇꯤ ꯑꯃꯒ ꯀꯩꯗꯤ 1,200,000 ꯐ꯭ꯂꯥꯏꯠꯇ ꯄꯨꯔꯛꯄ ꯌꯥꯅꯤ ꯗꯦꯜꯂꯤꯗꯒꯤ ꯃꯅꯤꯄꯨꯔ KG 9 ꯍꯣꯏꯅꯦ ꯑꯗꯨꯝ ꯂꯤꯁꯤꯡ ꯈꯨꯗꯛꯇ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯌꯥꯅꯒꯗ꯭ꯔꯕ ꯐ꯭ꯂꯥꯏꯠꯇ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯆꯪꯕ ꯌꯥꯏ ꯑꯩꯗꯤ ꯐ꯭ꯂꯥꯏꯠꯇ ꯀꯅꯥꯅ ꯌꯥꯗꯅ ꯄꯨꯔꯛꯇꯣꯏꯅꯣ ꯍꯥꯏꯁꯦ ꯄꯥꯝꯕ ꯁꯥꯔ ꯀꯣꯔꯤꯌꯔ ꯑꯃ ꯂꯩꯌꯦꯕ ꯇꯥꯄꯟ ꯑꯅ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯣꯏ ꯐ꯭ꯂꯥꯏꯠꯇ ꯄꯨꯏ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯌꯦꯡꯉꯒ ꯌꯦꯡꯉꯣ ꯌꯥꯔꯦ 1,200,000 ꯐ꯭ꯂꯥꯏꯠꯇ ꯄꯨꯔ ꯅꯣꯡꯃ ꯅꯤꯅꯤꯗ ꯌꯧꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯗꯨꯗ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯁꯥꯔ ꯑꯣꯀꯦ ꯑꯗꯣ ꯅꯪꯅ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯁꯨ ꯅꯪꯅ ꯇ꯭ꯔꯥꯏ ꯇꯧꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏ ꯃꯣꯏ ꯃꯤꯒꯤ ꯀꯩꯅꯣꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯌꯦꯡꯉꯒ ꯃꯤꯒꯤ ꯀꯣꯔꯤꯌꯔ ꯀꯥꯡꯕꯨꯅ ꯃꯣꯏ ꯍꯦꯟꯗꯜ ꯇꯧꯕ ꯄꯣꯠꯇꯨ ꯌꯦꯡꯉꯛꯀꯅꯤ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯂꯧꯒꯗꯧꯔꯤꯕ ꯃꯐꯝꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯑꯗꯣ ꯍꯪꯉ ꯌꯦꯡꯉꯣ ꯑꯣꯀꯦ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯂꯩꯔꯤꯕꯣ ꯁꯥꯔꯒꯤ ꯃꯦꯅꯨꯐꯦꯛꯆꯔꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩ ꯃꯦꯅꯨꯐꯦꯛꯆꯔ ꯁꯦꯠ ꯑꯞ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤꯅ ꯍꯧꯖꯤꯛ ꯀꯟꯅ ꯆꯦꯜꯂꯤꯁꯦ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅ ꯁꯪꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯦꯅꯨꯐꯦꯛꯆꯔꯗꯨꯒꯤ ꯍꯧꯖꯤꯛ ꯂꯣꯟꯁ ꯇꯧꯔꯝꯗꯥꯏꯒꯤ ꯃꯊꯥ ꯀꯟꯅ ꯁꯥꯔꯤ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯁꯥꯔ ꯃꯦꯅꯨꯐꯦꯛꯆꯔꯗꯤ ꯑꯗꯨꯝ ꯀꯩꯅꯣꯗ ꯀꯥꯆꯤꯟꯒꯨꯝꯕꯗ ꯑꯣꯏꯁꯨ ꯊꯝꯕ ꯌꯥꯏꯗꯀꯣ ꯀꯩꯝ ꯀꯥꯏꯗꯦ ꯅꯪ ꯑꯄꯥꯝꯕꯅꯦ ꯑꯗꯣ ꯀꯥꯆꯤꯟꯗ ꯊꯝ ꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯥꯎꯠꯂꯦꯠꯁꯨ ꯊꯝꯒꯦ ꯇꯧꯕ ꯑꯥꯎꯠꯂꯦꯠꯀ ꯀꯩꯅꯣꯒ ꯄꯨꯂꯞ ꯁꯣꯔꯨꯝꯒ ꯑꯗꯒꯤꯗꯤ ꯃꯦꯅꯨꯐꯦꯛꯆꯔꯒ ꯄꯨꯂꯞ ꯄꯥꯒꯦ ꯇꯧꯕ ꯑꯗꯨꯅꯅꯤ ꯑꯗꯨꯅꯅꯦ ꯁꯥꯖꯤꯠ ꯁꯣꯔꯨꯝꯗ ꯂꯥꯛꯇꯥꯔꯗꯤ ꯒ꯭ꯂꯥꯁꯅ ꯈꯥꯔꯛꯈꯤꯅꯤ ꯂꯥꯏꯠ ꯃꯌꯥꯝ ꯊꯥꯗꯔꯛꯈꯤꯅꯤ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯁꯦꯝꯃꯒ ꯊꯦꯠꯂꯛꯈꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯇꯝ ꯆꯪꯉꯤꯅꯦ ꯄꯩꯁꯥ ꯉꯥꯛꯇꯅꯤꯅꯦ ꯑꯗꯣ ꯁꯤꯗꯩꯗꯤ ꯁꯥꯖꯤꯠ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯗꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯅꯪ ꯇꯧꯔꯒꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯌꯦꯁ ꯇꯧꯗꯝꯅꯦ ꯁꯥꯔ ꯎꯝ ꯑꯗꯨ ꯍꯌꯦꯡꯋꯥꯏ ꯁꯥꯔꯒꯤꯗꯣ ꯀꯩꯅꯣ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯁꯥꯔꯒꯤ ꯐ꯭ꯔꯦꯟꯁꯥꯏꯁꯀꯨꯝꯕ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯥꯗ ꯃꯦꯅꯨꯐꯦꯛꯆꯔ ꯇꯧꯋꯦꯅ ꯁꯣꯝꯗ ꯑꯗꯨꯝ ꯍꯥꯡꯖꯕ ꯌꯥꯔꯤ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯑꯗꯨꯗꯣ ꯀꯣꯟꯅ ꯈꯟꯅꯖꯦꯕꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯄꯣꯠꯁꯦ ꯀꯩ ꯂꯥꯛꯑꯅꯤꯗ ꯍꯤꯡꯒꯣꯜ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯌꯨꯝ ꯁꯥꯅꯕ ꯄꯣꯠ ꯆꯩ ꯍꯥꯟꯅ ꯂꯩꯁꯜꯂꯦ ꯍꯥꯏꯕ ꯐꯤꯕꯝ ꯇꯥꯔꯛꯑꯅꯤꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯂꯩꯕ ꯑꯗꯨꯗꯨꯒꯤꯅꯤꯗ
ꯀꯩ ꯑꯗ ꯌꯣꯟꯗꯣꯏꯅꯣ ꯇꯧꯔ ꯂꯣꯏꯔꯦ ꯍꯥꯏꯕ ꯀꯩꯝ ꯅꯠꯇꯦ ꯀꯩꯅꯣ ꯂꯩꯕ ꯑꯗꯨꯗꯨꯒꯤꯅꯤ ꯇꯧꯈꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯍꯥꯟꯅ ꯍꯧꯗꯣꯔꯛꯑꯒꯦ ꯑꯗꯨ ꯃꯊꯪ ꯑꯩ ꯄꯤꯊꯔꯛꯑꯗꯕꯅꯤ ꯃꯌꯥꯝꯗꯣ ꯑꯣꯐꯔ ꯃꯇꯝ ꯆꯪ ꯍꯥꯏꯕꯗꯤ ꯊꯥ ꯑꯍꯨꯝ ꯆꯪꯒꯅꯤꯕ ꯑꯩꯈꯣꯏ ꯊꯥ ꯑꯍꯨꯝ 3 months ꯖꯅꯋꯥꯔꯤꯗ ꯂꯣꯟꯆ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯕ ꯈꯣꯠꯄ ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯛꯄ ꯈꯣꯠꯆꯜꯂꯛꯄꯗ ꯃꯇꯝ ꯈꯔ ꯆꯪꯒꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯗꯤ ꯔꯦꯗꯤ ꯇꯧ ꯍꯥꯏꯗꯤ ꯂꯣꯀꯦꯁꯟ ꯁꯤꯂꯦꯛ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯂꯣꯀꯦꯁꯟ ꯁꯤꯂꯦꯛ ꯇꯧꯕꯁꯦ ꯂꯣꯀꯦꯁꯟꯗꯅꯦ ꯄꯜꯂꯤ ꯃꯌꯥꯝꯁꯦ ꯂꯣꯀꯦꯁꯟꯁꯦ ꯍꯦꯛꯇ ꯁꯤꯂꯦꯛ ꯇꯧ ꯄꯩꯁꯥꯗꯤ ꯆꯞ ꯃꯥꯟꯅꯩ ꯂꯣꯀꯦꯁꯟꯗꯤ ꯀꯅꯥꯒꯨꯝꯕꯗꯤ ꯂꯣꯀꯦꯁꯟ ꯂꯥꯛ 15 ꯄꯤꯌꯨ ꯀ ꯍꯥꯏꯕ ꯌꯥꯎꯋꯦ ꯗꯤꯄꯣꯖꯤꯠꯇ ꯂꯥꯛ 15 ꯄꯤꯌꯨ ꯔꯦꯟꯠ ꯑꯗꯩ ꯀꯅꯥꯒꯨꯝꯕꯅ ꯔꯦꯟꯠ ꯂꯨꯄꯥ 90,000 ꯄꯤꯌꯨ ꯀ ꯍꯥꯏꯕ ꯌꯥꯎꯋꯦꯕ ꯊꯥꯒꯤ ꯔꯦꯟꯠ ꯂꯨꯄꯥ 90,000 ꯄꯤꯈꯠꯂꯛꯑꯗꯤ ꯗꯦꯁ ꯀꯔꯝ ꯇꯧꯅꯤ ꯑꯝꯇ ꯍꯥꯏꯌꯣ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯂꯩ ꯑꯗꯨꯅ ꯕꯤꯗ꯭ꯌꯥꯅꯟꯗ ꯅꯣꯏꯒꯤ ꯐꯔꯅꯤꯆꯔꯗꯣ ꯊꯥꯗ ꯏꯟꯀꯝ ꯀꯌꯥ ꯖꯦꯅꯦꯔꯦꯠ ꯇꯧꯏ ꯍꯥꯏꯔꯣ ꯔꯦꯚꯦꯟꯌꯨꯗ ꯒ꯭ꯔꯣꯁꯇ ꯑꯝꯇ ꯍꯣꯠꯇꯦꯗꯤ ꯊꯥꯒꯤ ꯈꯣꯠꯀꯤꯗꯤ ꯈꯪꯗꯦꯗ ꯆꯍꯤ ꯑꯗꯨꯃꯥꯏꯅ ꯈꯣꯠꯂꯛꯄ ꯇꯧꯋꯦ ꯑꯗꯣ ꯍꯣꯠꯇꯕ ꯀꯨꯏꯔꯦ ꯍꯟꯗꯛꯀꯤꯗꯤ ꯍꯣꯠꯇ꯭ꯔꯤꯁꯦ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯕꯗꯤ ꯆꯍꯤ ꯑꯃꯗ ꯂꯥꯛ 15 10 15 ꯀꯔꯣꯔ ꯑꯃ ꯑꯃꯗꯤ ꯌꯧꯗꯦ ꯁꯥꯔ ꯑꯗ ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯒꯤꯗꯣ ꯍꯥꯏꯐꯦꯠ ꯗꯥꯏꯔꯦꯛ ꯗꯤꯇꯦꯜꯃꯛꯇꯤ ꯍꯣꯠꯇꯦꯕꯀꯣ ꯁꯥꯔ ꯑꯗꯣ 40-50 ꯑꯗꯨꯋꯥꯏꯗꯤ ꯑꯣꯏꯌꯦ 40-50 ꯅꯣꯏ ꯇꯦꯛꯁ ꯊꯤꯔꯤꯅꯤꯀꯣ ꯇꯦꯛꯁ ꯍꯣꯏ ꯁꯥꯔ ꯊꯤ ꯁꯥꯔ GST ꯀꯩꯀꯥ 40-50 GST ꯊꯤꯔꯦ ꯑꯗꯩꯗꯤ ꯅꯣꯏꯒꯤ ꯁ꯭ꯇꯥꯐꯇꯁꯨ ꯄꯤꯊꯣꯛꯈ꯭ꯔꯤꯅꯦꯕ ꯎꯝ 1 CR ꯌꯧꯍꯜꯂꯣ 1 CR ꯑꯗꯨ ꯑꯩ ꯇꯥꯔꯒꯦꯠꯅꯦ ꯁꯥꯔ ꯍꯟꯗꯛ ꯃꯃꯥꯡ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯤꯛ ꯆꯠꯂꯤꯉꯩ ꯍꯥꯏꯒꯗ꯭ꯔꯥ 2020ꯒ ꯀꯌꯥꯗꯅꯣ 21 ꯑꯗꯨꯋꯥꯏꯗꯔ ꯍꯥꯏꯗꯤ ꯅꯠꯇꯦ ꯀꯣꯚꯤꯗ ꯑꯗꯨꯋꯥꯏꯗ 2020 ꯑꯗꯨꯋꯥꯏꯗ ꯑꯣꯏꯕ꯭ꯔꯥ ꯑꯩ ꯀꯥꯎꯔꯦ ꯑꯩꯅ ꯅꯍꯥꯟ ꯍꯣꯠꯈꯤꯕꯗ CR ꯌꯧꯒꯦꯗꯤ ꯇꯧꯋꯦꯕ ꯌꯧꯍꯧꯗꯕ ꯑꯗꯨꯗꯣ ꯑꯝꯇꯪ ꯌꯧꯒꯦꯅ ꯈꯜꯂꯛꯄ ꯂꯩꯌꯦꯅ ꯗꯥꯎꯟ ꯑꯣꯏꯅ ꯁꯨꯝ ꯆꯠꯈ꯭ꯔꯕ ꯑꯗꯨ ꯑꯝꯇꯪ ꯀꯩꯝ ꯌꯧꯕ ꯈꯜꯂꯨꯅꯨ ꯑꯩꯒꯤ ꯌꯧꯔꯛꯀꯅꯤ ꯃꯉꯥꯁꯅ ꯆꯍꯤ ꯑꯃꯗ ꯔꯤꯚꯦꯅ꯭ꯌꯨ ꯀꯌꯥ ꯖꯦꯅꯦꯔꯦꯠ ꯇꯧꯒꯦ ꯍꯥꯏꯔꯣ ꯃꯉꯥꯁꯅ ꯅꯣꯡꯃ ꯍꯦꯟꯁꯝ ꯑꯣꯏꯊꯣꯔꯛꯑꯦꯅꯦ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯈꯪꯗꯦ ꯁꯥꯔ ꯑꯗꯨ ꯃꯟꯂꯤꯒꯤ ꯑꯗꯨꯝ 1L ꯀꯩꯅꯣꯗꯒꯤ ꯑꯗꯨꯃꯥꯏꯅ 1L ꯁꯦ ꯅꯪ ꯁꯦꯂꯔꯤ ꯅꯨꯡꯂꯔꯤ ꯂꯣꯏ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯅꯪ ꯁꯦꯂꯔꯤ ꯍꯧꯖꯤꯛ ꯅꯣꯏ ꯗꯨꯀꯥꯟꯗꯣ ꯔꯦꯟ ꯊꯤꯕ꯭ꯔꯕ ꯅꯁꯥꯒꯤꯔꯕ ꯏꯁꯥꯒꯤꯅꯤꯗ ꯑꯗꯨꯗꯤ ꯌꯥꯝ ꯕꯦꯅꯤꯐꯤꯠ ꯑꯣꯏꯔꯦ ꯁ꯭ꯇꯥꯐꯇ ꯄꯤꯈ꯭ꯔꯀꯥꯟꯗ ꯑꯗꯨꯝ ꯂꯦꯝꯃꯦꯕ ꯅꯣꯏꯒꯤ ꯅꯠꯇ꯭ꯔꯥ ꯍꯣꯏꯗ ꯆꯍꯤ ꯑꯃꯗ 12L ꯅꯣꯏ ꯍꯧꯖꯤꯛ ꯇꯥꯔꯤꯁꯦ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯕ ꯑꯗꯨꯅ ꯏꯝꯄ꯭ꯂꯣꯌꯤ ꯃꯦꯅꯦꯖꯃꯦꯟꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯍꯥꯏꯗꯤ ꯊꯧ ꯁꯥꯗꯕ ꯌꯥꯝ ꯌꯥꯎꯕ ꯑꯩꯉꯣꯟꯗ ꯑꯣꯏ ꯋꯥꯕ ꯌꯥꯝ ꯅꯪꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯗꯣ ꯀ꯭ꯂꯥꯁ ꯑꯃꯃꯝꯇꯪ ꯂꯧꯊꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯣ ꯃꯁꯥꯏ ꯄꯩꯁꯥ ꯇꯥꯟꯖꯕꯅꯦ ꯃꯁꯥꯅ ꯁꯨꯖꯔ ꯃꯁꯥꯅ ꯐꯪꯖꯕꯅꯦ ꯑꯗꯣ ꯊꯧ ꯌꯥꯝ ꯁꯥꯗꯕ ꯑꯗꯨ ꯃꯣꯏ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯕ ꯑꯗꯨ ꯅꯪ ꯀꯃꯥꯏꯅ ꯁ꯭ꯀꯦꯜ ꯑꯞ ꯇꯧꯗꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯗꯨꯗ ꯋꯥꯏꯒ ꯂꯩꯊꯣꯛ ꯇꯥꯔꯗꯤ ꯍꯥꯏꯕꯗꯤ ꯁꯥꯔ ꯀꯩ ꯍꯥꯏꯅꯤ ꯔꯥꯁꯃꯤꯟ ꯍꯥꯏꯁꯤꯗꯕꯨ ꯊꯕꯛꯇꯣ ꯑꯔꯨꯝꯕ ꯊꯥꯡꯒꯠꯄꯅꯤꯅ ꯃꯤꯁꯨ ꯍꯦꯛ ꯃꯣꯏꯗꯣ ꯇꯥꯟꯊꯣꯛꯈ꯭ꯔꯒꯁꯨ ꯑꯅꯧꯕ ꯍꯦꯛ ꯊꯤꯕ ꯐꯪꯗꯕ ꯊꯕꯛ ꯋꯥꯕꯅꯤꯅ ꯑꯗꯨꯗ ꯕ꯭ꯂꯦꯝ ꯇꯧꯒꯅꯣꯕ ꯑꯗꯨ ꯅꯪꯅ ꯈꯜꯂꯨꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗꯨꯅꯅꯦ ꯅꯪ ꯅꯁꯥꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗꯨꯅ ꯑꯗꯨ ꯑꯣꯏꯖꯩꯅꯦꯕ ꯁꯤꯗ ꯕ꯭ꯂꯦꯝ ꯇꯧꯒꯅꯣꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯅꯤꯡꯕ ꯃꯤ ꯊꯤꯌꯨ ꯍꯥꯏꯗꯤ ꯑꯗꯨꯗ ꯕ꯭ꯂꯦꯝ ꯇꯧꯒꯅꯣ ꯊꯕꯛꯇꯣ ꯑꯗꯨꯅ ꯑꯃꯨꯛ ꯈꯜꯍꯟꯒꯅꯨ ꯅꯁꯥꯗ ꯍꯥꯏꯕꯗꯤ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯔꯨꯝ ꯑꯔꯥꯛ ꯊꯥꯡꯕꯁꯦ ꯇꯣꯛꯑꯁꯦ ꯀꯥꯏ ꯈꯟꯕ ꯋꯥꯈꯜ ꯈꯟꯒꯅꯣꯕ ꯅꯪꯅ ꯈꯟꯖꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗꯨꯅꯅꯦ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏ ꯉꯝꯕ꯭ꯔꯣ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯁꯤꯗ ꯍꯌꯦꯡ ꯀꯩ ꯊꯣꯛꯂꯛꯀꯅꯤ ꯑꯩ ꯈꯪ ꯄꯣꯠꯇꯦꯕ ꯍꯧꯖꯤꯛ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯩꯁꯦ ꯑꯩ ꯃꯊꯥ ꯁꯥꯏꯁꯦ ꯅꯣꯏ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯗꯤꯅꯦꯁꯅꯒ ꯊꯕꯛ ꯇꯧꯗꯧꯕꯗ ꯑꯩ ꯃꯊꯥ ꯁꯥꯏꯁꯦ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯇꯦꯀꯜ ꯇꯧ ꯇꯥꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯗꯤꯅꯦꯁꯁꯦ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯀꯅꯤ ꯀꯃꯥꯏꯅ ꯆꯨꯝꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯅ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯃꯥꯏꯅ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯩꯅ ꯃꯦꯟꯇꯦꯟ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯋꯥꯈꯜ ꯈꯜꯂꯤꯅꯦꯕ ꯁꯦꯝ ꯊꯤꯡ ꯅꯪꯅꯁꯨ ꯑꯗꯨ ꯈꯟ ꯇꯥꯕꯅꯦꯕ ꯅꯪꯅ ꯈꯜꯂꯨꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗꯨꯅ ꯑꯗꯨ ꯐꯤꯕꯝꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯁꯤꯒꯦ ꯅꯣꯛꯑꯒ ꯃꯦꯅꯦꯖ ꯇꯧꯁꯤꯔꯥ ꯁꯥꯎꯔꯒ ꯃꯦꯅꯦꯖ ꯇꯧꯁꯤꯔꯥ खनरगा मैनेज तौजीरा नत्रगना थेमा मैनेज तौजीरा नत्र थबक वर्क तौहंजीरा नत्रगा पैसादा कमाई सानासीगे सी खंगदाबने ꯍꯣꯏ ꯁꯥꯔꯅ ꯍꯥꯏꯒꯤꯗꯣ ꯑꯉꯥꯡꯒ ꯑꯃꯨꯛ ꯌꯦꯡ ꯑꯃ ꯑꯃꯨꯛ ꯌꯦꯡ ꯃꯣꯏ ꯍꯔꯥꯎꯅꯕ ꯑꯃꯨꯛ ꯇꯧ ꯀꯩ ꯍꯥꯏꯅꯤ ꯑꯉꯥꯡ ꯈꯔꯒ ꯑꯣꯏꯔꯗꯤ ꯃꯣꯏꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯀꯟꯅꯤꯡ ꯑꯃ ꯏꯆꯨ ꯆꯨꯕ ꯑꯩꯉꯣꯟꯗ ꯃꯦꯅꯦꯖ ꯇꯧꯕꯗ ꯊꯣꯛꯇꯕꯗ
ꯀꯩꯅꯣ ꯅꯪꯉꯣꯟꯗ ꯃꯦꯅꯦꯖ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯇꯧꯕꯗꯣ ꯅꯪꯉꯣꯟꯗ ꯌꯥꯝ ꯋꯥꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯦꯅꯦꯖ ꯇꯧꯕꯗ ꯋꯥꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯔꯁꯨ ꯑꯃꯗꯣ ꯍꯦꯛ ꯆꯪꯉꯛꯀꯗꯧꯕ ꯃꯤꯗꯣ ꯍꯦꯛ ꯂꯩꯇꯕ ꯃꯣꯏ ꯆꯥꯎꯁꯜꯂꯛꯏꯔ ꯃꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯅꯪꯉꯣꯟꯗ ꯆꯥꯎꯁꯜꯂꯛꯏꯔꯕ ꯇꯧꯁꯜꯂꯛꯄꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯂꯥꯛꯅꯤꯡꯗ꯭ꯔꯒ ꯍꯦꯛ ꯂꯥꯛꯇꯕꯒꯨꯝꯕ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯣꯝꯗ ꯇꯦꯟꯁꯟꯗꯣ ꯑꯥ ꯌꯧꯕ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯈꯜꯂꯨꯔꯤꯕ ꯕꯤꯖꯤꯅꯦꯁ ꯃꯣꯗꯦꯜꯗꯨꯅꯅꯦ ꯃꯥꯅꯦ ꯁꯥꯔ ꯁꯥꯔ ꯁꯤꯃꯗꯤ ꯑꯩꯈꯣꯏꯁꯨ ꯐꯖꯅ ꯊꯦꯡꯅꯕ ꯑꯣꯏꯌꯦ ꯍꯥꯏꯗꯤ ꯅꯣꯏ ꯈꯛꯇꯪꯗ ꯁꯤ ꯊꯦꯡꯅꯩꯁꯦ ꯑꯩꯒꯤ ꯄꯦꯔꯦꯟꯁꯀꯤ ꯔꯦꯁꯇꯨꯔꯦꯟ ꯂꯩꯕꯁꯦ ꯃꯣꯏ ꯁꯤꯐꯧꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯩꯌꯦꯕ ꯃꯣꯏ ꯉꯥꯡꯅꯕꯁꯦ ꯃꯤ ꯉꯥꯡꯅꯕꯁꯦ ꯑꯗꯨꯐꯧꯗ ꯑꯩ ꯃꯊꯥ ꯁꯥꯏꯌꯦꯕ ꯑꯩꯐꯧꯗ ꯃꯊꯥ ꯁꯥꯏꯌꯦꯕ ꯀꯩꯒꯤꯅꯣꯗ ꯑꯩ ꯍꯧꯖꯤꯛ ꯈꯜꯂꯤꯅꯦ ꯑꯗꯨꯝ ꯁꯤꯗꯤ ꯄꯨꯝꯅꯃꯛꯀ ꯇꯧꯋꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯣꯇꯣ ꯋꯥꯜ ꯐ꯭ꯔꯦꯝꯒꯤ ꯕꯤꯖꯤꯅꯦꯁꯇ ꯆꯪꯉꯛꯏꯁꯦ ꯋꯥꯜ ꯐ꯭ꯔꯦꯝꯒꯤ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁ ꯆꯂꯥꯏꯕ ꯃꯤꯁꯦ ꯃꯣꯏ ꯃꯅꯥꯛꯇ ꯃꯣꯏꯒꯤ ꯃꯊꯟꯗ ꯃꯣꯏꯒꯤ ꯊꯕꯛ ꯁꯨꯗꯕ ꯃꯤ ꯂꯩꯔꯝꯗꯅ ꯃꯄꯨꯅ ꯊꯕꯛ ꯁꯨꯔꯕ ꯃꯇꯥꯡꯒ ꯌꯥꯎꯋꯦꯕ ꯍꯩꯁ ꯑꯩꯅ ꯈꯜꯂꯦ ꯍꯩꯁ ꯀꯩꯅꯣ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯑꯩ ꯈꯜꯂꯦꯕ ꯏꯁꯥꯏꯊꯟꯇꯀꯣ ꯁꯤ ꯑꯣꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯤꯕꯨꯗꯤ ꯑꯩꯉꯣꯟꯗ ꯋꯥꯈꯟꯗ ꯈꯟꯗꯕ ꯅꯠꯇꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯄꯣꯠꯁꯤꯗꯤ ꯊꯣꯛꯑꯦ ꯃꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯉꯥꯡꯅꯕ ꯋꯥꯕ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯅꯪꯅ ꯈꯪꯉꯣꯕ ꯁꯤꯃꯁꯨ ꯈꯪꯉꯣꯕ ꯆꯦꯡ ꯕꯦꯛ ꯊꯥꯡꯕ ꯂꯥꯛꯏꯕ ꯃꯤ ꯑꯔꯨ ꯃꯔꯥꯛ ꯊꯥꯡꯕ ꯂꯥꯛꯏꯕ ꯃꯤ ꯍꯥꯏꯕꯁꯦ ꯃꯣꯏꯁꯦ ꯍꯥꯏꯂꯤ ꯑꯦꯖꯨꯀꯦꯇꯦꯗꯇꯤ ꯑꯣꯏꯔꯝꯃꯔꯣꯏꯗꯕ ꯃꯤꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯣꯏꯒꯤ ꯃꯥꯏꯟꯗꯨ ꯅꯪꯅ ꯁ꯭ꯇꯗꯤ ꯇꯧꯔꯨꯕ ꯃꯣꯏ ꯃꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯄꯣꯁ ꯔꯦꯁꯇꯨꯔꯦꯟꯗ ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯏ ꯃꯤꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯦ ꯍꯥꯏꯕꯗꯤ ꯃꯣꯏꯕꯨ ꯑꯟꯗꯔ ꯑꯦꯁꯇꯤꯃꯦꯠ ꯇꯧꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯑꯣꯐꯤꯁꯥꯔ ꯑꯃꯅꯗꯤ ꯆꯥꯛ ꯊꯣꯡꯕ ꯂꯥꯛꯑꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯣꯐꯤꯁꯥꯔ ꯑꯃꯅꯗꯤ ꯂꯥꯛꯑꯔꯣꯏ ꯆꯨꯝꯃꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯦꯟꯇꯦꯂꯤꯇꯤꯗꯨ ꯈꯤꯇꯪꯈꯛ ꯗꯤꯐ꯭ꯔꯦꯟꯁ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯗꯨꯗ ꯅꯪꯅ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯅꯪꯒꯤ ꯕꯤగ్ ꯆꯦꯂꯦꯟꯖꯁꯦ ꯑꯗꯨꯅꯦꯕ ꯑꯗꯨꯅꯦꯕ ꯇꯧꯔꯤ ꯄꯣꯠꯁꯦ ꯁꯦꯝ ꯊꯤꯡꯅꯦꯕ ꯁꯤ ꯇꯧꯋꯦꯕ ꯃꯤ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅ ꯃꯤ ꯄꯨꯝꯅꯃꯛꯇ ꯑꯌꯥꯝꯕ ꯑꯩꯕꯨꯛꯇ ꯍꯧꯖꯤꯛ ꯈꯜꯂꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯦꯅꯨꯐꯦꯛꯆꯔ ꯍꯥꯡꯀꯥꯟ ꯁꯣꯔꯨꯝ ꯍꯥꯡꯀꯥꯟ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯗꯁꯨ ꯊꯣꯛꯇꯣꯔꯕꯅꯤꯀꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯁꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯂꯣꯏ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔ ꯂꯩꯔꯤꯅꯦꯕ ꯑꯩꯁꯦ ꯃꯤ ꯉꯥꯡꯅꯕꯁꯦ ꯋꯥꯗꯣꯏꯅꯤꯀꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯪꯉꯤꯅꯦꯕ ꯑꯗꯨꯝ ꯌꯥꯝ ꯋꯥꯕꯅꯦꯕ ꯃꯤ ꯉꯥꯡꯅꯕꯁꯦ ꯑꯗꯨꯅ ꯇꯧꯗꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯁꯤ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯤ ꯅꯪꯅ ꯁꯨꯝ ꯇꯧꯔꯀꯥꯟꯗ ꯇꯦꯀꯜꯒꯤ ꯄꯣꯠꯇꯨꯁꯨ ꯁꯨꯝ ꯂꯥꯛꯀꯗꯕꯅꯦꯕ ꯅꯪꯒꯤ ꯐꯥꯗꯔꯅꯁꯨ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯥꯗꯔꯗꯁꯨ ꯑꯗꯨꯝ ꯍꯪꯕ ꯃꯇꯝꯗ ꯃꯉꯣꯟꯗꯁꯨ ꯊꯦꯡꯅꯔꯝꯒꯅꯤ ꯑꯗꯨꯝ ꯊꯥꯏꯅ ꯊꯦꯡꯅꯩ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯍꯥꯏꯕ ꯑꯗꯨꯅꯦ ꯑꯗꯨ ꯌꯥꯝ ꯈꯟꯖꯜꯂꯨꯅꯨ ꯌꯥꯔꯦ ꯑꯗꯨ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯅꯪ ꯄꯦꯀꯦꯖꯤꯡꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯄꯦꯀꯦꯖꯤꯡꯒꯤ ꯀꯩꯁꯦ ꯁꯥꯔ ꯍꯟꯗꯛꯇꯤ ꯑꯅꯥ ꯑꯌꯦꯛ ꯀꯩ ꯌꯥꯎꯁꯜꯂꯛꯄꯩ ꯁꯣꯝꯗ ꯀꯌꯥ ꯀꯩꯗꯧꯗ꯭ꯔꯦ ꯇꯧꯔꯁꯦ ꯃꯊꯪꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯧꯔꯛꯇ꯭ꯔꯤꯀꯥꯟꯗ ꯇꯧꯅꯕ ꯑꯅꯥ ꯑꯌꯦꯛ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯌꯥꯎꯔꯛꯇꯧꯅꯦꯕ ꯍꯟꯗꯛꯀꯤ ꯑꯅꯥ ꯑꯌꯦꯛꯁꯤ ꯌꯧꯖꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯅꯥ ꯑꯌꯦꯛꯇꯨ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯆꯥꯎꯈꯠꯅꯕ ꯂꯦꯚꯦꯜꯗ ꯇꯧꯅꯕ ꯂꯝꯕꯦꯜꯗꯣ ꯍꯥꯟꯅ ꯁꯦꯝꯍꯧꯔꯁꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯣꯝꯗꯩꯁꯦ ꯂꯥꯛꯑꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯏꯃꯨꯡꯒꯤ ꯃꯔꯨꯞ ꯀꯩꯀꯩ ꯁꯣꯝꯗ ꯂꯣꯏ ꯆꯠꯈꯤꯕ ꯕꯤꯖꯤꯅꯦꯁ ꯁꯣꯝꯗ ꯑꯩ ꯈꯪꯉꯤ ꯊꯥꯗꯅꯕꯁꯦ ꯍꯦꯛꯇ ꯂꯩꯕꯗꯣ ꯑꯩ ꯀꯩꯅꯣꯝ ꯑꯗꯨꯒꯤ ꯍꯥꯏꯒꯦ ꯃꯉꯥꯜ ꯁꯅꯥ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯉꯁꯤ ꯌꯥꯝꯅ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯁꯨ ꯑꯩꯁꯨ ꯃꯤ ꯂꯣꯏꯅꯃꯛ ꯂꯣꯏꯅ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯊꯣꯛꯂꯛꯏꯁꯦ ꯂꯣꯏ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯊꯣꯛꯂꯛꯏꯅꯤ ꯀꯩꯝ ꯋꯥꯎꯅꯣ ꯑꯗꯣ ꯁꯨꯝ ꯄꯣꯖꯤꯁꯟ ꯄꯨꯝꯅꯃꯛꯇ ꯁꯨꯝ ꯂꯩꯅꯤ ꯍꯥꯏꯕꯗꯤ ꯌꯥꯄꯣꯠꯇꯦ ꯃꯊꯥ ꯁꯥꯔꯒ ꯑꯩꯅ ꯉꯁꯤ ꯑꯔꯣꯏꯕꯗ ꯑꯩ ꯍꯥꯏꯔꯝꯒꯦ ꯋꯥ ꯑꯃꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕꯅꯦ ꯑꯃꯨꯛꯀꯁꯨ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯝꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯐꯥꯎꯟꯗꯔ ꯑꯃ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯆꯂꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ ꯁꯥꯏꯂꯦꯁ ꯑꯣꯏꯁꯅꯨ ꯃꯍꯦꯁꯃꯥ ꯑꯣꯏꯁꯅꯨ ꯄꯤꯕꯥ ꯑꯣꯏꯁꯅꯨ ꯃꯅꯤ ꯗꯥꯡꯉꯣ ꯑꯣꯏꯁꯅꯨ ꯍꯥ ꯇꯟꯗꯕ ꯑꯔꯥꯛꯄ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯕ ꯑꯇꯣꯞꯄꯗꯤ ꯁꯥꯔ ꯃꯅꯤ ꯃꯦꯅꯦꯖꯃꯦꯟ ꯑꯇꯣꯞꯄꯗꯤ ꯃꯇꯝ ꯄꯤꯕ ꯍꯥ ꯃꯤ ꯍꯦꯟꯗꯜ ꯃꯇꯝ ꯄꯤꯕꯤꯕ ꯐꯖꯅ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯑꯇꯣꯞꯄꯗꯤ ꯃꯦꯟꯇꯦꯜꯂꯤꯁꯦ ꯗꯥꯎꯟ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯇꯧꯔꯤꯉꯩꯗ ꯑꯇꯣꯞꯄꯗꯤ ꯄꯦꯁꯦꯟꯒ ꯄꯔꯁꯤꯁꯇꯦꯟꯁ ꯑꯇꯣꯞꯄꯗꯤ ꯑꯩ ꯑꯋꯥꯕꯁꯤ ꯍꯥꯏꯔꯛꯀꯦ ꯑꯗꯨꯝ ꯑꯗꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯂꯣꯏ ꯆꯨꯝꯃꯦꯕ ꯕꯠ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩ ꯍꯥꯏꯒꯦꯕ ꯃꯉꯥꯜꯁꯅꯥ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯦꯟꯇꯦꯜꯂꯤ ꯀꯥꯝ ꯑꯣꯏꯕ ꯉꯝꯕ ꯃꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯥꯔꯠ ꯃꯦꯟꯇꯦꯜꯂꯤ ꯀꯥꯝ ꯑꯣꯏꯕ ꯄꯣꯠꯁꯦ
ꯀꯩꯒꯤꯅꯣꯗ ꯃꯦꯟꯇꯦꯂꯤ ꯑꯩꯈꯣꯏꯅ ꯀꯥꯝ ꯑꯣꯏꯇꯥꯔꯗꯤ ꯃꯦꯟꯇꯦꯂꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯌꯦꯡꯉꯣ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯅꯦ ꯅꯪꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔ ꯂꯩꯔꯝꯒꯅꯤ ꯍꯧꯖꯤꯛ ꯁꯤꯅꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯁꯤꯅꯦ ꯑꯗꯩ ꯏꯃꯨꯡꯒꯤ ꯁꯤꯅꯦ ꯅꯪꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯕꯅꯦ ꯍꯧꯖꯤꯛ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯆꯥꯏꯔꯕꯅꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯋꯥꯈꯟꯁꯦ ꯈꯟꯗ꯭ꯔꯕ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯁꯣꯂꯨꯁꯟꯁꯦ ꯊꯤꯗ꯭ꯔꯕꯅꯦꯕ ꯅꯪ ꯍꯧꯖꯤक ꯐ꯭ꯔꯁꯇ꯭ꯔꯦꯁꯟꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯑꯩꯈꯣꯏꯅ ꯏꯝꯄ꯭ꯔꯨꯚ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯏꯪꯊꯍꯜꯂꯒ ꯀꯩꯅꯣ ꯁꯤꯗꯒꯤ ꯇꯧꯕ ꯌꯥꯕꯁꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯈꯜꯂꯛ ꯇꯥꯔ ꯑꯗꯨ ꯈꯟꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤꯗꯨ ꯄꯨꯔꯛ ꯇꯥꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗ ꯂꯥꯛꯀꯅꯤꯕ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤ ꯑꯃꯒꯤ ꯀꯣꯛꯇ ꯈ꯭ꯋꯥꯏ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯗꯤꯁꯤꯖꯟ ꯀꯔꯝ ꯀꯥꯟꯗ ꯂꯧꯒꯅꯤ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯟꯇꯦꯂꯤ ꯄꯤꯁ ꯑꯣꯏꯔꯀꯥꯟꯗ ꯃꯦꯟꯇꯦꯂꯤ ꯀꯥꯝ ꯑꯣꯏꯔꯀꯥꯟꯗ ꯀꯣꯛꯁꯦ ꯈꯟꯊꯕ ꯉꯝꯃꯀꯥꯟꯗ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯕꯅꯦ ꯐ꯭ꯔꯁꯇ꯭ꯔꯦꯁꯟꯗ ꯁꯥꯎꯅꯤꯡꯕꯣꯏ ꯂꯥꯛꯄꯣꯏ ꯗꯤꯁꯤꯖꯟ ꯂꯧꯕ ꯄꯣꯠꯁꯦ ꯈ꯭ꯋꯥꯏ ꯐꯠꯇꯕ ꯗꯤꯁꯤꯖꯟꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯃꯉꯥꯜ ꯁꯅꯥ ꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯌꯥꯔꯤꯉꯩ ꯀꯥꯝ ꯑꯣꯏꯍꯜꯂꯣ ꯁꯥꯎꯒꯠꯀꯅꯨ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕ ꯑꯃ ꯑꯩꯈꯣꯏꯗ ꯊꯣꯛꯏꯕ ꯄꯣꯠꯁꯤꯗꯤ ꯁꯤꯗꯤ ꯕꯤꯖꯤꯅꯦꯁꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤꯗꯗꯤ ꯑꯗꯨꯝ ꯊꯣꯛꯇꯣꯏ ꯂꯩꯔꯕꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯜꯂꯣ ꯈꯜꯂ ꯃꯇꯨꯡꯗ ꯅꯪꯅ ꯈꯪꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯆꯦꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯃꯥꯏꯅ ꯇꯦꯀꯜ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯜꯂꯣ ꯀꯩꯅꯣ ꯑꯗꯨꯒ ꯅꯪ ꯁꯤꯗꯒꯤ ꯈꯟꯒꯗꯕꯁꯦ ꯀꯃꯥꯏꯅ ꯑꯩ ꯁꯤꯗꯒꯤ ꯁ꯭ꯀꯦꯜ ꯑꯞ ꯇꯧꯒꯗꯒꯦ ꯄꯩꯁꯥ ꯀꯃꯥꯏꯅ ꯍꯦꯟꯅ ꯂꯥꯛꯍꯟꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯝꯕꯦꯜꯁꯦ ꯈꯜꯂꯛꯑꯣꯕ ꯑꯗꯨ ꯅꯠꯇꯗꯤ ꯌꯥꯔꯦ ꯄꯣꯖꯤꯁꯟ ꯑꯃꯗ ꯁꯨꯝ ꯂꯩꯅꯤꯕ ꯄꯣꯖꯤꯁꯟ ꯑꯃꯗ ꯁꯨꯝ ꯂꯩꯒꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯑꯗꯨꯅ ꯄ꯭ꯂꯤꯖ ꯃꯦꯟꯇꯦꯂꯤꯇꯤꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯝ ꯑꯣꯏꯍꯜꯂꯣꯕ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤꯗꯤ ꯀꯩꯝ ꯀꯥꯟꯗꯕꯅꯦ ꯑꯗꯨꯅ ꯀꯩꯝ ꯀꯥꯟꯅꯕ ꯐꯪꯉꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯥꯝ ꯏꯪꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯪꯅ ꯊꯕꯛ ꯇꯧꯕꯁꯦ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯄꯣꯠꯅꯦ ꯑꯗꯨꯀꯥꯟꯗ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯦꯟꯖ ꯂꯥꯛꯀꯅꯤ ꯃꯉꯥꯁꯅꯥ ꯀꯩꯝ ꯋꯥꯎꯅꯨꯁꯦ ꯀꯩꯝ ꯋꯥꯎꯅꯨ ꯑꯩꯅ 100% ꯁꯞꯄꯣꯔꯠ ꯄꯤꯅꯤ ꯅꯪꯗ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯅꯪ ꯃꯊꯥ ꯁꯥꯕꯕꯨ ꯑꯦꯅꯤ ꯇꯥꯏꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯗꯤꯁꯀꯁ ꯇꯧꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯑꯩꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯦ ꯀꯩꯝ ꯋꯥꯎꯅꯨ ꯑꯣꯀꯦ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯇꯥꯔꯛꯀꯦ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯁꯣꯝꯗ ꯔꯥꯖꯃꯤꯜꯒꯤ ꯑꯃꯁꯨ ꯇꯧꯋꯦ ꯐꯥꯔꯃꯥꯁꯤꯁꯨ ꯐꯝꯃꯦꯕ ꯃꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯑꯗꯨ ꯕꯕꯥꯅꯗꯤ ꯐꯥꯔꯃꯥꯁꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯍꯟꯅꯤꯡꯉꯤ ꯁꯣꯝꯒꯤꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛ ꯌꯥꯗꯕ ꯁꯤꯒꯤꯁꯨ ꯑꯃꯨꯛ ꯅꯪ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯅꯪꯅ ꯄꯨꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄꯨꯍꯧꯗꯣꯏ ꯅꯪꯅ ꯆꯂꯥꯏꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨ ꯐꯠꯇ꯭ꯔꯣ ꯅꯪꯅ ꯂꯣꯏ ꯈꯪꯒꯗꯕꯅꯤ ꯂꯣꯏ ꯇꯦꯁ ꯇꯧꯒꯗꯕꯅꯤ ꯅꯪꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯤꯉꯩ ꯅꯪ ꯂꯣꯏ ꯊꯦꯡꯅꯕ ꯉꯝꯃꯒꯗꯕꯅꯤ ꯀꯩꯅꯣ ꯅꯪ ꯀꯩꯝ ꯋꯥꯎꯅꯨꯁꯦ ꯅꯪ ꯀꯩꯝ ꯋꯥꯎꯅꯨꯁꯦ ꯑꯗꯨꯒꯤꯗꯃꯛꯇ ꯌꯥꯝ ꯈꯟꯒꯗꯕ ꯅꯪ ꯇꯧꯐꯝ ꯊꯣꯛꯄ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯑꯗꯨꯝ ꯋꯥꯖꯈꯣ ꯑꯩ ꯍꯥꯏ ꯑꯗꯨ ꯋꯥꯔꯤꯗꯨꯗꯤ ꯋꯥꯖꯈꯣ ꯑꯗꯨꯝ ꯑꯗꯨꯗꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯤ ꯋꯥꯖꯁꯅꯨ ꯀꯩꯒꯤꯅꯣ ꯑꯗꯨꯒꯤ ꯑꯋꯥꯕꯗꯨꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯄꯤꯔꯤꯅꯦ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯑꯋꯥꯕ ꯅꯠꯇꯦ ꯅꯪ ꯇꯧꯔꯒ ꯋꯥꯕꯗꯨꯗꯤ ꯑꯗꯨꯗꯤ ꯋꯥꯖꯁꯅꯨ ꯀꯩꯅꯣ ꯑꯩꯁꯨ ꯋꯥꯏ ꯑꯗꯨꯗꯤ ꯑꯦꯕ꯭ꯔꯤꯗꯦ ꯑꯩ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯗꯨ ꯋꯥꯕꯗꯤ ꯋꯥꯖꯁꯅꯨ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒ ꯈꯪꯗꯕ ꯈꯣꯠꯇꯕ ꯅꯪꯅ ꯑꯦꯅꯤꯊꯤꯡ ꯕꯤꯖꯤꯅꯦꯁꯀꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯄꯦꯀꯦꯖꯤꯡꯒꯤ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯗ ꯂꯥꯛꯄ ꯈꯣꯠꯄꯒꯤ ꯇꯧꯕ ꯃꯇꯝꯗ ꯈꯪꯗꯕ ꯑꯩꯅ ꯂꯣꯏ 100% ꯁꯞꯄꯣꯔꯠ ꯄꯤꯅꯤ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯋꯥꯕꯗꯨꯗꯤ ꯋꯥꯖꯁꯅꯨ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯗꯤ ꯅꯨꯄꯥꯅ ꯉꯝꯅꯕ ꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯗꯤ ꯉꯝꯅꯕ ꯇꯦꯀꯜ ꯇꯧꯔꯒ ꯑꯗꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯣꯀꯦ ꯑꯇꯣꯞꯄ ꯀꯣꯏꯁꯟ ꯂꯩꯕ꯭ꯔꯣ ꯑꯁꯣ ꯅꯍꯥꯟꯒꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔꯗ ꯃꯦꯁꯦꯖ ꯊꯥꯕꯗꯣ ꯑꯗꯣ 5-6ꯃꯨꯛꯇꯤ ꯊꯥꯔꯦꯀꯣ ꯑꯝꯇꯗꯤ ꯍꯜꯂꯛꯇ꯭ꯔꯦꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯊꯥꯈꯤꯗ꯭ꯔꯤ ꯀꯃꯥꯏꯅ ꯍꯥꯏ 5-6 ꯊꯥꯔꯦ ꯑꯝꯇ ꯍꯦꯛ ꯍꯜꯂꯛꯇꯦ ꯃꯈꯥ ꯇꯥꯕ ꯊꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨ ꯑꯟꯁꯔ ꯂꯣꯏꯔꯦ ꯀꯣꯏꯁꯟꯁꯨ ꯍꯪꯉꯦ ꯑꯟꯁꯔꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯗ ꯂꯣꯏꯔꯦ ꯃꯈꯥ ꯇꯥꯅ ꯊꯥꯈꯤꯗ꯭ꯔꯥ ꯃꯈꯥ ꯇꯥꯅ ꯊꯥꯈꯤꯗ꯭ꯔꯦ ꯊꯥ ꯍꯥꯏꯕ ꯇꯥꯕꯅꯦ ꯍꯜꯂꯛꯇ꯭ꯔꯤꯕꯨ ꯃꯈꯥ ꯇꯥꯅ ꯊꯥꯎ ꯍꯜꯂꯛꯍꯜꯂꯨ ꯀꯩꯅꯣ ꯍꯜꯂꯛꯑꯀꯥꯟꯗ ꯅꯪ ꯀꯅꯦꯛꯁꯟ ꯁꯦꯝꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯒꯤꯗꯣ ꯑꯃꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯄꯣꯠꯀꯤꯗꯣ ꯑꯣꯏꯔꯕꯣ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯀꯩꯝ ꯑꯃꯨꯛ ꯍꯥꯏꯔꯛꯇꯕ ꯑꯗꯨꯒ ꯑꯩ ꯀ꯭ꯂꯥꯁ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯌꯥꯎꯔꯤꯁꯦ ꯁꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯀꯨꯏꯗ꯭ꯔꯦ ꯅꯨꯃꯤꯠ 4ꯃꯨꯛꯇ ꯉꯥꯏꯔꯦ ꯑꯩꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯑꯒꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯇꯥꯟꯅꯔꯒ ꯊꯥꯔꯛꯑꯒꯦꯅ ꯍꯥꯏꯒꯤ ꯃꯥꯏ ꯂꯣꯀꯦꯁꯟ ꯂꯣꯏ ꯊꯥꯔꯛꯑꯦ ꯑꯦꯗ꯭ꯔꯦꯁ ꯀꯩ ꯐꯣꯂꯣꯋꯔ ꯀꯌꯥ ꯂꯩꯕ ꯐꯣꯂꯣꯋꯔ 20ꯃꯨꯛ ꯂꯩ ꯐꯣꯟꯕ꯭ꯔꯣ 20 ꯑꯕ 20K ꯑꯣ that's great ꯇꯥꯟꯅꯔꯁꯤ ꯑꯗꯣ ꯑꯩ ꯅꯪꯒꯤꯗꯣ ꯑꯩꯒꯤꯗ ꯄꯤꯈꯤꯕꯗ꯭ꯔꯥ ꯑꯩꯒꯤ ꯄꯤꯈꯤꯕꯗ꯭ꯔꯥ ꯁꯥꯔꯒꯤ ꯕꯦꯁꯇꯥꯏꯜ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯀꯥꯎꯟꯗꯒꯤ ꯃꯦꯁꯦꯖ ꯑꯝꯇꯪ ꯊꯥꯖꯤꯜꯂꯣ ꯑꯩꯒꯤꯗꯤ ꯂꯣꯏꯔꯝꯃꯦꯕ ꯌꯥꯏ ꯇꯧꯔꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒ ꯇꯥꯟꯅꯔꯁꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ that's great nice anyway ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯋꯥꯍꯜꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯀꯣ ꯑꯩꯅ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯤ ꯑꯩ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯅꯤ ꯑꯩ ꯁꯞꯄꯣꯔꯠ 100% ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯑꯋꯥꯕ ꯂꯥꯛꯑꯦ ꯑꯗꯨꯅ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯅꯤ ꯍꯥꯏꯁꯦ ꯄꯤꯗꯣꯔꯕꯅꯦ ꯑꯗꯨꯅ ꯇꯥꯟꯅꯃꯤꯟꯅꯁꯤ ꯇꯧꯃꯤꯟꯅꯁꯤ ꯐꯖꯅ ꯅꯣꯏꯁꯨ ꯍꯣꯠꯅꯕꯤꯅꯔꯣ ꯆꯪꯃꯤꯟꯅꯁꯤ
online da noi anything sales tawna business growth tawna ma'am sing do ai 100% free discuss taw shi aduga adu dum yengo yoli yon de noi chali chatte dum tanara ga mafang tum chathasi yar question lai bo lo be yar bo question lai bo ma sana tension yam lo nu tension yam lo nu ai ga wai taw question lai bo letra male Thales yar bo mutlal yar bo ꯑꯩꯒꯤ ꯁꯥꯏꯠꯀꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ mutlal yar bo Tom Jack music yar bo okay guys anyway okay fare kaya tawro morning ki class miss tawguno ina haidune morning ki class ta aina Sunday je special class ni morning da di aina pi je tongan ba heng anobo tactics thadaga da pot ba sune bi tharak tuise ko duna morning ki class kalam da miss tawbiganu Tuesday dagi okay question later nina ado kem wa gano anything yan taw mutam da aina mayam da haijine dum reach out tawro aina ngatang message select train na da waro gudab suna te dum halakani dum wai sarakani matang loi discuss to minasi kem wa gano anything related to business do ken to siare fare do tardi ai sidalo shalage yar bo sige Yeah, sir. go all right see you soon take care